แม้ว่าจะเสียคุยกี่วินเตอร์รู้อะไรกันตัวนี้ก็ซัมเมอร์ละกันตัวนี้อันนั้นแม้ว่าเสียคุยเลยจะเสียคุยกี่กังเลยกันเท่าวังจิงแบรนด์นี่ก็วังจิงแบรนด์ซะคุยกี่ซัมเมอร์เขาหลักปะก็วินเตอร์รู้ฉลักปะกี่คุย clearance stock sale ให้ตายก็คุย clearance sale แล้วว่ายามจ่อว่า clearance sale แล้วว่าคุยงั้นสิแม้ว่าเราถูกสักกี่ให้ในแม้ว่าสิละถ้าจะเป็นเนี่ยตัวเขาจะคุยเลยจะเสียกังเลยกันเท่าวังจิงแบรนด์นี่ก็แม้วังจิงแบรนด์ก็กักจิงแบรนด์ก็อันนี้มักตาคุยกี่ clearance sale จะโตกันด้วยนี่ಅದು ಮ್ಯಾಮ್ ಕಕ್ಸಿಂಗ್ ಬ್ರಾಂಚ್ಗೆ ಸಿಗೋದು ngasi ಖಲ್ಲೆರಗ ಹೊರಾನಿ ಕ್ಲಿಯರೆನ್ಸ್ ಸೇಲ್ಸ್ ngasi ಮಕ್ತಿ ಹೊರ ಆಯ್ತಾರೆ ಕೋ ಅದುಗ ಅಖೋಯ್ ವಾಂಜಿಂಗ್ ಬ್ರಾಂಚ್ಗೆ ಏನದಿ ngasi ದಗಿ ಅಖೋಯ್ಗಿ ಕ್ಲಿಯರೆನ್ಸ್ ಸೇಲ್ಸ್ ಹೊರೆ ಸಮ್ಮರ್ಗೆ ಒಯ್ವಾ ಕ್ಲಿಯರೆನ್ಸ್ ಸೇಲ್ ಅಮದಿ ಅಖೋಯ್ಗಿ ಪ್ರಿ ಸಮ್ಮರ್ ಸ್ಟಾಕ್ ಹಾಯ್ತಾರೆ ಕೋ ಮ್ಯಾಮ್ ಲಾಯೆ ಅದು ಮ್ಯಾಮ್ ದ ಕರಂ ಪೋಟ್ ಲಾಯೆ ಹಾವ್ದು ಯೆಂಗ್ ಹಂಜರಕೆ ಕೋ ಅದುಗ ಅಖೋಯ್ ಬ್ರದರ್ ಜಿಯಲ್ಸು ಲೈರೆ ಮಮಾಂಗ್ ಕೋ ಅದು ಬ್ರದರ್ ngasi ಅಖೋಯ್ಗಿ ಕ್ಲಿಯರೆನ್ಸ್ ಸೇಲ್ ಹೌಬಸೆ ಕೋ ಕರಂ ಮದೈ ಪೋಟ್ ಹನ ಹೌಸಿಗೆ đúng ha winchitergumba bro hoji winchiter lagi kan sahabat tapi yang kan ingin mana tapi winchitergumba lagi nem kan tahu sih bro hoi ya winchiter karam de hoksi winchiter je magi ha no mang dal pachanga ge ni tahu changa ni tahu se ko okay si je yang kan ju yam jala tre hoji ke bro hoji nam ko mu hena mu direct clearance to go bro changa ge ahum da to thok cha changa ge ahum da ai mamang da myam ne yam pam da gi bo free to ge de ko myam si se ko yi puma ga tha ba ko yi lupa changa ge ni tahu gi do ado hojik ti ko yi stock clearance sale oina ko myam si gi se lupa changa ge ahum da myam da pi de ko si gi se aiพี่อัมพอปวดนี่ก็แบบซีเสียอัมจุดนี้เป็นยังไงวะมันจะพอเยาวกุ้มโตวันนี้เรสเนี่ยเอาบุกว่าซีเสียยามนุ่งไงวันนี้ก็แบบซีเสียลูกป้าจังหวะกี่หุ่มนี่แบบซีเสียฮาลูกป้าจังหวะกี่นี่ตรงมาดูลูกป้าจังหวะกี่หุ่มกว่าแบบซีเสียอ่ะแล้วคัลเลอร์ที่เราชูนเอาไปเลยกันนี่ก็ยังปะเขาอีกกรีนเลยเนี่ยตรงเบล็กเลยกันนี่เมรูนมาชูเลยกันนี่อ่ะดูก่ะโอลิฟกรีนมาชูเลยกันตัวนี้ก็แบบซีเสียลูกป้าจังหวะกี่หุ่มโอ้ยเดี๋ยวก่อนยามเลยยามกันเลยสตูกี่มุกเลยตัวปีสไฮดีกี่มุกก็ได้เล่มกันเนี่ยปีเซบรดุมปีsama mungkin sama mungkin lemon ini oke itu tak aja dong memang saya ada piece lupa singa mai laukan dari piece teruk lah kaduni mana sana ada tu aku sambar tu sulit bayar ni husi ingi kan tu sulit bayar kaduni kau memang si fruit memang saya ana memang lak piro kalau kita tahu wangjing brand lak piro kaksing brand sulit berasi fruit saya kaksing tu sulit lagi kau oke ada memang si fruit saya lupa sangat ya hum tahu bose kaksing tu sulit kau ada na memang si fruit saya dong aku si kalau kita tahu wangjing brand si lak piro ka ada dong lebih bayar deh nanti lagi su ada kaksing brand sana agak su dong kaksing brand lak piro kau aduga yam nungai ba mem akoina any life thari khuding ge akoina compulsory hai tare ko give away mo hapsei ko ado give away se akoina hana ga chamana ba ko adum akoi life share do bi chinau singi damakta lising abom ko adum free da pot khan ba ya ga ni mi ahum gi ko ado live share to sanbiro comment ai share to hena comment to sanbiro mo ko aduga daw ya ba khanga chaga doi ni akoina mi ahum khanga chaga doi ni mi ahum sida akoina magi price se dukan sidagi lising amagi oi pot hai tare ko केस ने दिलो बया दे लिसिंग अमगी पोट सिगी अखोइना सि कन्वर्ट से लिसिंग अमगा लिसिंग अम पीरे खलसे बको लिसिंग संगा पीरे खलसे बको अदो लुपा चंगा खक पिबिरगा कन्वर्ट से लो बया ga देनी को अदो याम नुंगाइ बो ऑफर दे याम पिबि से अदुगा मथंगी प्रोडक्शन ना kai utko दे मथंगी जे ब्रो सि जे ममांग दे आपन गयो सि वुलन चार्ट से वुलन चार्ट को ओके सिगी वुलन चार्ट से कोई फेनियल ga हाइना बुदुनी को फिगर चार्ट जो तुम हाई चेक चार्ट ने ब्रो kan था दम सि जे याम नुंगाइ निं खले ब्रो अदो मागी प्राइस ना क्या हो हेन दोनो मागी प्राइस माने कलर जी फजब जो समा याव नि को कलर दो सिदी पिस याम ले को पिस संगा मु की पिस संगा बु ले को अदुनी याम ति याम पिस दि को माई प्राइस से दम सि संगा गे हम दो था दो गे दो ने ai अदो सि से हाइदि अखोइना ममांग दा अदुम लई काना दुपा चतु ते पिउ लुपा संगा लो यो ले ब्रो ओके सि से को अदो हुजिकती लुपा चंगागी अहुम ने बतौ दिसे को अदुनी पुरा हाइदि क्लियरेंस सेल तारि न तने सि सिदा हाइदि म्या पुरा हाइदि पिरियो पोट म्या से पुरा मांग हाइदारे को हाइदि अखोइ लुपा चंगागी अनि तोर सु याइबा लुपा चंगागी अनि तौदबिदा चंगा खतंग यो लसु याइ चंगा अदुम यो लसु याइ अदुने हाइजे हाइदि समर सुम लिपा यागदुनी इंगमदार सुम लिपा यागदुनी सिगि सिदि को अदा म्याम हौजि अखोइ कलेकेथल वांजिंग ब्रांच की अखोइ सिगि से लुपा चंगागी हुमदा अखोइ सिगि अखोइ वुलन सर से म्याम ऑफर तौरे को सिगि से कलर लो सुनबा लेनी साइज सुनबा लेनी को लोई सुनबा लेगनी हागत पसु तुम लेनी को ब्रो सुमाइना ga yawu se si zum changwa am do thoni ko changwa ye hum si su ko okay sina manung da pedet yawu do ko okay phar yawu ba phar yawu okay tupi yawu ko me si se do mem pam da bodi ko si se si lu pa changwa ye hum ko changwa ye hum o de ne mem lak pi ro ka le ke thel haing pung ke ne pung ke de hang ne sin nipan ma khai ma pan dan nipan ma khai di ko okay nipan ma khai di hang ga dum midang gi pung taruk tarif dum hang ga di ko ma khai da dum hang de adum mem customer bu lai ta ga dum hang ni theng ga phaw wai ta re customer tan me ga da bani na adum customer lai ga di mem dukan hang ga di ko अदम शेरो संबिरो अदुगा मथंगी प्रोडक्शन ना कई उत्कदे मथंगी जिना ब्रो कार्डिगन जे तवर कार्डिगन को ओके हजिति कार्डिगन जाम फंगनारे बो समर सहोय अदम समर सु ओरक पनिना को अदम कार्डिगन दा हाफ ने सिगि सेना को हाफ ओबसु यावनि फुल ओबसु यावनि को फुल ओबसु लेरे आ सिजिंग जे सि चाइना गातनि मतुम द थोक तबि गांग गातनि को ब्रो ओरिजिनल गातनि बो सि जुलुपा चंगा सि लुपा चंगा ओ देबा चंगा ये याम यान दे को ब्रो सि चंगा ये हुम ओदिनि को सि मैम सि पीस साम कने याम बदिना ते दो कार्डिगन पम बे चिनाउ सिंग लेगा सुदुम लाकपिरो कार्डिगन मचु मचु मैम लेनि को अदम अखोय की डार्क ब्लू लेरे ग्रे मचु लेइ को अदो सिगि से लुपा चंगा ये हुम कतनि मैम सि जे याम ने ते चंगा ये हुम कतनि अदुना लाकपिरो
ꯆꯥꯝꯃꯉꯥ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯄꯤꯁ ꯑꯃꯗ ꯑꯗꯨꯝ ꯂꯨꯄꯥ 700 ꯌꯣꯟꯅꯕ ꯑꯗꯨꯝ ꯐꯤꯗꯨꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯕꯗ ꯈꯪꯒꯅꯤ ꯄꯥꯏꯕ ꯀꯥꯟꯗꯀꯣ ꯃꯥꯒꯤ ꯐꯦꯕ꯭ꯔꯤꯛ ꯀꯩꯀꯩ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ ꯆꯦꯟꯖ ꯇꯧꯔꯛꯄꯩꯀꯣ ꯂꯣꯛ ꯊꯨꯡꯉꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯖꯨꯌꯦꯜꯁꯨ ꯂꯣꯛ ꯊꯨꯡꯉꯦ ꯑꯩꯁꯨ ꯊꯨꯡꯉꯦ ꯑꯗꯨꯅ ꯈꯣꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤꯒ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯐ ꯖꯤꯄꯔ ꯑꯣꯏꯕꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯃꯃꯥꯡꯒꯤꯗꯣ ꯂꯣꯏꯈ꯭ꯔꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯅꯧꯕ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯅꯧꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯥꯛꯇꯦ ꯑꯅꯧꯕ ꯁꯤꯁꯨ ꯑꯗꯨꯝ ꯄꯤꯁ ꯌꯥꯝ ꯂꯩꯇ꯭ꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯨꯅꯦ ꯂꯨꯄꯥ 2,000 ꯇꯧꯊꯣꯛꯆꯔꯅꯤ ꯂꯤꯁꯤꯡ ꯑꯍꯨꯝ ꯀꯣ ꯑꯣꯀꯦ 2,000 ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯌꯥꯝ ꯍꯣꯡꯉꯦ ꯁꯤꯁꯦ 2,000 ꯑꯣꯏꯇꯥ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯣꯜꯂꯝꯕꯗꯣ ꯂꯨꯄꯥ 700 ꯌꯣꯜꯂꯝꯃꯤꯀꯣ ꯁꯤꯁꯦ ꯀꯣ ꯌꯣꯜꯂꯝꯕ ꯕ꯭ꯔꯣ ꯂꯨꯄꯥ 700 ꯌꯣꯜꯂꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝ ꯇꯧꯒꯗꯣꯏꯕꯀꯣ ꯑꯣꯀꯦ ꯀꯂꯔ ꯑꯗꯨꯝ ꯑꯄꯥꯝꯕ ꯈꯟꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯀꯂꯔ ꯑꯗꯨꯝ 4-5 ꯂꯩꯌꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯖꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯒꯤ ꯁꯥꯏꯖꯁꯦ L XL double XL ꯑꯣꯏꯔꯝꯅꯤ ꯃꯥꯒꯤ L XL double XL ꯀꯣ ꯑꯣꯀꯦ ꯁꯤꯅ L ꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯁꯤ ꯕ꯭ꯂꯦꯛꯁꯦ ꯁꯤ ꯁꯥꯏꯖ L ꯑꯗꯨꯝ ꯆꯞ ꯆꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯆꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ Lꯁꯦ ꯑꯗꯨꯝ ꯌꯥꯝ ꯆꯥꯎꯋꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯋꯥꯡꯖꯤꯡ ꯍꯥꯏꯔꯣ ꯀꯛꯆꯤꯡ ꯍꯥꯏꯔꯣ ꯍꯥꯏꯔꯣꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯁꯦ ꯋꯥꯡꯖꯤꯡꯗꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯁꯦ ꯀꯛꯆꯤꯡꯗꯁꯨ ꯈꯔ ꯂꯩꯔ ꯊꯥꯔꯛꯀꯅꯤ ꯌꯥꯝ ꯊꯨꯕꯤꯗꯀꯣ ꯃꯌꯥꯝ ꯑꯣꯐꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯩ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯣꯐꯔꯁꯦ ꯑꯗꯨꯝ ꯄꯪꯄꯨꯗ ꯄꯨꯊꯣꯔꯛꯑꯦ ꯃꯈꯟ ꯑꯣꯐꯔꯒꯤ ꯑꯣꯐꯔ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜꯗ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯨꯂꯟ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯐꯔ ꯌꯥꯎꯕꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯂꯨꯄꯥ 1,200ꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ 900ꯒꯤ ꯑꯣꯐꯔ ꯂꯩꯈꯤꯕꯗꯨꯅꯦꯕꯀꯣ ꯕ꯭ꯔꯣ 900ꯒ ꯑꯣꯐꯔ ꯂꯩꯕꯀꯣ ꯑꯗꯨ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯁꯦ ꯕ꯭ꯔꯣ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝꯗ ꯑꯣꯐꯔ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝꯗ ꯑꯩꯁ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯁꯨꯝ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯤꯒꯤꯁꯦ ꯃꯅꯨꯡ ꯁꯨꯃꯥꯏꯅ ꯄꯦꯗꯦꯠ ꯌꯥꯎꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯁꯨ ꯐꯖꯩ ꯂꯤꯠꯄꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯂꯨꯄꯥ 1,000 ꯁꯤꯡꯒꯜ ꯄꯤꯁꯇ ꯂꯨꯄꯥ 1,100 ꯌꯣꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 1,000ꯒꯤ ꯂꯨꯄꯥ 900ꯗ ꯑꯅꯝꯕꯅꯗꯤ ꯑꯣꯐꯔ ꯊꯥꯈꯤꯕꯅꯦꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜꯁꯤꯗ ꯅꯪ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝꯗ ꯑꯣꯏꯔꯅꯤ 1,000ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯑꯩꯁ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯣꯐꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯩ ꯇꯥꯔꯦ ꯍꯥꯏꯔꯤꯀꯣ ꯑꯗ ꯁꯦꯝ ꯊꯣꯃꯥꯁꯀꯤꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯝ ꯀꯂꯔ ꯃꯆꯨ ꯂꯣꯏ ꯂꯩꯗꯣꯏꯅꯤ ꯁꯥꯏꯖ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯈꯔ ꯑꯗꯨꯝ ꯁꯤꯒꯤꯒꯥꯁꯦ ꯕ꯭ꯔꯣ ꯂꯤꯠꯄ ꯊꯤ ꯅꯨꯡꯉꯥꯏꯕꯅꯤ ꯐꯤꯁꯦ ꯃꯣꯟ ꯐꯤ ꯃꯣꯟ ꯂꯥꯎꯔ ꯅꯨꯡꯉꯥꯏꯅꯤ ꯁꯤꯁꯦ ꯁꯤꯁꯤꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯕꯟꯗꯜ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯦꯕ ꯎꯍꯧꯗꯕꯒꯤ ꯂꯧꯊꯣꯛꯍꯧꯗꯕ ꯍꯣꯏ ꯍꯥꯏꯗꯤ ꯍꯥꯟꯅ ꯄꯨꯊꯣꯛꯄ ꯀꯥꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯊꯣꯛꯄ ꯀꯥꯍꯧꯕꯒꯤ ꯑꯗ ꯁꯤꯁꯦ ꯑꯗꯨꯝ ꯁ꯭ꯇꯣꯛ ꯁꯤꯒꯤꯗꯤ ꯌꯥꯝ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯊꯥꯗꯣꯛꯑꯦꯕ ꯑꯗ ꯁꯤꯒꯤꯁꯤꯅ ꯃꯌꯥꯝꯁꯤ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯊꯥꯁꯨ ꯊꯥꯕꯅꯦꯕ ꯕ꯭ꯔꯣ ꯁꯤꯁꯦ ꯂꯤꯠꯄ ꯖꯥꯠꯤ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯁꯨ ꯃꯌꯥꯝ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯖꯣꯒꯤꯡꯁꯤꯡꯁꯦ ꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯣꯐꯔꯁꯦ ꯀꯩ ꯅꯨꯃꯤꯠ ꯐꯥꯎ ꯊꯥꯗꯣꯏꯅꯣꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯐꯔꯁꯦ ꯀꯃꯥꯏꯅ ꯁ꯭ꯇꯣꯛ ꯂꯩꯕ ꯑꯗꯨꯝ ꯊꯥꯗꯣꯏꯅꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯄꯥꯈꯠꯄꯤꯕ ꯇꯧꯕꯅꯨ ꯑꯣꯐꯔ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜꯁꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯎꯠꯂꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯂꯩꯔꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯃꯌꯥꯝ ꯁ꯭ꯇꯣꯛ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜ ꯂꯣꯏꯔꯦ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯁ꯭ꯇꯣꯛ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜ ꯑꯗꯨꯝ ꯇꯧꯒꯗꯣꯏꯅꯤꯀꯣ ꯂꯦꯞꯇꯕꯤꯗ ꯁꯤꯗꯒ ꯂꯩꯔꯤꯁꯦ ꯕ꯭ꯔꯣ ꯁꯤꯗ ꯍꯨꯗꯤꯁ ꯂꯩꯔꯤꯁꯦ ꯁꯤ ꯍꯨꯗꯤꯁꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯍꯨꯗꯤꯁꯁꯤꯡꯁꯦ ꯕ꯭ꯔꯣ ꯃꯇꯨ ꯑꯝꯇ ꯊꯣꯛꯑꯦꯀꯣ ꯃꯇꯨ ꯊꯣꯛꯑꯦꯕꯀꯣ ꯁꯤ ꯗꯥꯏꯔꯦꯛ ꯀꯇꯟ ꯉꯥꯛꯇꯅꯦꯕ ꯀꯇꯟ ꯑꯔꯃꯥꯅꯤ ꯑꯦꯛꯆꯦꯟꯖ ꯂꯩꯔꯦ ꯀꯣ ꯑꯗꯨꯝ ꯀꯂꯔꯁꯦ ꯑꯗꯨꯝ ꯅꯨꯄꯤ ꯅꯨꯄꯥ ꯂꯤꯠꯄ ꯌꯥꯕ ꯑꯅꯤꯃꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯑꯝꯇ ꯊꯝꯗ꯭ꯔꯤꯕꯅꯤꯀꯣ ꯕ꯭ꯔꯣ ꯑꯩꯅ ꯇꯥꯡꯉꯦꯅ ꯊꯝꯒꯗꯕ ꯄꯣꯠꯅꯦꯕ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯄꯣꯀꯦꯠꯀꯤ ꯂꯣꯏ ꯌꯥꯎꯅꯤꯕ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯤ ꯅꯥꯀꯟꯗ ꯃꯥꯏꯁꯤ ꯍꯨꯗꯤꯁꯇꯁꯨ ꯌꯥꯎꯅꯤ ꯑꯗꯒꯤ ꯁꯤ ꯆꯞ ꯃꯥꯟꯅꯕꯗ ꯑꯗꯨꯝ ꯁ꯭ꯋꯦꯠ ꯁꯥꯔꯠꯁꯨ ꯂꯩꯅꯤꯕ ꯁ꯭ꯋꯦꯠ ꯁꯥꯔꯠꯇꯁꯨ ꯌꯥꯎꯅꯤ ꯍꯨꯗꯤꯁꯇꯁꯨ ꯌꯥꯎꯅꯤ ꯁꯨꯃꯥꯏꯅ ꯁ꯭ꯋꯦꯠ ꯁꯥꯔꯠꯀꯤꯅ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯀꯣ ꯁꯤꯅ ꯍꯩꯁꯅꯦꯝꯒꯤꯅꯦꯕꯀꯣ ꯍꯩꯁꯅꯦꯝꯒꯤꯀꯣ ꯄ꯭ꯂꯁꯀꯤ ꯑꯣꯏꯕꯀꯣ ꯁꯤꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯂꯩꯔꯅꯤ ꯕ꯭ꯔꯣ ꯁꯤꯁꯨꯅꯦ ꯕ꯭ꯔꯣ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝꯗ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯊꯥꯗꯣꯛꯆꯔꯅꯤ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝꯗꯀꯣ ꯑꯣꯀꯦ ꯍꯥꯟꯅ 600 500 ꯌꯣꯜꯂꯝꯕꯁꯤꯡꯗꯣ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯍꯨꯗꯤꯁꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯍꯨꯗꯤꯁ ꯈꯨꯗꯤꯡꯃꯛꯀꯣ ꯑꯗꯨꯝ 1,000ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯨꯗꯤꯁꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯤ ꯑꯇꯣꯞꯄꯗꯗꯤ ꯄꯥꯛ ꯇꯧꯗꯦꯕ꯭ꯔꯣ ꯑꯩꯈꯣꯏꯗꯗꯤꯀꯣ ꯍꯨꯗꯤꯁꯁꯤꯒ ꯀꯩꯅꯣꯁꯤꯒ ꯌꯥꯅꯔꯒ ꯂꯧꯒꯦ ꯍꯥꯏꯁꯨ ꯌꯥꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁ꯭ꯋꯦꯠ ꯁꯥꯔꯠꯀ ꯌꯥꯅꯔꯒ ꯂꯧꯒꯦ ꯑꯍꯨꯝꯕꯨ ꯁꯨ ꯇꯥꯔꯗꯤ ꯑꯗꯨꯝ 1,000 ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯨꯗꯤꯁ ꯑꯅꯤ ꯑꯃꯅꯦ ꯁ꯭ꯋꯦꯠ ꯁꯥꯔꯠ ꯑꯃꯅꯦ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ 1,000 ꯑꯗꯨꯝ ꯀꯣꯝꯕꯣ ꯁꯥꯕ ꯌꯥꯒꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯍꯨꯗꯤꯁ ꯉꯥꯛꯇ ꯑꯍꯨꯝ ꯂꯧꯁꯜꯂꯁꯨ ꯑꯩꯈꯣꯏ ꯂꯤꯠꯐꯝ ꯀꯩꯅꯣ ꯇꯧꯗꯦ ꯀꯥ ꯍꯥꯏꯕ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔ ꯈꯟꯖꯔꯒ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯨ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯁꯤꯡꯒꯜ ꯄꯤꯁ ꯍꯣꯏ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯍꯦꯜꯂ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯁ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯨꯄꯥ 1,000ꯒꯤ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯣꯐꯔ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯕ ꯑꯗꯨꯒ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯃꯥꯒꯤ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇꯣ ꯂꯥꯛꯑꯔꯣꯏ ꯍꯣꯏ ꯈꯤꯇꯪ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯁꯦ ꯈꯤꯇꯪ ꯍꯦꯟꯒꯠꯂ ꯂꯥꯛꯀꯗꯣꯏꯕꯀꯣ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯔꯒꯅ ꯑꯗꯨꯒ ꯃꯌꯥꯝ ꯈꯣꯡꯎꯞꯀꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯖꯔꯛꯀꯦꯀꯣ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯈꯣꯡꯎꯞꯁꯦ ꯑꯔꯣꯏꯕꯤꯗ ꯂꯩ ꯈꯣꯡꯎꯞ 5,000ꯃꯨꯛ ꯂꯩꯕ 5,000ꯃꯨꯛ ꯂꯩꯌꯦꯕ ꯑꯗꯣ ꯎꯠꯂꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝꯁꯦ ꯎꯠꯂꯝꯁꯦꯕꯀꯣ ꯑꯗꯣ ꯈꯪꯒꯥꯎ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯃꯊꯪꯗꯀꯣ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯇꯧꯕ꯭ꯔꯣ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ 1,000ꯒꯤ ꯑꯍꯨꯝꯗ ꯉꯥꯛꯇꯅꯤꯀꯣ ꯕ꯭ꯔꯣ 1,000ꯒꯤ ꯑꯍꯨꯝ ꯀꯣ ꯁ꯭ꯋꯦꯠ ꯁꯥꯔꯠꯄꯨ ꯑꯣꯏꯔꯣ ꯃꯌꯥꯝ ꯍꯨꯗꯤꯁꯄꯨ ꯑꯣꯏꯔꯣꯀꯣ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯒꯤꯁꯦ ꯑꯔꯃꯥꯅꯤ ꯑꯦꯛꯆꯦꯟꯖꯀꯨꯝꯕ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯦ ꯀꯂꯔꯗꯤ ꯂꯣꯏ ꯁꯨꯅꯕ ꯂꯩꯒꯅꯤ ꯍꯨꯗꯤꯁ ꯂꯩꯔꯦ ꯁ꯭ꯋꯦꯠ ꯁꯥꯔꯠ ꯂꯩꯔꯦ ꯁꯤ 1,000ꯒꯤ ꯑꯍꯨꯝꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯑꯗꯨꯗꯨꯒ ꯁꯤꯗ 1,000ꯒꯤ ꯕ꯭ꯔꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ 500 ꯄꯤꯔꯝꯕ ꯂꯣꯋꯔꯁꯤꯡꯗꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯁꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝꯗ ꯂꯩꯔꯦꯀꯣ ꯁꯤ 1,000ꯅꯦꯕꯀꯣ 1,000ꯒꯤ ꯑꯍꯨꯝꯗ ꯑꯣꯀꯦ ꯀꯔꯍꯠꯀꯨꯝꯕ ꯌꯥꯝ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯖꯣꯒꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯖꯣꯒꯔ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯦꯠ ꯄꯦꯟꯁ ꯍꯥꯏꯗꯣꯏꯔꯥꯀꯣ ꯈꯔ ꯈꯛꯇꯪ ꯂꯧꯊꯣꯔꯛꯄꯅꯦꯕꯀꯣ ꯕ꯭ꯔꯣ ꯃꯌꯥꯝ ꯊꯦꯜꯂꯤꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯁꯤꯡꯁꯦ ꯁꯤꯁꯦ ꯃꯥꯏ ꯄꯤꯁ ꯀꯌꯥꯃꯨꯛꯇꯤ ꯂꯩꯔꯝꯒꯅꯤ ꯁꯤꯁꯦ ꯄꯤꯁ 200ꯃꯨꯛ ꯆꯥꯡ ꯂꯩꯅꯤ 200ꯃꯨꯛꯇꯤ ꯂꯩꯔꯤꯕꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯁ꯭ꯇꯣꯛ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜ ꯍꯧꯖꯤꯛ ꯇꯧꯔꯤꯀꯣ ꯁꯤꯒꯤꯁꯦ ꯄꯤꯁ ꯑꯍꯨꯝꯗ ꯂꯨꯄꯥ 1,000 ꯑꯣꯏꯗꯣꯏꯕꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯩꯀꯥꯟꯗ ꯂꯨꯄꯥ 700 ꯂꯩꯍꯧꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 1,000ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯣ 2-3ꯗꯤ ꯂꯩꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯁꯣꯏꯗꯕꯤꯗꯀꯣ ꯑꯗꯨꯒ ꯂꯨꯄꯥ ꯀꯩꯅꯣ ꯄꯤꯕꯗꯨꯅꯦꯕꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 500 ꯄꯤꯕꯗꯣ
ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯃꯥꯏꯅ ꯃꯇꯣꯟꯒ ꯂꯥꯎꯕ ꯐꯤ ꯑꯐꯕ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯂꯨꯄꯥ 400ꯇ ꯂꯥꯛꯈꯤꯕꯗꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯅ 400ꯇ ꯑꯣꯐꯔ ꯄꯤꯖꯈꯤꯕꯗꯨꯅꯦꯕ ꯁꯤꯁꯤꯁꯨ ꯍꯧꯖꯤꯛ ꯂꯨꯄꯥ 100ꯗ ꯑꯣꯐꯔ ꯊꯥꯗꯣꯛꯆꯔꯦ ꯂꯨꯄꯥ 100ꯗ ꯁꯤꯁꯦꯀꯣ ꯑꯣꯀꯦ ꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯄꯤꯁ 35 ꯄꯤꯁ 35ꯃꯨꯛꯇ ꯉꯥꯏꯔꯦꯕꯀꯣ ꯑꯣꯀꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯤꯁꯤꯗꯤ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯄꯥꯝꯅꯩꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯣꯛꯁꯨ ꯌꯥꯝ ꯀꯟꯅ ꯂꯩꯇꯦ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯥꯝꯃꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯁꯤꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯨꯖ ꯐꯤꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯊ ꯐꯦꯁꯀꯤꯒꯨꯝꯕ ꯀꯥꯔꯍꯠꯀꯤꯒꯨꯝꯕꯀꯣ ꯑꯩꯈꯣꯏꯒꯤ ꯖꯣꯒꯔꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯁꯤ ꯌꯥꯝ ꯐꯖꯩ ꯂꯩꯕꯀꯣ ꯍꯥꯏꯗꯤ ꯃꯇꯣꯟꯒꯁꯦ ꯂꯥꯎꯕꯅꯦꯕꯀꯣ ꯃꯇꯣꯟꯁꯨ ꯐꯖꯩ ꯇꯣ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯩ ꯄ꯭रीमियम ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦꯀꯣ ꯑꯗꯣ ꯁꯤꯁꯨ ꯂꯩꯌꯦ ꯃꯌꯥꯝ ꯂꯨꯄꯥ 100 ꯈꯛꯇꯅꯤ ꯁꯤꯒꯤꯁꯦ ꯂꯨꯄꯥ 100ꯗ ꯑꯣꯐꯔ ꯂꯨꯄꯥ 100 ꯑꯣꯐꯔ ꯑꯣꯏꯕꯀꯣ ꯂꯨꯄꯥ 400 ꯌꯣꯜꯂꯝꯕꯗꯣ ꯂꯨꯄꯥ 100ꯗ ꯑꯣꯐꯔ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤ ꯏꯁꯤꯡ ꯆꯪꯗꯕꯤ ꯃꯅꯨꯡ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯌꯥꯎꯕꯤꯗꯧꯕ꯭ꯔꯣ ꯑꯣꯀꯦ ꯁꯤ ꯑꯊꯥꯕꯤꯁꯦꯀꯣ ꯏꯟꯗꯥꯁꯀꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯂꯨꯄꯥ 1,900ꯗ ꯑꯣꯐꯔ ꯂꯨꯄꯥ ꯄꯤꯖꯈꯤꯕꯅꯦ 1,900ꯗ ꯑꯣꯐꯔ ꯄꯤꯈꯤꯕ ꯍꯥꯟꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 400ꯇ ꯑꯣꯐꯔ ꯂꯨꯄꯥ 400ꯇ ꯑꯣꯐꯔ ꯄꯤꯒꯗꯣꯏꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯗꯨꯝ ꯀꯂꯝꯕꯤꯌꯥ ꯂꯩꯔꯦ ꯑꯦꯗꯤꯗꯥꯁ ꯂꯩ ꯑꯗꯨꯝ ꯀꯝꯄꯦꯅꯤ ꯃꯈꯜ ꯃꯈꯜꯗ ꯂꯩꯁꯦꯀꯣ ꯕ꯭ꯔꯥꯟड ꯃꯈꯜ ꯃꯈꯜꯅꯦ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯕꯅꯣ ꯉꯁꯥꯏꯗꯣ ꯂꯨꯄꯥ 1,900 ꯌꯣꯜꯂꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯨꯄꯥ 400ꯇ ꯑꯣꯏꯗꯣꯏꯕꯀꯣ ꯂꯨꯄꯥ 400ꯇ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯀꯂꯔꯗꯤ ꯂꯣꯏ ꯁꯨꯅꯕ ꯂꯩꯅꯤꯀꯣ ꯑꯗꯨꯝ ꯀꯂꯔ ꯑꯗꯨꯝ ꯈꯔ ꯂꯩꯔꯤ ꯕ꯭ꯂꯦꯛ ꯒ꯭ꯔꯦ ꯑꯗꯨꯝ ꯕ꯭ꯔꯥꯎꯟ ꯂꯩꯅꯤꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯖꯤꯟꯁꯅꯦꯕꯀꯣ ꯖꯤꯟꯁꯇꯀꯣ ꯑꯣꯀꯦ ꯖꯤꯟꯁ ꯀꯩꯅꯣꯒꯤ ꯖꯤꯟꯁ ꯄꯨꯂꯞ ꯌꯥꯎꯔꯦ ꯕ꯭ꯔꯣ ꯁꯤꯗ ꯖꯤꯟꯁ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯁꯤꯌꯔ ꯇꯧꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯀꯪꯂꯩꯒꯤꯊꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤ 3 ꯈꯟꯒꯠꯆꯒꯗꯣꯏꯅꯤ ꯃꯤ 3ꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ 1,000ꯒꯤ ꯗꯨꯀꯥꯟꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯣꯏꯅꯤꯀꯣ ꯐ꯭ꯔꯤꯗꯅꯤ ꯃꯌꯥꯝ ꯂꯨꯄꯥ 1,000 ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯐ꯭ꯔꯤꯗ ꯃꯌꯥꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯂꯨꯄꯥ 1,000ꯒꯤ ꯄꯣꯠ ꯈꯟꯕ ꯌꯥꯒꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯕ꯭ꯔꯤꯡꯀꯤꯟ ꯁ꯭ꯇꯣꯛ ꯑꯁꯦ ꯂꯨꯄꯥ 1,000 ꯀꯌꯥ ꯄꯤꯔꯤ ꯁꯤꯁꯦ 1,000 ꯈꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ 1,000ꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯗꯣꯏꯅꯤ ꯁꯤ ꯕ꯭ꯔꯤꯡꯀꯤꯟ ꯁ꯭ꯇꯣꯛꯁꯦꯀꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯖꯤꯟꯁꯇ ꯑꯃꯨꯛ ꯂꯩꯔꯦ ꯖꯤꯟꯁꯇ ꯖꯤꯟꯁꯁꯤ ꯂꯩꯁꯤꯡꯁꯦ ꯖꯤꯟꯁ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯈꯨꯗꯣꯟ ꯑꯈꯨꯕꯤ ꯈꯨꯗꯕꯤ ꯂꯩꯁꯤꯡꯁꯦ ꯍꯣꯏ ꯁꯤ ꯑꯃꯈꯛꯇꯪ ꯂꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 1,500 ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯤꯞ ꯐꯤꯠ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯈꯛꯇꯪ ꯂꯧꯔꯒꯗꯤ ꯂꯨꯄꯥ 100 ꯑꯗꯨ ꯑꯅꯤ ꯂꯧꯕꯤ ꯇꯥꯔꯗꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯑꯣꯐꯔꯗꯤ ꯂꯨꯄꯥ 100-100ꯗꯪ ꯑꯣꯐꯔ ꯄꯤꯗꯦ 1,900ꯗ ꯑꯅꯤ ꯂꯧ ꯌꯥꯒꯗꯣꯏꯕꯀꯣ ꯑꯣꯀꯦ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯇꯣꯔꯟꯒ ꯌꯥꯎꯔꯦ ꯖꯦꯛ ꯑꯦꯟ ꯖꯣꯟꯁ ꯑꯣꯔꯤꯖꯤꯅꯦꯜꯗꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ H&Mꯁꯨ ꯌꯥꯎꯔꯦ ꯁꯤꯁꯦ ꯑꯗꯨꯝ ꯁꯔꯄ꯭ꯂꯁ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 100 ꯗꯕꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯅ ꯂꯨꯄꯥ 100 ꯇꯥꯕ ꯀꯣ ꯑꯗꯨꯒ ꯂꯨꯄꯥ 1,900ꯗ ꯄꯤꯒꯗꯣꯏꯕ ꯁꯤ ꯑꯁꯦꯡꯕꯗꯤ ꯁꯤ ꯖꯤꯟꯁꯁꯦ ꯑꯗꯨꯝ ꯂꯨꯄꯥ 1,900 ꯌꯣꯟꯕ ꯖꯤꯟꯁꯇꯨꯅꯤꯀꯣ ꯕ꯭ꯔꯣ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯇꯣꯛ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯧꯅ ꯄꯤꯊꯣꯛꯄꯅꯦꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯕ꯭ꯔꯣ ꯁꯤꯗꯁꯨ ꯁꯤꯅ ꯑꯃꯨꯛ ꯐꯣꯔꯃꯦꯜꯅꯦꯕꯀꯣ ꯕ꯭ꯔꯣ ꯐꯣꯔꯃꯦꯜꯁꯨ 2ꯗ 1,900 ꯑꯃꯗ 100 ꯑꯣꯀꯦ ꯁꯤ ꯑꯗꯨꯝ ꯐꯣꯔꯃꯦꯜ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯇꯟ ꯄꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯕ ꯑꯗꯨꯝ ꯇ꯭ꯔꯥꯎꯖꯔꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯇꯟ ꯇ꯭ꯔꯥꯎꯖꯔꯁ ꯃꯌꯥꯝ ꯁꯤ ꯂꯩꯀꯣ ꯁꯤꯁꯦ ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯂꯨꯄꯥ 100 ꯂꯨꯄꯥ 100-100ꯗꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯃ ꯂꯧ ꯇꯥꯔꯒꯗꯤ 100 ꯑꯣꯏꯒꯅꯤ ꯑꯗꯨꯗꯨꯒ ꯑꯅꯤ ꯍꯦꯛ ꯂꯧ ꯇꯥꯔꯒꯗꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯦ ꯂꯨꯄꯥ ꯀꯩꯅꯣ ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤ 100 ꯁꯥꯗꯣꯏꯔꯥ ꯅꯠꯇꯦ ꯑꯅꯤ ꯂꯧ ꯇꯥꯔꯒꯅ 100 ꯑꯅꯤ ꯂꯧ ꯇꯥꯔꯒꯅ 100 ꯑꯗꯨꯒ ꯂꯧ ꯇꯥꯔꯒꯅ 100 ꯑꯃ ꯂꯧ ꯇꯥꯔꯒꯅ 100 ꯑꯣꯀꯦ ꯖꯤꯟꯁꯀ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯒꯤꯁꯦꯀꯣ ꯆꯞ ꯃꯥꯟꯅꯩꯕ ꯑꯣꯀꯦ ꯌꯥꯔꯦ ꯁꯤꯒꯤꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯁꯤꯒꯤ ꯖꯦꯀꯦꯠ ꯑꯃ ꯋꯥꯠꯂꯤ ꯖꯦꯀꯦꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯋꯤꯟ ꯆꯤꯇꯔ ꯖꯦꯀꯦꯠꯇꯨꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ 1,900-1,800 ꯂꯣꯏ ꯂꯣꯏꯔꯝꯕꯁꯤꯡꯗꯣ ꯕ꯭ꯔꯣ ꯂꯨꯄꯥ 100ꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯔꯦꯀꯣ ꯂꯨꯄꯥ 100ꯗ ꯐꯤ ꯈꯨꯕ ꯑꯊꯤ ꯐꯕꯅꯤ ꯁꯤꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯣ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤꯅꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯃꯌꯥꯝꯗ ꯁꯤ ꯐꯖꯩꯗꯣ ꯈꯪꯍꯟꯁꯦꯕꯀꯣ ꯑꯗꯨ ꯅꯣꯔꯊ ꯐꯦꯁꯀꯤ ꯃꯌꯥꯝ ꯍꯥꯟꯅꯁꯨ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯄꯣꯠ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯕ ꯌꯥꯕꯤꯁꯦ ꯀꯩ ꯀꯧꯏ ꯁꯤꯁꯦ ꯑꯩꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯁꯨ ꯀꯥꯎꯔꯦ ꯔꯥꯏꯁ ꯅꯦꯠ ꯌꯥꯎꯔꯦ ꯃꯅꯨꯡꯗ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯀꯣ ꯀ꯭ꯋꯥꯂꯤꯇꯤ ꯐꯕꯅꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯁꯤꯌꯔ ꯇꯧꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯀꯪꯂꯩꯒꯤꯊꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯁ ꯂꯨꯄꯥ 1,000ꯒꯤ ꯄ꯭ꯔꯥꯏꯁ ꯊꯝꯖꯔꯤꯀꯣ ꯑꯗꯣ ꯁꯤꯌꯔ ꯇꯧꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯈꯛ ꯐꯪꯒꯗꯣꯏꯅꯤ ꯁꯤꯌꯔ ꯇꯧꯗꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯗꯤ ꯐꯪꯉꯔꯣꯏ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯑꯣꯀꯦ ꯅꯨꯡꯉꯥꯏꯅꯤ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯅꯁꯨ ꯁꯥꯗꯕꯤ ꯌꯥꯝ ꯀꯟꯅꯁꯨ ꯏꯪꯗꯕꯤ ꯃꯥꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯅꯨꯡ ꯁꯥꯕꯤ ꯅꯨꯡꯗꯥꯡꯗ ꯅꯨꯡ ꯏꯪꯖꯜꯂꯛꯄꯤ ꯀꯩꯅꯣ ꯇꯧꯕꯗꯨ ꯑꯣꯏꯕꯅꯦꯕ ꯅꯨꯡꯊꯤꯟꯗꯁꯨ ꯂꯤꯠꯄ ꯌꯥꯔꯅꯤ ꯅꯨꯡꯗꯥꯡꯗꯁꯨ ꯃꯅꯨꯡꯗ ꯐꯨꯔꯤꯠ ꯑꯃ ꯊꯥꯔꯒ ꯂꯤꯠꯄ ꯌꯥꯒꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯁꯤ ꯁꯥꯏꯖ ꯑꯗꯨꯝ ꯂꯩꯅꯤꯀꯣ ꯁꯤ ꯁꯥꯏꯖꯁꯦ ꯀꯌꯥ ꯂꯩ ꯁꯤꯒꯤꯁꯨ ꯄꯤꯁ 900-1,000 ꯂꯩꯕ꯭ꯔꯣ ꯁꯤꯗꯤ ꯑꯩꯁ ꯑꯗꯨꯗꯤ ꯄ ꯌꯥꯝꯃꯦ ꯁꯤꯗꯤ ꯑꯩꯅ ꯊꯑꯣꯏꯀꯤ ꯀꯩꯅꯣꯒꯤꯅꯦꯅ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆꯀꯤꯅꯦꯅ ꯈꯜꯂꯒ ꯀꯩꯅꯣ ꯊꯝꯕ ꯄꯣꯠꯅꯦꯕ ꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 100 ꯈꯛꯇꯅꯤꯀꯣ 100 ꯈꯛꯇꯅꯤ ꯃꯌꯥꯝ ꯗꯕꯜ ꯄꯤꯁ ꯂꯧꯕꯤꯔꯁꯨ ꯃꯌꯥꯝ ꯂꯨꯄꯥ 1,000 ꯈꯛ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯀꯂꯔꯗꯤ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯦ ꯀꯂꯔꯁꯦ ꯑꯗꯨꯝ ꯕ꯭ꯂꯦꯛ ꯂꯩꯔꯦꯀꯣ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯣꯂꯤቭ ꯒ꯭ꯔꯤꯟ ꯃꯆꯨ ꯂꯩꯔꯦ ꯗꯤꯛꯀꯤꯁꯀꯤ ꯌꯥꯎꯔꯛꯀꯅꯤꯀꯣ ꯗꯤꯛꯀꯤꯁꯀꯤꯀꯣ ꯑꯣꯀꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯦꯗꯤꯗꯥꯁꯀꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯐꯔ ꯌꯥꯎꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯂꯣꯏ ꯍꯥꯞꯇꯣꯛꯈ꯭ꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯌꯥꯎꯔꯦꯕꯀꯣ ꯄꯨꯂꯞ ꯍꯥꯞꯈꯤꯕꯗꯣ ꯁꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯁꯤꯁꯨ ꯂꯨꯄꯥ 100ꯗ ꯂꯣꯏ ꯄꯤꯔꯦꯕ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 1,900ꯒ 1,500 ꯊꯥꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯅꯣꯔꯊ ꯐꯦꯁꯀꯤ ꯁꯨꯃꯥꯏꯅ ꯐꯔ ꯌꯥꯎꯈꯤꯕꯁꯤꯡꯗꯣ ꯄꯨꯟꯅ ꯁꯤ ꯃꯅꯨꯡꯗꯁꯨ ꯐꯔ ꯌꯥꯎꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯁꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯁꯤꯁꯨ ꯂꯨꯄꯥ 1,500 ꯊꯥꯗꯣꯛꯆꯈ꯭ꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 100ꯗ ꯑꯣꯐꯔꯗꯤ ꯐꯖꯔꯦ ꯃꯩ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯄꯝ ꯖꯦꯀꯦꯠ 2-in-1 ꯂꯩꯕ꯭ꯔꯥ ꯍꯥꯏꯀꯣ ꯄꯝ ꯖꯦꯀꯦꯠ 2-in-1 ꯂꯩꯌꯦ ꯕ꯭ꯔꯣ ꯂꯩꯀꯣ ꯑꯗꯨ ꯍꯣꯔꯦꯟ ꯎꯠꯂꯁꯦ ꯃꯌꯥꯝꯗꯀꯣ
ꯁꯤꯒꯤꯁꯦ ꯀꯂꯔ ꯂꯣꯏ ꯁꯨꯅꯕ ꯂꯩꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯍꯌꯦꯡ ꯀꯂꯤ ꯀꯩꯊꯦꯜ ꯄꯨꯡ 9 ꯑꯗꯥꯏꯗ ꯍꯥꯡꯒꯗꯣꯏꯅꯤꯀꯣ 9 ꯃꯈꯥꯏꯗ ꯍꯥꯡꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯉꯟꯇꯥ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯄꯥꯝꯕ ꯄꯣꯠ ꯈꯟꯕꯤꯔꯣ ꯑꯩꯈꯣꯏ ꯋꯤꯟ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯄꯝ ꯖꯦꯀꯦꯠ 2-in-1 ꯂꯩꯀꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯉꯥ ꯂꯩꯒ ꯅꯣꯡ ꯆꯪꯗꯕꯤꯗꯨꯅꯤꯀꯣ ꯕ꯭ꯔꯣ ꯋꯤꯟ ꯄ꯭ꯔꯨꯐ ꯑꯣꯏꯕꯀꯣ ꯗꯤꯗꯥꯁꯀꯤ ꯁꯨꯃꯥꯏꯅ ꯖꯦꯀꯦꯠ ꯀꯣ ꯋꯥꯇꯔꯄ꯭ꯔꯨꯐ ꯑꯣꯏꯗꯣꯏꯅꯤ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯗꯣꯏꯅꯤ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯏꯀꯣ ꯁꯤꯁꯦ ꯑꯩ ꯂꯤꯠꯂꯛꯀꯦ ꯕ꯭ꯔꯣ ꯁꯤ ꯃꯑꯣꯡꯗ ꯇꯥꯕꯅꯦꯕ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯂꯩꯀꯣ ꯑꯦꯗꯤꯗꯥꯁꯀꯤꯅꯤꯀꯣ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤ ꯑꯣꯏꯒꯗꯣꯏꯅꯤ ꯆꯦꯟ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯌꯥꯝꯗꯤ ꯄ꯭ꯔꯤꯃꯤꯌꯝꯅꯦ ꯑꯗꯨꯝ ꯑꯣꯐꯤꯁ ꯋꯦꯌꯔ ꯑꯣꯏꯅ ꯂꯤꯠꯄꯁꯨ ꯌꯥꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯕ꯭ꯔꯥꯟꯁꯦ ꯑꯅꯤꯁꯨ ꯑꯣꯏꯕꯅꯦꯕ ꯃꯄꯥꯟꯗꯅ ꯑꯦꯗꯤ ꯑꯣꯏꯔꯒ ꯃꯅꯨꯡꯗꯅ ꯄꯨꯃꯥ ꯑꯣꯏꯗꯣꯏꯅꯦꯕ ꯇꯨ-in-1 ꯑꯩꯈꯣꯏꯒꯤ ꯄꯝ ꯖꯦꯀꯦꯠ ꯍꯪꯕꯤꯔꯝꯕꯗꯣ ꯇꯨ-in-1 ꯖꯦꯀꯦꯠꯇꯁꯨ ꯂꯩꯔꯦꯀꯣ ꯁꯤꯗ ꯄꯝ ꯖꯦꯀꯦꯠꯁꯨ ꯎꯠꯂꯛꯀꯗꯣꯏꯅꯦ ꯁꯤꯅ ꯖꯦꯀꯦꯠ ꯍꯥꯟꯅ ꯎꯠꯆꯔꯛꯄꯅꯦ ꯁꯤꯒꯤꯁꯤꯅ ꯑꯦꯗꯤꯗꯥꯁꯀꯤ ꯂꯩꯔꯦ ꯌꯥꯝ ꯅꯥꯜꯂꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯤꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯌꯦ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯃꯄꯥꯟ ꯂꯩꯔꯦꯅꯀꯣ ꯃꯄꯥꯟ ꯂꯩꯔꯦ ꯁꯤꯒꯤꯁꯤꯅ ꯃꯅꯨꯡ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯇꯨ-in-1ꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦꯀꯣ ꯃꯅꯨꯡꯗ ꯒ꯭ꯔꯦ ꯃꯆꯨ ꯑꯩꯈꯣꯏꯅ ꯐꯨꯔꯤꯠꯁꯦ ꯑꯃꯅ ꯑꯗꯨꯝ ꯑꯅꯤ ꯊꯣꯛ ꯌꯥꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐꯖꯅ ꯉꯁꯥꯏ ꯃꯅꯨꯡꯒꯤꯗꯨꯅ ꯑꯦꯗꯤ ꯑꯣꯏꯕꯅꯦꯕ ꯃꯄꯥꯟꯗꯅ ꯅꯥꯏꯀꯤ ꯑꯃ ꯑꯣꯏꯍꯟꯕꯅꯦ ꯃꯄꯥꯟ ꯅꯥꯏꯀꯤ ꯑꯣꯏꯕ ꯀꯥꯟꯗ ꯂꯩꯌꯦ ꯁꯤ ꯁꯤꯁꯦ ꯂꯣꯏ ꯋꯥꯇꯔꯄ꯭ꯔꯨꯐ ꯑꯣꯏꯕꯅꯤꯀꯣ ꯕ꯭ꯔꯣ ꯄ꯭ꯔꯥꯏꯁꯇꯣ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯕ꯭ꯔꯣ ꯂꯨꯄꯥ 1,000 ꯑꯣꯐꯔ ꯂꯨꯄꯥ 1,000 ꯑꯣꯐꯔ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯁꯦꯀꯣ ꯂꯨꯄꯥ 1,500 ꯂꯩꯔꯝꯕ ꯑꯗꯨꯒ 1,500 ꯄꯤꯔꯝꯕ ꯍꯥꯟꯅꯀꯣ ꯂꯨꯄꯥ 1,200 ꯑꯣꯐꯔ ꯊꯥꯖꯈꯤꯕꯅꯦꯕ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯝ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯗꯤ ꯂꯥꯛꯄꯤꯔꯣ ꯑꯍꯟꯁꯤꯡꯅ ꯍꯦꯟꯅ ꯄꯥꯝꯅꯤ ꯁꯤꯒꯤꯁꯤꯗꯤꯀꯣ ꯄꯣꯠꯁꯦ ꯕ꯭ꯔꯣ ꯁꯤ ꯄꯣꯠꯁꯦ ꯎꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯥꯝꯅꯤ ꯑꯗꯨꯝ ꯍꯦꯛ ꯄꯥꯏꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯦꯡꯗ꯭ꯔꯤꯉꯩꯗꯤ ꯈꯪꯉꯣꯏꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯊꯦꯡꯕ ꯀꯥꯟꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯈꯪꯒꯅꯤ ꯐꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯤꯠꯄ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯅꯦꯕ ꯑꯗꯨꯒ ꯅꯣꯡꯁꯨ ꯆꯣꯠꯂꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯣꯡꯖꯨ ꯊꯥꯁꯨ ꯂꯥꯛꯀꯅꯤ ꯈꯜꯂꯦ ꯀꯂꯔꯁꯦ ꯇꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯦꯒ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯎꯟ ꯑꯣꯏꯕꯁꯨ ꯂꯩꯀꯣ ꯑꯣꯀꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯃꯆꯨꯁꯤꯁꯨꯀꯣ ꯃꯆꯨꯁꯦ ꯃꯥꯟꯅꯗꯕꯅꯦꯕ ꯆꯝꯄꯜꯗꯨ ꯀꯌꯥ ꯂꯩꯌꯦ ꯃꯌꯥꯝ ꯆꯝꯄꯜ ꯎꯠꯂꯛꯀꯦꯀꯣ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯁꯤ ꯀꯂꯔꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯩꯔꯦ ꯒ꯭ꯔꯦꯒ ꯗꯥर्क ꯒ꯭ꯔꯦꯒ ꯑꯣꯏꯕꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯂꯤቭ ꯒ꯭ꯔꯤꯟꯒ ꯕ꯭ꯔꯥꯎꯟ ꯃꯆꯨꯒ ꯑꯣꯏꯕꯁꯨ ꯂꯩꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯂꯨꯄꯥ 1,000 ꯈꯛꯇꯅꯤꯀꯣ ꯍꯥꯟꯅ ꯂꯨꯄꯥ 1,000 ꯌꯣꯜꯂꯝꯕ ꯂꯨꯄꯥ 1,500 ꯌꯣꯜꯂꯝꯕ ꯄꯣꯠꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 1,000 ꯈꯛꯇꯪꯗ ꯃꯌꯥꯝ ꯑꯣꯐꯔ ꯄꯤꯔꯦ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯂꯨꯄꯥ 200ꯒꯤꯗꯣ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ 200ꯒꯤ ꯂꯣꯋꯔꯁꯤꯡꯗꯣ 200ꯒꯤ ꯂꯣꯋꯔꯁꯤꯡꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯅꯥꯀꯟꯗ ꯖꯤꯞꯄꯔ ꯌꯥꯎꯕꯤꯀꯣ ꯃꯈꯥꯗ ꯖꯤꯞꯄꯔ ꯌꯥꯎꯕꯤ ꯂꯩꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯣꯐꯔꯗꯤ ꯃꯩ ꯆꯠꯂꯤ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯣꯐꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯁ꯭ꯇꯣꯛ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜꯁꯦ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯤꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯍꯣꯏ ꯄ꯭ꯔꯥꯏꯁ ꯇꯥꯕ ꯇꯥꯔꯁꯨ ꯂꯨꯄꯥ 500ꯒꯤ 3ꯒ ꯇꯧꯕꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯑꯣꯐꯔ ꯌꯥꯝ ꯊꯤ ꯆꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯐꯔꯁꯤꯗꯤꯀꯣ ꯑꯗ ꯂꯨꯄꯥ 200 ꯄꯤꯕ ꯖꯣꯒꯔ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯖꯣꯒꯔꯁꯤꯅ ꯃꯥ ꯉꯁꯥꯏꯒꯤ ꯑꯝꯇꯪ ꯂꯨꯄꯥ 200 ꯄꯤꯕꯁꯨ ꯌꯥꯎꯔꯦ ꯁꯣꯝꯗꯀꯣ ꯗ꯭ꯔꯦꯁ ꯍꯥꯟꯅ ꯃꯔꯣꯟ ꯑꯃ ꯂꯣꯏꯊꯣꯛꯑꯁꯦꯕ ꯃꯈꯥꯏꯁꯦ ꯑꯗꯨꯒ ꯁꯝꯅ ꯒꯥꯔꯤ ꯆꯠꯄꯗ ꯒꯥꯔꯤꯁꯨ ꯂꯩꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯒꯥꯔꯤ ꯑꯩꯈꯣꯏ ꯋꯥꯁ ꯄꯥꯝꯕꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯒꯥꯔꯤ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯒꯥꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯎꯠꯆꯔꯛꯑꯒꯦ ꯗ꯭ꯔꯦꯁ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯗ꯭ꯔꯦꯁꯁꯤꯁꯨ ꯂꯣꯏꯁꯤꯟꯊꯣꯛꯈ꯭ꯔꯁꯦ ꯃꯈꯥꯏꯁꯦ ꯌꯥꯏ ꯈꯣꯡꯎꯞꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯈꯣꯡꯎꯞꯁꯦ ꯃꯌꯥꯝ ꯌꯥꯝ ꯑꯍꯣꯡꯕ ꯂꯨꯄꯥ 1,500 ꯄꯤꯕ ꯈꯣꯡꯎꯞꯇꯣ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝꯁꯤꯗ 400 ꯄꯤꯕꯁꯨ ꯐꯖꯕ 400 ꯄꯤꯕꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯩꯁ ꯈꯔ ꯇꯧꯔꯦ ꯑꯗꯨꯗꯤ ꯍꯟꯗꯛꯇꯤ ꯁꯨꯁ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯨꯁ ꯎꯠꯂꯛꯀꯦꯀꯣ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ 350 ꯄꯤꯕꯗꯣ ꯕ꯭ꯔꯣ 350 ꯄꯤꯕꯀꯣ ꯁꯤ ꯍꯟꯗꯛꯇꯤ 300 ꯌꯣꯟꯊꯣꯛꯆꯔꯦ 300 ꯂꯨꯄꯥ 200ꯗꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯝꯒꯅꯤ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯁꯝꯃꯔꯗ ꯂꯤꯠꯂꯁꯨ ꯌꯥꯒꯅꯤ ꯏꯪꯊꯝꯊꯥꯗ ꯂꯤꯠꯂꯁꯨ ꯌꯥꯕꯅꯤꯀꯣ ꯁꯤꯁꯦ ꯆꯞ ꯆꯥꯕꯤ ꯇꯥꯏꯃꯤꯡꯒꯤꯅꯦ ꯕ꯭ꯔꯣ ꯍꯣꯏ ꯑꯗꯣ ꯁꯤ ꯂꯨꯄꯥ 200ꯗ ꯀꯣ ꯉꯁꯥꯏ ꯀꯥꯔꯗꯤꯒꯥꯟ 500ꯒꯤ 3 ꯇꯧꯕꯗꯣ ꯀꯥꯔꯗꯤꯒꯥꯟ 500ꯒꯤ 3ꯗꯣ ꯑꯣꯀꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯍꯥꯐꯁꯨ ꯂꯩꯔꯦ ꯐꯨꯜꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯁꯤꯗ ꯌꯥꯟꯖꯜꯂ ꯊꯝꯅꯕꯅꯦ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯨꯄꯥ 1,500 ꯌꯣꯟꯈꯤꯕ ꯖꯦꯀꯦꯠꯇꯨꯅꯦꯕꯀꯣ ꯅꯣꯔꯠ ꯐꯦꯁꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯋꯥꯡꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯆꯤꯡꯖꯟꯕꯒ ꯌꯥꯎꯕꯗꯣ ꯁꯤ ꯑꯦꯗꯖꯁꯇꯦꯕꯜ ꯌꯥꯎꯕꯤꯁꯦ ꯃꯈꯥꯗꯁꯨ ꯆꯤꯡꯖꯟꯕꯒ ꯌꯥꯎꯕꯤꯗꯣꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 900ꯗ ꯊꯥꯗꯣꯛꯑꯣ 900ꯗ ꯑꯩꯁ ꯃꯌꯥꯝ ꯍꯥꯟꯅ ꯂꯨꯄꯥ 1,100 ꯄꯤꯔꯝꯕ ꯄꯣꯠꯅꯤꯀꯣ ꯁꯤꯁꯦ 1,500 ꯄꯤꯔꯝꯕ ꯑꯩ ꯁꯣꯏꯔꯦ ꯑꯩꯅ ꯁꯣꯏꯔꯦ 1,500 ꯄꯤꯔꯝꯕ ꯄꯣꯠ ꯂꯨꯄꯥ ꯃꯥꯏ ꯁꯤꯗꯁꯨ ꯁꯤꯗꯗꯤ 1,200ꯗ ꯂꯨꯄꯥ 1,500ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯨꯄꯥ 600 ꯇꯥꯗꯣꯏꯅꯤꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯖꯦꯀꯦꯠꯁꯤꯡꯁꯦ ꯂꯣꯏꯅ ꯂꯨꯄꯥ 900ꯗ ꯂꯣꯏ ꯊꯥꯗꯣꯛꯆꯔꯦ 900ꯗ ꯑꯩꯁ ꯃꯌꯥꯝꯗꯨꯗꯤ ꯄꯐꯔ ꯖꯦꯀꯦꯠ ꯃꯌꯥꯝ ꯍꯥꯟꯅ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯒꯁꯨꯀꯣ ꯑꯩꯁ ꯄ꯭ꯔꯥꯏꯁ ꯇꯥꯡꯉꯦ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯈꯜꯂ ꯂꯩꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯂꯥꯛꯄꯤꯔꯣ ꯁꯤꯗ ꯂꯨꯄꯥ 900 ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯕꯁꯦ ꯄꯐꯔ ꯖꯦꯀꯦꯠ ꯀꯣ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯨꯄꯥ 1,500 ꯄꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯁꯨ 1,700 ꯄꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣ 1,300 ꯄꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯂꯨꯄꯥ 900ꯗ ꯂꯣꯏ ꯐꯪꯒꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯁꯤꯗ ꯍꯥꯞ ꯖꯦꯀꯦꯠꯇꯨ ꯈꯔ ꯂꯥꯛꯑꯦꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯍꯥꯞ ꯖꯦꯀꯦꯠ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯨꯗꯂꯦꯟꯒꯤ ꯀꯣ ꯁꯤ ꯂꯨꯄꯥ 500ꯅꯤꯀꯣ ꯂꯨꯄꯥ 500ꯅꯤ ꯑꯗꯨꯝ ꯀꯂꯔ ꯂꯣꯏ ꯁꯨꯅꯕ ꯂꯩ ꯑꯣꯂꯤቭ ꯒ꯭ꯔꯤꯟ ꯂꯩꯔꯦ ꯒ꯭ꯔꯦ ꯂꯩꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯕ꯭ꯔꯣ ꯁꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯐꯦꯁꯀꯤ ꯑꯣꯏꯗꯥꯏꯅꯦ ꯑꯗꯣ ꯅꯠꯇꯕ꯭ꯔꯥ ꯔꯦꯗꯤꯌꯝ ꯌꯥꯎꯕꯤ ꯔꯦꯗꯤꯌꯝ ꯌꯥꯎꯋꯤ ꯁꯤꯁꯦꯀꯣ ꯀꯦꯃꯣ ꯃꯆꯨꯁꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯤꯠꯄ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯁꯤꯁꯦ ꯍꯥꯟꯅ ꯂꯨꯄꯥ 700 ꯄꯤꯔꯝꯕꯀꯣ ꯍꯧꯖꯤꯛ ꯂꯨꯄꯥ 500ꯗ ꯂꯣꯏꯅ ꯑꯣꯐꯔ ꯂꯩꯌꯦ 500ꯗ ꯑꯣꯐꯔ ꯄꯤꯒꯗꯣꯏꯕꯀꯣ ꯁꯤꯁꯦ 500ꯗ ꯑꯣꯐꯔ ꯄꯤꯖꯈꯤꯕꯅꯤ ꯑꯗꯣ ꯁꯤ ꯃꯈꯥꯗ ꯕ꯭ꯔꯣ ꯋꯤꯟꯁꯤꯗ 500 ꯄꯤꯕꯤꯅꯤ ꯁꯤ ꯃꯈꯥꯗ 500 ꯄꯤꯕꯗꯣ ꯑꯣꯀꯦ ꯃꯌꯥꯝ ꯋꯤꯟꯁꯤꯗ 500 ꯄꯤꯕ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝꯁꯤꯗ
ꯗꯤꯀꯤꯁꯀꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤ ꯍꯨꯗꯤꯁ ꯂꯨꯄꯥ 1,200 ꯄꯤꯔꯝꯕ ꯑꯃ ꯄꯤꯔꯝꯕꯁꯤꯡꯗꯣ ꯕ꯭ꯔꯣ ꯑꯗꯨꯅ ꯂꯨꯄꯥ 1,200ꯗ ꯂꯣꯏ ꯑꯣꯐꯔ ꯇꯧꯗꯣꯏꯔꯒꯦ lupa kaya daw ba? 1,200 ko. Lupa 1,200 piram mo do, lupa 1,200 offer pili ko lising ama piramba ama 1,200 piramba ama 1,500 piramba do bro lupa 1,200 lo offer lupa 1,200 la ka din mo ko. Ado ta offer si di ma'am. Hudis hire ga di premium mo hudis nga din ko sila isa. hudis nga din bro. China gi mo hudis nga din. 1,500 pi do ni ko bro. 1,500 pi ko. Okay, jacket ta 1,500 jasi sumai lai si ma'am. Lupa 1,500 nga din ko. Yam phajai si lupa 1,500 nga din. Ado ka lising gi hum yam jing do bro sida lo mo okay fenil ma'am do ko woolen shirt ma'am do sit loi lai ko lupa 1,500 lupa lising gi ahum ko. ado sida na 1,500 gi ahum do ba fruit ching do bro. Okay, jacket to ko. Koi nga sai pu ma gi lupa 1,500 ani to bo do ma'am hana husit lupa akoi gi 1,500 gi ahum to ko doi ni ko. Ado ma'am lak video sa. Sina tabazu ma'am lai di ko bro sida akoi si yan bam ni tadan ma'am yan si piece 2-in-1 price hay bidi ma'am husit nga sai akoi 2-in-1 jacket ut ki do ma'am lupa 1,500 piram mane 1,500 da oi de ba ko. Ado bro sigi kano singge figure shot singge si 1,500 ahum gi 1,500 ahum oi de ba ko si. Si makha da ju 1,500 gi ahum gi 1,500 ahum oi de ni si ko. Un jitar jing do si loi lai re ko bro. Okay, ado ma'am lottery to wa uti hay ko. Ma'am na lottery to ba se akoi gi horen live ta dum tha ba ne ba ko. Live ta akoi na dum giveaway to ko ne ma'am dum yeng bio live sing ngasi na ta so hayeng tor kan ni ko. Na dum akoi lottery mi ki to wi ko dum lottery to wi ko. Ma'am khang da dum yaw hay tare. Aduna si lai de akoi gi summer gi ba ko. Sida am lai asa ul hold bro si jam ai ut ken khalamaga samai lai si t-shirt ne ba khuda asang bi jawi atien bi jawi ko bro. Okay. Ano bula pa t-shirt ne ba si je bro maman je ta ga de nok ning de si maman je kya o jenu si je lupa 1,500 gi mari 1,500 gi mari adu lupa 100 ga 100 o de ba ko adai 100 mai la ka de ba ko. Okay, piece ta ko mai to si gi achau bu ma sa me si piece su me am lai ko bro ano bula ko ne ba si gi t-shirt sing je sai lo ge to lo de si t-shirt sing je lo gi phajai ko bro aduga mai ma chu lo ing ne ba si ji ma'am si lupa 100 gi ahum oi de ni ko. Ado 100 gi mari ai ai na wa la me 100 gi mari ni ma'am si ko. Ani ka tang lo ge ha jai ko bro. Ani ka tang lo ge ha ta ge lupa ahum oi de ba ko. Okay, ado 100 gi lo ga ni hena phai ko. 100 gi lo ga di 100 gi mari dum taw ra. 100 gi mari to ko de ba. Ado di ma'am lakpiro Verseka gi yauri color makhan akoi company makhan brand makhan ko. Dum yauri ya la thama ni ko bro 100 gi mari gi t-shirt che bro. 100 gi mari mang dul pa chahum yo lam ba kholam ba jing do bro. Stock chu lo ma hap chang gram ni ko bro. Ha na surplus gi pa chahum yo lam ba jing do. adu pun hap changram ne ba adu 1,500 gi mari da 1,500 gi mari da yaw ni ba ko. Okay, adu ta ga ano ba stock lak pa su yaw re ha na gi stock lep su khar yaw re ba ko. Adu na dum punna akoi 1,500 gi mari da ma'am offer tha doi hai ta re si si na lising gi ahum do. Lising gi ahum Sam Thomas ki akoi gi atha bi do ko. Lit pam nungai bi do ma'am si lai 1,000 gi ahum mo de ba. Si da lai ba ti sha sing gi pulap 1,500 gi mari nga to de ne. Hoi. Si sin dai hoi lor ge pha do ma li pa da. Adu khuda asami khar yaw re ba khuda asami ga dum am kan tong la e ba. Okay. Adu ga akoi jeans ka keno ga lai ko bro jeans ka akoi gi sumaina si sin kai do jeans ne bro. Okay. Jeans ka formal ga si lai ko bro. Chanipan gi ani do. Chanipan gi ani ko si lai ko. Ma'am chanipan gi ani da chanipan. Ani da chanipan ko. Amada sanga single piece lobi gi har ga ma'am lupa sanga ne double piece lobi gi har ga na. Ma'am lupa keno de chanipan de ba ko. Adum color makhan loi lai ko dom. Aduga winter ko winter se do offer loi lai gi 1,500 gi da 1,500 da ni si ko hoi North Face lai ba Columbia lai ba ko Adidas so sumaina phasaba lai se ma'am lupa 1,500 ni ko si sa 1,500 ka tang oi de ne bro. Net piam nungai ni ma'am pom jacket 2-in-1 mapa yorok 3 ye mapa yorok kan uchar ke bro du shi ya se bro. Sumaina arang ba ma'am ne am pam na gi ba edi sumaina lai gi ba ma'am. Okay, color ani ni lang ba do am phasai ko pizza am phawa color ne pizza am phai ko ma'am si matu thok ka da thoi bro si matu thoi ko ko lupa lising am chani dum yon jab ne ko bro. Sumai si da ju plastic na pang sumaina lupa 1,000 hana yo number ko. Okay lupa 1,200 lupa 1,200 da ko hudis akoi na sida premium ba China gi ko adum hudis lupa 1,200 bi ba ma'am se lupa 1,200 da ma'am offer pi ko sida ka lai je bro si ga lupa 1,200 ka tang oi de ne lupa 1,200 de ba ko contrast ka no ko lai jing. Okay, contrast lai re adum plain su lai Jordan su lai ko lai jing je bro. aduga sigi sina hudi ki ma'am lupa 1,000 pi du ni ko 2-in-1 oi ba ya ba jacket hoi 1,000 pi do aduga sida to shi lupa 1,200 ka to de ne 1,200 oi de ni ko siam phasai mo chu do si ju phajab ne bro. size lai re adu ta ju lupa 1,200 ka tang do 1,200 ka tang da siam phajai ko ma'am machu siam phajai phi siam phai hai da machu siam phajai si se mandana print ka hai na do ko oi do ne si ma'am di manga ba ne ko bro manga ju ko lupa 1,200 da ma'am gi khale mane hai di singam chali dagi lupa hai di chamri tar ine man sane aduna offer price da ma'am do ki matik tare hai ge aduga sida dum lai se lupa 1,200 ka ti ko ma'am 1,200 to oi do ne bro se si color ju dum phaja ma'am yauri ko bro. Okay, si lupa 1,200 piram ba jing je pun lupa 1,200 lo offer ta do se 1,200 lupa 1,200 ko. Okay, si da ka lai jing je ko lupa 1,200 ka tani ma'am si lai se ko hodis ma'am je ko aduga sida khoi half zipper lai se jara gi ko si jing je na bro lupa 1,500 lupa 1,500 offer oi de ba ko han lupa 1,000 yo lam mani
ꯁꯤꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯨꯄꯥ 5,000ꯗ ꯑꯣꯐꯔ ꯄꯤꯔꯤ ꯃꯌꯥꯝ ꯁꯤꯁꯦ ꯖꯥꯔꯥꯒꯤ ꯃꯆꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯁ ꯃꯆꯨ ꯂꯩꯔꯦ ꯕ꯭ꯂꯦꯛ ꯃꯆꯨ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯃꯆꯨ ꯂꯩꯀꯣ ꯃꯤꯂꯤꯇꯔꯤ ꯃꯆꯨ ꯂꯩꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ 5,000ꯗ lupa 1,200 ne bro si lo 5,000 lo offer thadok lupa 5,000ꯗ ꯁꯤꯁꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔ ꯁꯥꯔꯠ ꯍꯥꯏꯗꯣꯏꯅꯤ ꯋꯨꯂꯟ ꯁꯥꯔꯠ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯑꯗꯨꯝ ꯁꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯁꯦꯝ ꯊꯣꯃꯥꯁꯀꯤ ꯑꯩꯈꯣꯏꯒꯤ ꯖꯦꯀꯦꯠ ꯀꯣ ꯀꯣꯗ꯭ꯔꯣꯏ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯐꯔ ꯌꯥꯎꯕꯗꯨꯅꯦꯕ ꯕ꯭ꯔꯣ ꯑꯃ 500 ꯂꯩꯕꯗꯣ ꯁꯤ ꯂꯨꯄꯥ 1,200ꯗ ꯊꯥꯗꯣꯛ ꯂꯨꯄꯥ 1,200ꯗ ꯁꯤꯁꯦꯀꯣ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯗꯤꯗꯥꯁꯀꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯂꯨꯄꯥ 1,000ꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨ ꯁꯤꯒꯤꯁꯦ ꯑꯅꯧꯕ ꯂꯥꯛꯄꯅꯦ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯂꯨꯄꯥ 1,900ꯗ ꯂꯣꯏ 1,900ꯗ ꯀꯣ ꯁꯤꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯧꯅꯦ ꯑꯝꯇ ꯌꯦꯡꯁꯤꯅꯦ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯦꯛꯁꯦꯜ ꯆꯥꯅꯤꯀꯣ ꯌꯥꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔ ꯖꯦꯀꯦꯠꯁꯦ ꯂꯨꯄꯥ 1,100ꯒ 1,900 1,900ꯗ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯃꯔꯛ ꯊꯠꯅꯀꯣ ꯂꯣꯀꯦꯁꯟ ꯑꯃꯇꯪ ꯊꯝꯕꯤꯔꯛꯑꯣ ꯂꯣꯀꯦꯁꯟꯗꯣ ꯑꯝꯇ ꯂꯣꯀꯦꯁꯟꯁꯦ ꯔꯨꯔꯦꯜ ꯑꯦꯀꯥꯗꯃꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯣ ꯋꯥꯡꯖꯤꯡ ꯑꯩꯈꯣꯏꯅ ꯋꯥꯡꯖꯤꯡ ꯂꯥꯛꯄ ꯊꯧꯕꯥꯜꯂꯣꯝꯗꯒꯤ ꯊꯧꯗꯔꯛꯄ ꯃꯇꯝꯗ ꯋꯥꯡꯖꯤꯡ 1 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯅ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯎꯅꯤꯕꯀꯣ ꯃꯊꯛꯇ ꯑꯗꯨ ꯌꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁ ꯌꯧꯔꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏ ꯕ꯭ꯔꯣ ꯑꯗꯨꯝ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯑꯗꯨꯝ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡꯒꯟ ꯊꯥꯕꯤꯔꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯂꯥꯛꯄꯤꯔꯣ ꯍꯌꯦꯡ ꯂꯥꯛꯄꯤꯌꯨ ꯄꯨꯡ 9ꯗꯩ ꯍꯥꯡꯒꯗꯣꯏꯅꯤ 9:30 ꯍꯥꯡꯒꯅꯤꯀꯣ ꯑꯗꯨꯒ ꯂꯣꯝꯕꯅ ꯑꯗꯨꯝ ꯃꯤ ꯂꯩꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯍꯥꯡꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯩ ꯂꯨꯄꯥ 1,100ꯒ 9,900 ꯁꯤꯁꯦꯀꯣ ꯂꯦꯗꯔ ꯖꯦꯀꯦꯠꯀꯣ ꯑꯇꯣꯞꯄꯗ ꯄꯥꯛ ꯐꯪꯉꯣꯏ ꯄꯥꯛ ꯐꯪꯉꯣꯏꯕ ꯁꯤꯁꯦꯀꯣ ꯃꯃꯜꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯍꯣꯡꯗꯒꯤꯁꯦ ꯍꯣꯏ ꯁꯤꯗ ꯍꯣꯡꯅ ꯄꯥꯛ ꯐꯪꯉꯔꯣꯏ ꯁꯤꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯕꯥꯏꯀꯔꯒꯤ ꯖꯦꯀꯦꯠ ꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯖꯥꯔꯥꯒꯨꯝꯕꯒꯤ ꯑꯗꯨꯝ ꯁ꯭ꯇꯥꯏꯜꯅꯦꯕ ꯁꯤꯁꯦ ꯑꯁꯦꯡꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤ ꯂꯨꯄꯥ 2,000 ꯈꯤꯇꯪ ꯑꯣꯏꯗꯣꯏꯅꯦ ꯂꯨꯄꯥ 2,000 ꯁꯤꯁꯨꯀꯣ ꯂꯨꯄꯥ 100 ꯈꯛꯇꯅꯤ ꯈꯦꯠꯅꯩꯁꯦꯀꯣ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩꯌꯦ ꯌꯥꯝꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯕ꯭ꯔꯣ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯂꯥꯛꯑꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯄꯣꯀꯦꯠ ꯌꯥꯎꯔꯤꯁꯦ ꯄꯣꯀꯦꯠ ꯌꯥꯎꯗꯕꯤꯗ ꯁꯤꯗ ꯃꯈꯥꯗ ꯑꯣꯏꯅ ꯄꯣꯀꯦꯠ ꯌꯥꯎꯕ ꯃꯈꯥꯗ ꯌꯥꯎꯕꯤꯀꯣ ꯑꯣꯀꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯌꯦꯡꯕꯗꯀꯣ ꯑꯗꯨꯒꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯔꯍꯠꯀꯤ ꯗꯤꯇ꯭ꯔꯣꯏꯠ ꯖꯦꯀꯦꯠꯁꯦ ꯁꯤꯒꯤꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯀꯌꯥ ꯂꯩꯒꯦ ꯑꯗꯨꯝ ꯇꯥꯊꯔꯕ 2,500ꯗ ꯑꯣꯐꯔ ꯂꯩꯔꯒꯦ ꯕ꯭ꯔꯣ ꯁꯤꯗꯤ 2,500 ꯀꯣ ꯇꯣꯡꯗꯦꯀꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯐꯖꯕ ꯍꯥꯟꯅ ꯌꯣꯜꯂꯝꯕꯗꯣ ꯑꯃꯒ 2,700 ꯌꯣꯜꯂꯝꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯇꯥꯊꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯄꯥ 50 ꯃꯥꯡꯉꯦ ꯕ꯭ꯔꯣ ꯂꯨꯄꯥ 50 ꯃꯥꯡꯉꯒ ꯑꯗ ꯃꯌꯥꯝ ꯁꯤ ꯀꯔꯍꯠꯀꯤ ꯂꯩꯔꯦꯀꯣ ꯁꯤ ꯗꯤꯇ꯭ꯔꯣꯏꯠ ꯖꯦꯀꯦꯠ ꯀꯣ ꯃꯌꯥꯝ ꯇꯥꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯕ ꯄꯤꯁ 2 ꯈꯛ ꯉꯥꯏꯔꯦ ꯑꯗꯨꯝ ꯃꯥꯅꯦ ꯑꯗꯨꯝ ꯑꯄꯥꯝꯕ ꯃꯤ ꯑꯗꯨꯝ ꯂꯩꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁ꯭ꯋꯦꯠ ꯁꯔꯠ ꯀꯣ ꯁ꯭ꯋꯦꯠ ꯁꯔꯠ ꯑꯗꯨꯝ ꯂꯩꯔꯦ ꯕ꯭ꯔꯣ ꯌꯥꯝ ꯂꯩ ꯀꯂꯔꯁꯦ 3,000 ꯃꯌꯥꯝ ꯁꯤꯁꯦ ꯁꯤ 3,000 ꯉꯥꯛꯇꯅꯤꯀꯣ ꯕ꯭ꯔꯣ ꯁ꯭ꯋꯦꯠ ꯁꯥꯔꯠ ꯑꯃ ꯈꯟꯕꯤꯔꯒ ꯑꯗꯒꯤ ꯂꯣꯋꯔ ꯑꯃ ꯈꯟꯕꯤꯔꯒ ꯍꯨꯗꯤꯁ ꯑꯃ ꯈꯟꯕꯤꯔꯀꯥꯟꯗ ꯂꯨꯄꯥ 1,000 ꯑꯗꯨꯝ ꯁꯥꯕ ꯌꯥꯅꯤꯀꯣ ꯀꯣꯝꯕꯣ ꯁꯥꯕ ꯌꯥꯏꯕꯀꯣ ꯑꯩꯈꯣꯏ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯐꯔꯅꯦ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯨꯗꯤꯁ ꯑꯃ ꯂꯧꯕꯤꯔꯣ ꯁ꯭ꯋꯦꯠ ꯁꯔꯠ ꯑꯃ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯋꯔꯁ ꯑꯃ ꯂꯧꯕꯤꯔꯣ ꯂꯨꯄꯥ 1,000ꯗ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯐꯔꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯨꯗꯤꯁ ꯈꯛ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯕꯃꯛꯇꯤ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯤ ꯃꯣꯏꯗ ꯍꯦꯟꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯃꯨꯛ ꯀꯁꯇꯃꯔꯁꯤꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯈꯨꯗꯤꯁ 3 ꯊꯝꯖꯤꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯥꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯨꯂꯞ ꯑꯃꯃꯝ ꯈꯟ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯩꯗꯅ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯨꯗꯤꯁꯇꯁꯨ ꯃꯌꯥꯝ ꯀꯂꯔ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏ H&M-ꯒꯨꯝꯕ ꯖꯦꯛ ꯑꯦꯟ ꯖꯣꯟꯁꯀꯨꯝꯕꯀꯣ ꯑꯗꯨꯝ ꯂꯩꯔꯤ ꯁꯤꯗ ꯃꯈꯟ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯨꯒ ꯂꯣꯋꯔꯁꯇꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯀꯔꯍꯠꯀꯨꯝꯕ ꯂꯣꯋꯔꯁꯤꯁꯨ ꯅꯣꯔꯠ ꯐꯦꯁꯀꯨꯝꯕꯀꯣ 3,000 ꯂꯣꯏꯅꯃꯛ ꯑꯣꯏꯔꯕꯅꯤꯀꯣ ꯕ꯭ꯔꯣꯁꯦ ꯑꯣꯀꯦ 3,000 ꯑꯣꯏꯗꯣꯏꯅꯤꯀꯣ 3,000 ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯐꯕ ꯄ꯭रीमिꯌꯝ ꯑꯣꯏꯕ ꯐꯤꯗꯨꯅ ꯂꯨꯄꯥ 100 ꯑꯣꯏꯗꯕꯀꯣ ꯑꯗꯨꯒ ꯂꯨꯄꯥ 900 ꯄꯤꯔꯝꯕꯗꯨꯅ ꯂꯨꯄꯥ 700 ꯂꯨꯄꯥ 700 ꯑꯣꯏꯗꯕꯀꯣ ꯑꯗꯨꯗꯤ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦꯕ ꯂꯨꯄꯥ 900 ꯄꯤꯔꯝꯕꯗꯣ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦꯕ ꯑꯃꯅꯤ ꯑꯗꯨꯗꯤ ꯄꯤꯁ 5ꯃꯨꯛꯇ ꯉꯥꯏꯔꯦꯕꯀꯣ 3 ꯈꯛꯇꯪ ꯉꯥꯏꯔꯦꯕ ꯂꯨꯄꯥ 700ꯗ ꯂꯨꯄा 700 ꯈꯛꯇꯪ ꯑꯣꯏꯗꯕ ꯁꯤꯁꯦꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯟꯅ ꯂꯨꯄꯥ 1,200 ꯄꯤꯔꯝꯕ ꯁꯨꯃꯥꯏꯅ ꯑꯁꯣꯝꯗꯩ ꯍꯧꯔꯁꯦ ꯑꯁꯣꯝꯗꯩ ꯌꯥꯏꯌꯦ ꯕ꯭ꯔꯣ ꯁꯤꯗꯩ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯩ ꯍꯧꯔꯁꯨ ꯌꯥꯔꯦ ꯁꯤꯁꯦ ꯕ꯭ꯔꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯣꯗ꯭ꯔꯣꯏꯒꯤ ꯁꯥꯔꯠꯁꯦ ꯕ꯭ꯔꯣ ꯁꯤ ꯂꯨꯄꯥ 500 ꯂꯣꯏ ꯑꯣꯐꯔ ꯂꯨꯄꯥ 500 ꯀꯣꯗ꯭ꯔꯣꯏ ꯁꯥꯔꯠ ꯃꯌꯥꯝꯁꯦꯀꯣ ꯂꯨꯄꯥ 500ꯗ ꯂꯨꯄꯥ 700ꯅꯦꯕꯀꯣ ꯂꯨꯄꯥ 700 ꯌꯣꯜꯂꯝꯕ ꯍꯧꯖꯤꯛ ꯂꯨꯄꯥ 500ꯗ ꯑꯗꯨꯝ ꯁꯤꯁꯨꯅꯤꯀꯣ ꯑꯗꯨꯝ 3ꯒꯨꯝꯕꯒ ꯂꯧ ꯇꯥꯔꯗꯤ ꯕ꯭ꯔꯣ ꯑꯩ ꯂꯨꯄꯥ 100ꯗ ꯍꯧꯖꯤꯛ ꯂꯨꯄꯥ 100ꯗꯁꯨ ꯄꯤꯊꯣꯛꯑꯒꯦꯕꯀꯣ ꯑꯩꯉꯣꯟꯗ ꯄꯤꯁ ꯌꯥꯝꯅ ꯂꯩꯌꯦꯕ ꯕ꯭ꯔꯣ ꯁꯤꯒꯤ ꯄꯤꯁ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯝꯕꯅꯤꯅ ꯇꯧꯅꯤ ꯑꯣꯀꯦ ꯑꯗꯣ ꯄꯤꯁ ꯌꯥꯝꯅ ꯂꯧꯔꯤꯈꯩ ꯍꯦꯟꯅ ꯑꯣꯐꯔ ꯇꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯨ ꯂꯩꯌꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯝ ꯂꯨꯄꯥ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯨꯄꯥ 500ꯗꯀꯣ ꯁꯤꯁꯦꯀꯣ ꯂꯨꯄꯥ 500 ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯃꯊꯛ ꯂꯧꯕ ꯇꯥꯔꯗꯤ ꯂꯨꯄꯥ 100 ꯂꯥꯛꯀꯗꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯨꯄꯥ 1,100 ꯄꯤꯈꯤꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯕ꯭ꯔꯣ ꯂꯨꯄꯥ 700 ꯈꯛꯇꯪꯗ ꯄꯤꯊꯣꯛꯆꯔꯦ ꯂꯨꯄꯥ 700 ꯈꯛꯇꯪꯗ ꯁꯤꯁꯦ ꯁꯤ ꯀꯂꯔꯗꯤ ꯋꯥꯏꯠ ꯈꯛꯇꯪ ꯉꯥꯏꯔꯦꯀꯣ ꯐꯗꯤ ꯐꯖꯩ ꯃꯆꯨ ꯌꯥꯝ ꯅꯥꯜꯂꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯂꯨꯄꯥ 1,100 ꯌꯣꯟꯕꯀꯣ ꯑꯗꯣ ꯁꯤ ꯂꯨꯄꯥ 700 ꯈꯛꯇꯪꯗ ꯑꯁ ꯃꯌꯥꯝ ꯑꯣꯐꯔꯁꯤꯗꯤ ꯋꯥꯏꯠꯁꯦ ꯑꯗꯨꯝ ꯄꯤꯁ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯃꯈꯥꯗꯁꯨ ꯑꯗꯨꯝ ꯀꯣ ꯄꯤꯁ 3ꯃꯨꯛ ꯂꯩꯔꯤ ꯄꯤꯁ 3-4 ꯂꯩꯔꯤꯕ ꯑꯗꯨꯝ ꯑꯗ ꯃꯌꯥꯝ ꯂꯨꯄꯥ 700 ꯈꯛꯇꯪꯗ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯒ ꯁꯤ ꯑꯗꯨꯝ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤꯀꯣ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤ ꯍꯥꯏꯅꯦꯛꯁꯦ ꯂꯨꯄꯥ ꯀꯌꯥ ꯂꯨꯄꯥ 350 250 ꯑꯅꯤꯗ 700 ꯑꯃꯗ 100 ꯑꯣꯀꯦ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯨꯄꯥ 100 ꯑꯗꯨꯒ ꯆꯩꯅꯥꯒꯤꯗꯨꯅꯦ ꯃꯣꯟ ꯂꯥꯎꯕꯤꯗꯨꯅꯦ ꯂꯨꯄꯥ 500 ꯄꯤꯕꯗꯨꯅꯦ ꯂꯨꯄꯥ 500 ꯄꯤꯕ ꯑꯗꯨ ꯁꯤ ꯑꯃ ꯂꯧꯕꯤꯒꯦ ꯍꯥꯏꯇꯥꯔꯗꯤ ꯂꯨꯄꯥ 100ꯗ ꯄꯤꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯑꯅꯤ ꯂꯧꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯨꯄꯥ 700 ꯄꯤꯊꯣꯛꯆꯔꯒꯦ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯁꯤ ꯂꯨꯄꯥ 900 ꯂꯣꯏ ꯑꯣꯐꯔ ꯂꯩꯒꯤꯕꯗꯣ ꯂꯨꯄꯥ 900ꯗ ꯑꯣꯐꯔ ꯄꯤꯕꯗꯣꯀꯣ ꯑꯃ 100 ꯄꯤꯕ ꯂꯨꯄꯥ 900ꯗ ꯑꯣꯐꯔ ꯂꯩꯒꯤꯕꯗꯣ ꯃꯊꯛꯀꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯖꯦꯀꯦꯠꯁꯤꯅ ꯀꯌꯥ ꯁꯤꯒꯤ ꯖꯦꯀꯦꯠꯁꯦ ꯕ꯭ꯔꯣ ꯁꯤ ꯂꯨꯄꯥ 900ꯅꯦꯕꯀꯣ ꯂꯨꯄꯥ 900 ꯑꯣꯏꯕ ꯃꯅꯨꯡꯗ ꯑꯣꯐꯔ ꯌꯥꯎꯕꯤꯀꯣ ꯂꯨꯄꯥ 700ꯗ ꯄꯤꯊꯣꯛꯆꯔꯒꯦ ꯂꯨꯄꯥ 700 ꯃꯌꯥꯝ ꯁꯤꯗ ꯌꯥꯜꯂꯤꯕ ꯖꯦꯀꯦꯠꯁꯤ ꯂꯨꯄꯥ 700ꯅꯤꯀꯣ ꯅꯣꯔꯠ ꯐꯦꯁꯀꯤꯁꯦ ꯋꯤꯟꯖꯤꯇꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯈꯔ ꯌꯥꯝ ꯊꯥꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯈꯤꯇꯪ ꯊꯥꯕ ꯐꯤ ꯊꯥꯕ ꯁꯤꯁꯤꯅ ꯐꯤ ꯃꯅꯨꯡ ꯌꯥꯝ ꯊꯥꯕꯅꯦ ꯑꯗꯨꯒ ꯁꯤꯗ
ꯂꯩꯕ ꯁꯤꯒꯤ ꯍꯥꯞ ꯖꯤꯞ ꯑꯣꯏꯕ ꯂꯨꯄꯥ 1200 ꯄꯤꯕꯁꯦ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯣꯜ ꯃꯅꯤ ꯋꯤꯟꯇꯔꯒꯤ ꯂꯨꯄꯥ 1200 ꯄꯤꯕꯁꯦ ꯂꯨꯄꯥ 1200 ꯄꯤꯕ ꯑꯗꯨ ꯁꯤ ꯂꯨꯄꯥ 900 ꯊꯥꯗꯣꯛꯆꯔꯦ ꯂꯨꯄꯥ 900ꯗ ꯀꯣ ꯑꯩ ꯇꯧꯔꯦ ꯈꯔ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯊꯛꯀꯤ ꯁ꯭ꯃꯣꯛꯀꯤꯁꯦ ꯕ꯭ꯔꯣ ꯁ꯭ꯃꯣꯛꯀꯤꯁꯦ ꯁꯤ ꯂꯨꯄꯥ 900 ꯅꯦꯕꯀꯣ ꯕ꯭ꯔꯣ 900 ꯄꯤꯕ ꯑꯗꯨ ꯂꯨꯄꯥ 700ꯇ ꯊꯥꯗꯣꯛꯆꯔꯦ ꯂꯨꯄꯥ 700ꯇ ꯀꯣ ꯁꯤꯁꯦ ꯌꯥꯔꯦ ꯁ꯭ꯃꯣꯛꯀꯤ ꯃꯌꯥꯝꯁꯤ ꯁ꯭ꯃꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯑꯩꯁꯨ ꯂꯩꯗꯣꯏꯅꯤ ꯁꯤꯁꯦ ꯑꯃ ꯈꯜꯂꯣꯏꯈ꯭ꯔꯕꯅꯦ ꯁꯥꯏ ꯉꯁꯥꯏ ꯈꯟꯈ꯭ꯔꯕꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯁꯤꯁꯦ ꯀꯣ ꯑꯗꯨ ꯂꯨꯄꯥ 700ꯇ ꯀꯣ ꯃꯅꯨꯡꯗ ꯐꯔ ꯌꯥꯎꯔꯦ ꯑꯣꯔꯤꯖꯤꯅꯦꯜꯅꯦꯕ ꯁꯤꯁꯦ ꯇꯤ ꯁꯥꯔꯠ ꯑꯃ ꯊꯥꯔꯒ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯒꯗꯣꯏꯅꯦꯕ ꯁꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯣꯔꯤꯖꯤꯅꯦꯜꯅꯦꯕ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯂꯨꯄꯥ 700 ꯈꯛꯇꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨ ꯁꯤꯗ ꯂꯨꯄꯥ 900ꯒꯤ ꯂꯨꯄꯥ 900ꯒꯤ ꯍꯨꯗꯤꯁ ꯂꯩꯔꯦ ꯁꯤꯗ ꯁꯤꯁꯨ ꯂꯨꯄꯥ 900ꯒꯤ ꯍꯨꯗꯤꯁꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯐ ꯂꯣꯔꯤꯡꯒꯤ ꯖꯦꯀꯦꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯐꯤꯒꯔ ꯁꯥꯏꯠ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯔꯥ ꯀꯌꯥꯅꯣꯝ ꯌꯦꯡꯒꯦꯀꯣ ꯑꯃ 900 ꯂꯩꯌꯦꯕꯀꯣ ꯕ꯭ꯔꯣꯁꯦ ꯑꯗꯨ ꯁꯤꯁꯦ ꯂꯨꯄꯥ 1000 ꯄꯤꯊꯣꯛꯑꯒꯦꯕ ꯂꯨꯄꯥ 1000 ꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝ ꯊꯤ ꯐꯕ ꯐꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁ꯭ꯋꯦꯠ ꯍꯥꯏꯒꯗꯣꯏꯔꯥ ꯀꯩ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ ꯁ꯭ꯋꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯐꯩ ꯐꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯨꯄꯥ 1000ꯗ 900 ꯂꯩꯕꯅꯦꯕ ꯑꯃ ꯁꯤꯁꯦ 900 ꯂꯩꯕꯗꯀꯣ ꯑꯗꯨ ꯂꯨꯄꯥ 1000 ꯄꯤꯊꯣꯛꯆꯒꯦ ꯁꯤ ꯂꯨꯄꯥ 1000 ꯂꯣꯏ ꯃꯥꯡꯉꯝꯅꯤꯀꯣ ꯑꯗꯣ ꯁꯤꯗꯒ ꯂꯩꯕ ꯁꯤꯒꯤ ꯂꯨꯄꯥ 1200 ꯄꯤꯕ꯭ꯔꯣ ꯁꯤꯁꯨ ꯂꯨꯄꯥ 1200 ꯂꯨꯄꯥ 1200 ꯁꯤꯁꯨ ꯀꯣ ꯁꯤꯒꯤ ꯑꯃ 900 ꯄꯤꯕꯗꯣ ꯁꯤꯁꯨ ꯑꯃꯒ 100 ꯄꯤꯊꯣꯛꯑꯦ ꯁꯤꯁꯨ ꯂꯨꯄꯥ 1000ꯗ ꯀꯣ ꯑꯃꯗ ꯑꯗꯨꯒ ꯁꯤ ꯅꯣꯔꯠ ꯐꯦꯁꯀꯤ ꯕꯐꯔ ꯖꯦꯀꯦꯠꯁꯤꯅ ꯑꯃꯒ 900ꯅꯦꯕꯀꯣ ꯕ꯭ꯔꯣꯁꯦ ꯑꯃꯒ 200ꯗ ꯄꯤꯊꯣꯛꯆꯔꯒꯦ 100 ꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯒ ꯃꯊꯪ ꯂꯥꯛꯑꯁꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯃ 200 ꯂꯩꯕ ꯀꯩꯅꯣꯁꯤꯡꯗꯣ ꯁꯦꯀꯦꯠꯁꯤꯡꯗꯣ ꯕ꯭ꯔꯣ ꯁꯤ ꯂꯨꯄꯥ 900ꯗ ꯂꯣꯏ ꯄꯤꯊꯣꯛꯆꯔꯦ ꯂꯨꯄꯥ 900ꯗ ꯀꯣ ꯁꯤꯁꯨ ꯑꯗꯨꯒ ꯁꯤꯗ ꯂꯨꯄꯥ ꯀꯩꯅꯣꯒꯤ 900ꯒꯤ ꯀꯩꯅꯣꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ 900ꯒꯤ ꯉꯁꯥꯏꯒꯤ ꯑꯁꯣꯝ ꯂꯩꯍꯧꯕꯗꯣ ꯀꯣ ꯀꯣꯗ꯭ꯔꯣꯏꯗꯣ ꯀꯣ ꯃꯌꯥꯝꯁꯤ ꯂꯨꯄꯥ 900 ꯉꯥꯛꯇꯅꯦ ꯗꯕꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯨꯄꯥ 100 ꯑꯣꯏꯔꯛꯀꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤ ꯐꯦꯁꯟꯗ ꯑꯩꯈꯣꯏ ꯍꯥꯞꯁ ꯖꯤꯄꯔ ꯑꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯋꯦꯠ ꯁꯔꯠꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ 3,000ꯅꯤꯀꯣ ꯀꯂꯔꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛꯀ ꯕ꯭ꯔꯥꯎꯟꯒ ꯈꯛꯇꯪ ꯉꯥꯏꯔꯦꯀꯣ ꯑꯌꯥꯝꯕꯀꯣ ꯕ꯭ꯔꯥꯎꯟꯗ ꯈꯤꯇꯪ ꯍꯥꯏꯖꯤꯟꯕ ꯑꯃ ꯂꯩ ꯕ꯭ꯔꯥꯎꯟ ꯈꯤꯇꯪ ꯗꯥꯛ ꯑꯣꯏꯍꯟꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯁꯤꯁꯨ ꯑꯗꯨ ꯁꯤꯁꯤꯅ ꯕ꯭ꯔꯣ ꯂꯨꯄꯥ 900ꯗ ꯀꯣ ꯂꯨꯄꯥ 900 ꯀꯣ ꯁꯤꯡꯒꯜ ꯄꯤꯁꯇ ꯂꯨꯄꯥ 900 ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯒ USA ꯐꯨꯔꯤꯠ ꯂꯩꯇ꯭ꯔꯕꯣ ꯂꯩꯇ꯭ꯔꯣ ꯑꯊꯥꯕꯗꯣ ꯍꯥꯏꯀꯣ ꯑꯊꯥꯕꯗꯣ ꯂꯩꯇ꯭ꯔꯤꯕꯣ ꯁꯤꯁꯦ ꯂꯨꯄꯥ 1000 ꯑꯩ ꯁꯤ ꯌꯣꯟꯁꯨ ꯌꯥꯝ ꯌꯣꯟꯍꯧꯗ꯭ꯔꯦ ꯍꯧꯗꯤꯁ 1900 ꯄꯤꯕꯗꯨꯅꯦꯕꯀꯣ 1900 ꯄꯤꯕꯀꯣ ꯂꯨꯄꯥ 1200ꯗ ꯊꯥꯗꯣꯛꯆꯔꯒꯦ ꯂꯨꯄꯥ 1200ꯗ ꯍꯨꯗꯤꯁ ꯅꯣꯔꯠ ꯐꯦꯁꯀꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯤ ꯂꯥꯛꯄ ꯃꯣꯏꯅ ꯊꯦꯡꯅ ꯂꯥꯛꯁꯟꯈꯤꯗꯅ ꯇꯧꯕꯅꯦꯕ ꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯌꯥꯝ ꯃꯃꯥꯡꯗꯁꯨ ꯑꯝꯇ ꯎꯠꯇ꯭ꯔꯤꯕꯅꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩ ꯎꯗ꯭ꯔꯤ ꯁꯤꯁꯤꯗꯤ ꯌꯥꯝ ꯊꯤ ꯐꯖꯩ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯤꯠꯄꯁꯨ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ 1200 ꯂꯨꯄꯥ 1500 ꯌꯣꯟꯒꯗꯕ ꯄꯣꯠꯅꯤ ꯁꯤꯁꯦ ꯅꯠꯇ꯭ꯔꯅꯦ ꯃꯣꯏꯅ ꯊꯦꯡꯅ ꯊꯥꯖꯜꯂꯦꯕ ꯍꯣꯏ ꯑꯗꯨꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 1200 ꯃꯌꯥꯝ ꯑꯣꯐꯔ ꯄꯤꯔꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯣꯒꯤ ꯀꯩꯅꯣꯁꯦ ꯁꯔꯠꯁꯦ ꯁꯤꯅ ꯀꯌꯥꯅꯣ ꯁꯤꯁꯤꯅ ꯕ꯭ꯔꯣ 650ꯗ 650ꯗ ꯀꯣ ꯑꯅꯧꯕ ꯏꯁꯇꯣꯟꯅꯤꯀꯣ ꯕ꯭ꯔꯣ ꯁꯤ ꯍꯥꯟꯅꯩ ꯐꯤꯗꯣ ꯅꯠꯇꯦ ꯐꯤ ꯌꯥꯝ ꯊꯥꯕ ꯐꯤ ꯌꯥꯝ ꯊꯥꯕ ꯐꯤꯕꯀꯣ ꯑꯗꯨꯒ ꯂꯨꯄꯥ 750 ꯑꯣꯏꯗꯣꯏꯅꯤꯀꯣ 9,000 ꯍꯦꯟꯅ ꯂꯩꯌꯦꯕꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯘꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯔꯣꯟ ꯑꯃꯇꯪ ꯎꯠꯂꯝꯁꯤꯅꯦ ꯘꯔꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯘꯔꯤꯁꯦ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯀꯩꯀꯩꯗꯤ ꯂꯣꯏꯅꯃꯛ ꯊꯥꯔꯒ ꯑꯗꯨꯝ ꯊꯝꯕꯅꯤꯀꯣ ꯕ꯭ꯔꯣ ꯘꯔꯤꯁꯦ ꯐꯖ ꯃꯌꯥꯝ ꯂꯥꯛꯑꯕꯅꯦ ꯘꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯤ ꯁꯣꯔꯠꯀꯨꯝꯕ ꯂꯩꯁꯦ ꯅꯨꯄꯥꯒꯤ ꯇꯤ ꯁꯣꯔꯠ ꯍꯥꯏꯔꯒ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀ ꯁ꯭ꯇꯥꯔꯇꯤꯡ ꯔꯦꯟꯖꯁꯦ ꯀꯌꯥ ꯂꯥꯛꯀꯅꯤ ꯘꯔꯤ ꯁ꯭ꯇꯥꯔꯇꯤꯡ ꯔꯦꯟꯖꯁꯦ ꯕ꯭ꯔꯣ ꯂꯨꯄꯥ 900ꯗꯒꯤ ꯁ꯭ꯇꯥꯔꯇꯤꯡ ꯔꯦꯟꯖ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ 900ꯗꯩꯀꯣ ꯑꯣꯀꯦ 900 ꯄꯤꯕꯁꯤ ꯀꯔꯝꯕꯅꯣ ꯑꯝꯇꯪ ꯄꯨꯊꯣꯛꯄꯤꯔꯣꯅꯦ 900 ꯁꯤꯒꯤ ꯖꯤ ꯁꯣꯛꯀ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯋꯥꯁꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯂꯨꯄꯥ 700 ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ ꯃꯤꯅ 1000 ꯑꯗꯨꯝ ꯌꯣꯟꯅꯩ ꯁꯤꯁꯦꯀꯣ ꯑꯩꯁꯨ ꯈꯪꯉꯦꯕ ꯂꯨꯄꯥ ꯑꯩꯈꯣꯏ ꯁꯤꯗ ꯄ꯭ꯔꯥꯏꯁ ꯑꯅꯝꯕꯗꯤ ꯂꯣꯏꯅꯃꯛ ꯊꯥꯔꯒꯗꯤ ꯊꯝꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 100 ꯄꯤꯕ ꯂꯩꯔꯦ ꯂꯨꯄꯥ 100 ꯄꯤꯕ ꯄꯨꯊꯣꯛꯄꯤꯔꯣ 800 ꯍꯥꯏꯔꯣ 800 ꯍꯥꯏꯕꯀꯣ ꯑꯁ 100 ꯃꯥꯜꯂꯨꯔꯦ ꯁꯣꯅꯥꯀꯟꯗ ꯂꯩꯌꯦ ꯂꯨꯄꯥ 1900 ꯄꯤꯕ ꯌꯥꯎꯔꯦ ꯃꯌꯥꯝ ꯐꯣꯁꯤꯜꯒꯤꯀꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯃꯦꯟ ꯈꯔ ꯄꯥꯕꯤꯌꯨ ꯍꯥꯏꯀꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯀꯣꯗ꯭ꯔꯣꯏ ꯄꯦꯟ ꯖꯣꯒꯔꯗꯣ ꯀꯌꯥ ꯄꯤꯔꯤꯅꯣ ꯍꯥꯏꯀꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯀꯣꯗ꯭ꯔꯣꯏ ꯖꯣꯒꯔ ꯄꯦꯟ ꯃꯊꯛꯇ ꯂꯩꯌꯦ ꯃꯈꯥꯗ ꯂꯩꯇ꯭ꯔꯦꯕꯀꯣ ꯆꯠꯀꯦ ꯅꯨꯄꯤꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯍꯥꯏ ꯃꯌꯥꯝ ꯅꯨꯄꯤꯒꯤꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯌꯨꯅꯤꯁꯦꯛꯁ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯁꯦꯠꯄ ꯌꯥꯕ ꯈꯪꯒꯥꯎ ꯐꯨꯔꯤꯠ ꯉꯥꯛꯇꯅꯤ ꯁꯤ ꯌꯥꯎꯔꯤꯁꯦꯀꯣ ꯘꯔꯤꯗꯗꯤ ꯌꯥꯎꯔꯦ ꯘꯔꯤꯗꯗꯤ ꯌꯥꯎꯋꯦ ꯘꯔꯤꯗꯗꯤ ꯅꯨꯄꯤꯒꯤ ꯌꯥꯎꯋꯤꯀꯣ ꯁꯣꯝ ꯅꯥꯀꯟ ꯂꯩ ꯅꯨꯄꯤꯒꯤꯗꯤ ꯐꯖ ꯑꯅꯧꯕ ꯃꯌꯥꯝ ꯂꯥꯛꯄꯅꯦꯕꯀꯣ ꯔꯣꯁ ꯒꯣꯜꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯒꯣꯜꯗꯟ ꯃꯆꯨꯗ ꯌꯥꯎꯔꯦ ꯁꯤꯜꯚꯔ ꯃꯆꯨꯗ ꯌꯥꯎꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯇꯥꯕꯅꯦ ꯃꯃꯜꯁꯨ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗꯒꯤ ꯍꯦꯟꯅ ꯇꯥꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯃꯜ ꯍꯥꯏ ꯂꯩꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯃꯥꯅꯦ ꯑꯗꯨꯝ ꯁꯤꯗ ꯃꯌꯥꯝ ꯘꯔꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯎꯠꯆꯔꯝꯒꯦꯀꯣ ꯑꯗꯨꯝ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯁ꯭ꯂꯣꯗ ꯂꯥꯛꯀꯦ ꯕꯨꯠꯁ ꯌꯦꯡꯁꯤ ꯍꯥꯏꯀꯣ ꯃꯌꯥꯝ ꯕꯨꯠꯁ ꯎꯠꯆꯔꯛꯀꯦ ꯁꯤ ꯂꯩꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯥꯛꯀꯗꯣꯏꯁꯦ ꯂꯥꯏꯇꯔ ꯀꯣ ꯑꯩꯈꯣꯏ ꯂꯥꯏꯇꯔꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯈꯟ ꯀꯂꯦꯛꯁꯟꯒ ꯇꯧꯅꯕ ꯃꯤ ꯂꯩꯀꯣ ꯑꯗꯣ ꯂꯥꯏꯇꯔꯁꯦ ꯑꯗꯨꯝ ꯄꯤꯁ ꯌꯥꯝ ꯊꯤ ꯌꯥꯝꯃꯦ ꯁꯤ ꯂꯩꯁꯤꯗꯤ ꯃꯃꯥꯡꯗ ꯌꯥꯝ ꯍꯪꯕꯤꯔꯝꯕꯗꯣ ꯕ꯭ꯔꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯖꯤꯄꯣ ꯍꯪꯕꯤꯔꯝꯕꯁꯤꯡꯗꯣ ꯗꯥꯏꯔꯦꯛ ꯖꯤꯄꯣ ꯂꯥꯛꯑꯦꯀꯣ ꯕ꯭ꯔꯣ ꯖꯤꯄꯣꯒꯤꯅꯤꯀꯣ ꯁꯤ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯕꯤ ꯑꯣꯀꯦ ꯃꯈꯣꯟ ꯀꯩꯀꯩꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯣ ꯖꯤꯄꯣ ꯗꯥꯏꯔꯦꯛ ꯃꯁꯥꯒꯤ ꯖꯤꯄꯣ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯁꯤ ꯄ꯭ꯔꯥꯏꯁꯇꯤ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤ ꯂꯨꯄꯥ 200 ꯈꯛꯇꯪ ꯂꯨꯄꯥ 200 ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯆꯦꯡꯁꯦ ꯐꯪꯗꯕꯅꯦꯕ ꯁꯤꯁꯦ ꯀꯩꯅꯣꯁꯤꯁꯨ ꯂꯩꯇꯕꯅꯦꯕ ꯕ꯭ꯔꯣ ꯍꯥꯟꯕꯝꯁꯨ ꯂꯩꯇꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯖꯤꯄꯣꯒꯤ ꯍꯥꯟꯕꯁꯨ ꯌꯥꯔꯅꯤ ꯖꯤꯄꯣ ꯍꯥꯟꯕ ꯌꯥꯏꯑꯕꯀꯣ ꯑꯣꯀꯦ ꯖꯤꯄꯣ ꯍꯥꯟꯕꯁꯦ ꯈꯔ ꯋꯥꯕꯅꯦꯕ ꯅꯣꯡꯃꯩ ꯃꯌꯥꯝ ꯅꯣꯡꯃꯩ ꯂꯩꯀꯣ ꯅꯣꯡꯃꯩ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯂꯥꯏꯇꯔ ꯂꯩꯀꯣ ꯁꯤꯗ ꯂꯩꯁꯤꯕꯣ ꯁꯤ ꯂꯥꯏꯇꯔ ꯒꯟ ꯁꯤꯁꯨ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯊꯤꯔꯒ ꯀꯩꯅꯣ ꯇꯧꯔꯛꯑꯕꯅꯦ ꯁꯤꯁꯨ ꯐꯖꯩꯌꯦ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯃꯥꯜꯂꯦ ꯑꯁꯦꯡꯕꯩꯀꯣ ꯃꯩ ꯆꯥꯏꯁꯨ ꯁꯤꯗꯒ ꯂꯩ ꯁꯤꯁꯤꯅ ꯀꯛꯆꯤꯡꯕ ꯑꯗꯨꯝ ꯌꯥꯅꯤꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯣꯛ ꯆꯤꯡ ꯌꯥꯕꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ
시는 로킹 시는 뭐 합각네고 bro 시디 피스 암되고 bro piece ado magi price gi awdun 시는 아마 정화 어디 ama changa awdun ama chamri awdun ka okay 시기디 피스 따라 말임 piece tara mari 티 무크당 나이고 bro yai aduga lighter che myam yam thi lai ko myam sa khoi jack den ka thaba lai re jim beam ka thaba lai ko dum 시기가 아duga bro jim beam jo bajai na le akhoi spinner si yaure fidget spinner yaure sta ko macha ma ko 시 color ga ola ka ni ko red ma chu green ma chu oi si ko ola ka ni 시 lupa handa ki diam home ko bro ta lupa sama de hor ko bro lupa sama de hor ga sida lei lai tin ki lupa chama ta ne ko chama ta ne ko ai adu phajai sama de hor ga si sem lupi ro ni si adu ga je si ni yang oi de na ko bro silpa chama khat ne ko ai phajai duga sida lei ba lai ta jing ge loma si jing ge lupa chama ga ta ne lupa chama ta ko chama de hor chom yang khai buk ta chom yang khai buk ta maximum lupa chom yang khai de ko chama si chom yang khai chom yang khai si jing je bro smana si jing smana smana to bi se ko si lupa chom ka tang ne ba chom ka ta ne ko mamang da yam han ma pura khip yam tang gi ni ko si no ma khon ga thok ni ko bro okay ka lawai se ko si fa jai si lupa chom mo dira si lupa chom yang khai chom yang khai de ko okay es yam nan khele am da khip yu ni ka mai khip no si hangalaga mai ai yam si di yam nan a khoi yam nan chawam dai a khoi mai chu khalam dai hai ta ko smai yam nan chu khat pa ya ni si di ko ada si lai 한데 뚫으면 파주 네 보제 파제 아강이 와스 레이 거 아강 마사기 수 레이 거면 지금 와서 프로 왔더니 그 보시들 레이 와시 오케이 아강이 레이진 게 아듬 스위밍 챗 버컷 받음 시나 비야 신게 는 따설어지 고들지 고브로 아듬 신 장모에 고브로 테스트 얻음 러브 비안 빠 정우 당 조이 되네 시 거의 아두가 거의 지포기 리필러 하이다 거 리필러 시 레이 고브로 또 시 레이 거 지포 야는 지포지디 피스 암데 고브로 피스 50 무 피스 50 무 다네 거 오케이 피스 야 먹디 요원 그래 피스 마리 망아 디 피스 마리 망아 요원 그래 나랑 그당 탕을 당 아이디 고브로 거의 보세 좀 라이브 하기기 hoi 두개 아니면 가리 밤이 시나오 실래 수 가리 락비로 라이브 락비로 누피기 오이바 누파기 오이바 거 델러 웰링턴 군바 거기 롤렉스 군바 거 맘 야오래 아둠 노슈 노바 야위 거 락비로 시간 라이터 제 브로 시디 야리게 투는 락비 호는 거의 페이 거 브로 hoi 라이터 제 강강우에 벌로 마망 시도 펑다 호게 거 맘 시기세 마망 피스 300 또 있는 니 훈이 들로 이 니 훈이 들로 해봐 아두나 한데 기 피스 쌈 파데바 아나 하디 너 야우드로네 하고도 누아이테바 hoi 야이 맘 아토보 피로 야레 하이 거 맘나 아토보 라게 공업 라게 거 맘 공업세 거기 양 홍보 만데 한 라게 시기세 올라제 브로 소마 간데기 홍우제 시다나 떠요 야예 시기 시달레이바 시기 첼시가 첼시부 울라게 그만 첼시부 사이드 하이브라 매암도 첼시부 레이레 시다 시달레이바 거기 프라이스 좀 좋아하는 만인데 프라이스 다 탐자는 거 bro 오케이 마카다 코가다 거 시 첼시부 첼루파 짜트로 같은 거 루파 차트로 갔다 오이드네 거 오케이 맞아 레시 루파 차트로 갔다 내면 오퍼지 거 사이즈 6 to 9 레이드니 6 to 9 레이 거 누파나 좀 동바 야니 6 아둠 누피나 동 가시야 거 맘 시세 6 to 9 아둠 레이 드니 시세 6 to 9 네 시제 adu sida leiba mana sweat ki leather swan lei jingba okay lo first ko jingge si jul pa chatu katong lo pa chatu katong de ko si su ko adu sida leiba sman kamen su khara khara pa tho bu hai ko mem kamen se dum yaman dan hai ta re ko adum pa bang hau do ba mem shoes ulage track suit kya lege Nike ki da hai ko track suit se kya lege pa chama pan de pa chama pan le ko okay crocs hiker di discount to hai ko crocs hiker di phang da to ni bro phang da to ni adu lei poti lei ba discount pi to pongam de kuin phang da mina ne bro hoi adu ama changwa de dum ta bangam de ama changwa hata ne bo ko mem crocs hiker se profit to kita yam nem na ha pani na bro okay khara khara thu no pi ro hai ko ja ja che me am da ko lupa 600 ngata ne si lei se makha da lei sina lupa dum makha de si lupa chatuk ata ta bro si makha si lupa chatuk ne si original du di bro lupa lising ani ga chahum la lupa lising ani chahum la ka ne bo okay loi mo price tha ba ne bo jara gi dum yawi ko original sigi ga ji di bro lupa lising chamri ka to si ya ti phaja ni go bro phaja office pa dum koi cha dum tong ba ya ma to handak ti mayamna ma to nyam tumjan ma je pan de handak ti khitang dum ma to jam kan tumjan da go bro si mo loi lauram ni ko okay si phaja lupa lising chamri ka tang ne lising chamri bi yawi mayam lupa lising ani ga chahum bi yawi chahum bi yawi du sida mana si da leather original sum je si lupa lising am cham ka tang lising am cham ko okay masa khuna anthina man go office pa ji office lo si ya ni koi cha su ya ni mayam si si ko sida lei ba du sida sports su lei je bro sports su ko lei je si lupa chatuk ka tang lupa chatuk ka tang ai hongi si di ko ꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯁꯨꯔꯥ ꯑꯗꯨꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯨ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯄ꯭ꯔꯥꯏꯁ ꯂꯣꯏ ꯊꯥꯕꯅꯦꯕ ꯃꯈꯥꯗ ꯑꯣꯀꯦ ꯄ꯭ꯔꯥꯏꯁꯇ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯗꯨꯀꯥꯟ ꯃꯄꯨꯗ ꯍꯪꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯗꯨꯀꯥꯟꯗ ꯂꯥꯛꯄꯤꯔꯣ ꯃꯈꯥꯗ ꯊꯥꯔꯤꯕ ꯄ꯭ꯔꯥꯏꯁ ꯍꯦꯟꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯁꯤ ꯁꯥꯏꯖ ꯂꯩꯕ꯭ꯔꯥ ꯍꯪꯕꯤꯕ ꯌꯥꯔꯦꯀꯣ ꯁꯥꯏꯖ ꯑꯗꯨꯝ 6 to 10 ꯂꯣꯏ ꯂꯩꯅꯤ ꯁꯥꯏꯖ 6 to 10 ꯂꯩꯌꯦꯕꯀꯣ ꯁꯥꯏꯖ ꯑꯗꯨꯒꯤ ꯃꯇꯤꯛ ꯂꯩꯔꯦ ꯀꯟꯚꯔꯁ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯀꯣ ꯀꯟꯚꯔꯁ ꯄ꯭ꯔꯥꯏꯁꯁꯦ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯎꯠꯂꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯂꯩꯖꯤꯡꯒꯦꯕ꯭ꯔꯣ DCꯒꯤ ꯀꯣ DCꯒꯤ ꯂꯩꯔꯦ ꯁꯤꯗ ꯐꯖꯩ ꯁꯤꯁꯨ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯆꯥꯇ꯭ꯔꯨꯛ ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯑꯩꯁ ꯃꯌꯥꯝ ꯈꯣꯡꯎꯞ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯈꯛꯇꯅꯤꯀꯣ ꯁꯤꯁꯦ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯉꯥꯛꯇꯅꯤ ꯗꯪꯒꯤ ꯃꯑꯣꯡ ꯀꯣꯄꯤꯅꯦꯕꯀꯣ ꯍꯣꯏ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯉꯥꯛꯇ ꯖꯣꯔꯗꯟ ꯑꯗꯨꯝ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯗ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩ ꯆꯞ ꯃꯥꯟꯅꯕ ꯕꯨꯠ ꯆꯦꯕ꯭ꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯎꯕ ꯌꯥꯎꯅꯤ ꯍꯥꯏꯗꯤ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯈꯛꯇꯪ ꯍꯥꯏꯒꯤꯅꯣ ꯍꯥꯏꯕ ꯌꯥꯎꯔꯛꯀꯅꯤ ꯂꯨꯄꯥ ꯃꯈꯥꯗ ꯊꯥꯕꯅꯤꯀꯣ ꯃꯌꯥꯝ ꯄ꯭ꯔꯥꯏꯁ ꯊꯥꯕꯅꯦꯕ ꯄ꯭ꯔꯥꯏꯁ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯊꯥꯕꯅꯤꯅ ꯄ꯭ꯔꯥꯏꯁꯀ ꯑꯗꯨꯝ ꯈꯦꯠꯅꯔꯛꯀꯅꯤ ꯍꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁꯀ ꯑꯇꯣꯞꯄ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯈꯤꯇꯪ ꯅꯦꯝꯕꯁꯨ ꯄꯣꯔꯛꯄꯅꯦ ꯑꯗꯒꯤ ꯑꯋꯥꯡꯕꯁꯨ ꯑꯗꯨꯝ ꯄꯣꯔꯛꯄꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯁꯇꯣ ꯑꯇꯥꯡꯕꯈꯩꯗꯨꯅ ꯅꯥꯀꯟ ꯊꯝꯕꯤꯕ ꯑꯍꯣꯡꯕꯒꯤꯗꯨꯅ ꯑꯌꯥꯕꯒꯩꯗꯤ ꯊꯝꯃꯝꯅꯦꯕ ꯆꯟꯗꯕꯒꯤ ꯑꯗꯨꯝ ꯄꯨꯟꯖꯟꯅꯕ ꯈꯔꯁꯨ ꯌꯥꯎꯕꯅꯦꯕ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯏ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯌꯦꯡꯕꯤꯌꯣ ꯍꯌꯦꯡ ꯑꯗꯨꯝ ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯪꯕꯤꯔꯝꯕ ꯑꯩꯈꯣꯏ ꯀ꯭ꯔꯣꯛꯁꯇꯀꯣ ꯆꯄꯜꯒꯤ ꯁ꯭ꯇꯣꯛ ꯗꯕꯜ ꯂꯣꯏ ꯀ꯭ꯔꯣꯛꯁ ꯂꯩꯔꯦ ꯀ꯭ꯔꯣꯛꯁꯇ ꯑꯋꯥꯡꯕꯤ ꯂꯩꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯑꯅꯧꯕ ꯂꯣꯏ ꯁ꯭ꯇꯣꯛ ꯂꯣꯏ ꯂꯥꯛꯑꯕꯅꯦꯕ ꯁꯥꯏꯖꯁꯤꯗꯤ 5 to 7 ꯈꯛꯇꯅꯦ ꯑꯇꯩꯗꯤ 6 to 10 ꯂꯣꯏꯅꯃꯛ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯆꯦꯜꯁꯤ ꯕꯨꯠꯇꯣ ꯃꯌꯥꯝ ꯂꯨꯄꯥ 700 ꯄꯤꯕ ꯌꯥꯎꯔꯦ 800 ꯄꯤꯕ ꯌꯥꯎꯔꯦ 2,000 ꯄꯤꯕ ꯌꯥꯎꯔꯦ 1,000 ꯄꯤꯕ ꯌꯥꯎꯔꯦ ꯑꯩꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯂꯩꯁꯦ ꯕ꯭ꯔꯣ ꯍꯥꯏꯀꯔꯁꯇꯣ ꯕ꯭ꯔꯣ ꯀꯂꯔ ꯁꯨꯃꯥꯏꯅ ꯂꯩꯁꯦ 1 2 3 4 5 ꯀꯂꯔ 5 ꯂꯩꯌꯦꯕꯀꯣ ꯍꯥꯏꯀꯔꯁꯇ ꯁꯤ ꯂꯣꯏꯅꯃꯛ ꯁꯥꯏꯖ 6 to 10 ꯄꯨꯂꯞ ꯂꯩꯅꯤ ꯕ꯭ꯔോ 6 to 10 ꯂꯩꯌꯦꯕꯀോ 4 to 10 ꯂꯩꯅꯤ 4 to 10 ꯂꯩꯌꯦꯕꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯍꯥꯏꯀꯔꯁꯤꯡꯁꯦ ꯕ꯭ꯔꯣ ꯂꯨꯄꯥ ꯀꯩꯅꯣ ꯂꯩꯔꯦ 1,500 ꯂꯩꯔꯦ 1,500 ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯏꯀꯔꯁ ꯑꯋꯥꯡꯕꯁꯦ 1,900 ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯕꯜ ꯀ꯭ꯔꯣꯛꯁꯦ ꯕ꯭ꯔꯣ ꯍꯟꯗꯛ ꯄ꯭ꯔꯥꯏꯁ ꯇꯥꯔꯦꯀꯣ ꯂꯨꯄꯥ 1,100 ꯈꯤꯇꯪ ꯂꯨꯄꯥ 1,100 ꯁꯤꯒꯤꯁꯤꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯤꯒꯤ ꯀ꯭ꯔꯣꯛꯁ ꯁꯤ ꯀ꯭ꯂꯥꯁꯤꯛ ꯀꯩꯅꯣ ꯀꯩꯀꯩꯁꯦ ꯕ꯭ꯔꯣ ꯁꯤ ꯂꯨꯄꯥ 1,900 ꯈꯛꯇꯪ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯁꯤꯒꯤꯁꯤꯅꯀꯣ ꯁꯤꯁꯤꯡꯁꯦ ꯂꯨꯄꯥ 1,900 ꯁꯤꯗ ꯂꯩꯁꯤꯡ ꯂꯨꯄꯥ 1,900 ꯈꯛꯇꯪ ꯊꯥꯗꯣꯛꯆꯔꯦ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯤꯒꯨꯝꯕꯁꯦ ꯂꯨꯄꯥ 1,100ꯗ ꯂꯣꯏꯅ ꯑꯣꯐꯔ ꯊꯥꯗꯣꯛꯆꯔꯦ ꯁꯤꯒꯥꯁꯤ ꯂꯨꯄꯥ 1,100ꯗ ꯑꯗꯨꯒ ꯁꯤꯗ ꯈꯣꯡꯎꯞꯁꯦ ꯕ꯭ꯔꯣ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯈꯟꯗꯣꯛ ꯊꯝꯕꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯂꯨꯄꯥ 900ꯀꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯨꯝ ꯄ꯭ꯔꯥꯏꯁꯁꯨ ꯂꯣꯏ ꯊꯥꯕꯅꯦꯕ 900 ꯉꯥꯛꯇ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯊꯝꯃꯤꯁꯦ ꯁꯤꯅ 900ꯀꯤꯗꯨꯅꯤꯀꯣ ꯁꯤ 900ꯒꯤꯁꯨ ꯑꯗꯨꯝ 900ꯒꯤꯁꯨ 900 ꯑꯗꯨꯝ ꯊꯥꯔ ꯊꯝꯕꯅꯦꯕꯀꯣ ꯑꯣꯀꯦ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯁꯤ 900ꯀꯤ ꯉꯥꯛꯇꯅꯤ ꯁꯨꯝ ꯁꯥꯏꯖꯀꯤꯗꯤ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯊꯣꯛꯆꯔꯒꯦ ꯕ꯭ꯔꯣ ꯁꯥꯏꯖꯀꯤ ꯑꯗꯨꯝ 6 to 10 ꯍꯥꯏꯔꯛꯑꯀꯥꯟꯗ ꯈꯪꯒꯅꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯕꯨꯠꯁꯦ ꯑꯗꯨꯝ ꯁꯤꯗ ꯎꯠꯆꯔꯒꯦꯀꯣꯝꯗ ꯁꯤ ꯕꯨꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯨꯄꯥ 700 ꯄꯤꯕ ꯌꯥꯎꯔꯦ 800 ꯄꯤꯕ ꯌꯥꯎꯔꯦ 1,100 pꯤꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯨꯄꯥ 2,000ꯒ ꯍꯦꯟꯕꯁꯨ ꯌꯥꯎꯏꯀꯣ ꯃꯌꯥꯝ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯨꯄꯥ 2,000 ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯨꯄꯥ 1,000ꯒ 1,200 ꯄꯤꯕ ꯂꯩꯔꯦ ꯂꯨꯄꯥ 700 ꯄꯤꯕ ꯂꯩꯀꯣ ꯕꯨꯠꯁꯦ ꯑꯗꯨꯒ ꯁꯤ ꯕ꯭ꯔꯤꯡꯀꯤꯟ ꯁ꯭ꯇꯣꯛꯁꯤꯅ ꯂꯨꯄꯥ 1,000 ꯉꯥꯛꯇꯅꯤꯀꯣ 1,000 ꯉꯥꯛꯇ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯁꯨꯝꯕꯗ ꯑꯦꯀ꯭ꯋꯥꯗ ꯕ꯭ꯔꯣ ꯈꯔ ꯑꯗꯨꯝ ꯄꯤꯁ ꯈꯔ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯦꯀ꯭ꯋꯥ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯣꯏꯔꯥ ꯑꯦꯀ꯭ꯋꯥ ꯑꯣꯔꯤꯖꯤꯅꯦꯜ ꯂꯥꯛꯇꯣꯏꯅꯤ ꯁꯤ ꯂꯨꯄꯥ 1,100ꯒ 200 ꯂꯣꯏꯅꯃꯛ ꯂꯥꯛꯑꯅꯤꯀꯣ ꯕ꯭ꯔꯣ ꯑꯦꯀ꯭ꯋꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯤꯁ ꯈꯔ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯄꯤꯁ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯈꯣꯡꯎꯞ ꯀꯩꯅꯣꯒꯤ 10Aꯒꯤ 7Aꯒꯤꯗꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯐꯣꯔꯁꯀꯨꯝꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔ ꯑꯣꯅꯤꯁꯨꯒꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯚꯔꯁ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯒꯦ ꯀꯟꯚꯔꯁ 1,700 ꯕ꯭ꯔꯣ 1,700 ꯑꯣꯏꯕꯀꯣ ꯀꯟꯚꯔꯁ 1,700 ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯐꯣꯔꯁ ꯂꯩꯀꯣ ꯏꯌꯔ ꯐꯣꯔꯁ ꯂꯩꯒꯗꯣꯏꯅꯤ ꯏꯌꯔ ꯐꯣꯔꯁ ꯕ꯭ꯔꯣ 2,900 ꯂꯩꯗꯣꯏꯅꯤ 2,900 ꯂꯩꯗꯣꯏꯕꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯏꯒꯔꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯑꯣꯅꯤꯁꯨꯒꯥꯁꯦ 2,900 ꯑꯣꯏꯗꯣꯏꯕ 2,900 ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯗꯤꯗꯥꯁ ꯀꯦꯝꯄꯁ ꯂꯩꯔꯦ ꯁꯤꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯕ 2,900 ꯑꯣꯏꯗꯣꯏꯕꯀꯣ ꯅꯥꯏꯀꯤ ꯗꯪꯁꯤꯅ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯕ ꯅꯥꯏꯀꯤ ꯗꯪꯁꯦ ꯕ꯭ꯔꯣ 2,300 ꯄꯤꯕ ꯑꯃ 2,500 ꯄꯤꯕ 2,400 ꯄꯤꯕ ꯑꯃ ꯑꯣꯀꯦ ꯈꯤꯇꯪ ꯕ꯭ꯔꯣ ꯁꯨꯁ ꯀꯦꯝꯄꯁ ꯍꯥꯏꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯀꯣ ꯂꯨꯄꯥ 2,400 ꯑꯣꯏꯗꯣꯏꯕꯀꯣ 2,100 ꯀꯣ ꯀꯦꯝꯄꯁꯁꯦ ꯕ꯭ꯔꯣ ꯀꯂꯔ 4-5 ꯂꯩꯀꯣ ꯀꯂꯔ ꯁꯤꯁꯨ ꯂꯩꯔꯦ ꯐꯖꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯒ꯭ꯔꯦ ꯁꯤꯗꯒ ꯂꯩ ꯒ꯭ꯔꯦꯁꯦ ꯀꯣ ꯑꯣꯀꯦ ꯁꯤꯁꯨ ꯐꯖꯔꯦ ꯁꯤꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣ ꯄꯦꯟꯗꯥ ꯀꯩꯅꯣ ꯍꯥꯏꯗꯥꯏꯅꯦ ꯀꯦꯝꯄꯁꯀ ꯕꯦꯠꯕꯅꯤꯒ ꯀꯣ ꯑꯣꯀꯦ ꯁꯤꯁꯨ ꯂꯩꯀꯣ ꯀꯦꯝꯄꯁꯀ ꯕꯦꯠꯕꯅꯤꯒ ꯄꯨꯟꯕ ꯑꯗꯨꯒ ꯁꯤꯗ ꯀꯦꯝꯄꯁꯁꯦ ꯁꯤꯗꯁꯨ ꯀꯂꯔ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯃꯊꯛꯇꯁꯨ ꯂꯩꯔꯦ ꯌꯥꯝ ꯂꯩꯌꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯦꯗꯤꯗꯥꯁꯀꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯇꯤ ꯂꯨꯛ ꯆꯪꯕꯀꯣ ꯈꯣꯡꯎꯞꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯒ ꯀꯣꯔꯇꯦꯁ ꯂꯩꯀꯣ ꯃꯌꯥꯝ ꯅꯥꯏꯀꯤ ꯀꯣꯔꯇꯦꯁ ꯂꯩꯔꯦ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯦꯜꯂꯒ ꯊꯝꯖꯔꯕꯅꯤ ꯄ꯭ꯔꯥꯏꯁ ꯃꯈꯥꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯊꯝꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯁ ꯅꯞꯄꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯊꯦꯠꯂꯤꯁꯦꯀꯣ ꯁꯤ ꯄꯨꯃꯥꯏꯒꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯅꯦꯕ ꯐꯖꯩ ꯁꯤꯁꯨꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯕꯒꯨꯝꯕꯗ ꯇꯣꯡꯉꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯁꯤꯁꯦ ꯁꯤꯒꯤ ꯁꯝꯕꯥ ꯑꯋꯥꯡꯕꯤꯒꯁꯦ ꯂꯣꯏ ꯂꯩꯀꯣ ꯁꯝꯕꯥ ꯑꯋꯥꯡꯕꯤꯀꯣ 2,900 ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯌꯥꯔꯦ ꯕ꯭ꯔꯤꯡꯀꯤꯟ ꯁ꯭ꯇꯣꯛꯇꯣ ꯃꯌꯥꯝ ꯂꯨꯄꯥ 1,000 ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯤꯡꯀꯤꯟ ꯁ꯭ꯇꯣꯛ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯂꯔ ꯑꯦꯅꯤ ꯀꯂꯔ ꯂꯨꯄꯥ 1,000 ꯑꯣꯏꯗꯣꯏꯕ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯂꯩꯔꯤꯕ ꯁꯝꯕꯥꯏ ꯀꯂꯔꯤꯡꯗ ꯕ꯭ꯔꯣ ꯁꯤꯗ ꯑꯅꯝꯕ ꯂꯣꯏ ꯂꯩꯔꯦꯀꯣ ꯀꯂꯔ ꯂꯣꯏ ꯑꯅꯝꯕꯗ ꯁꯨꯔꯕꯅꯤ ꯍꯣꯏ ꯁꯝꯕꯥꯒꯤꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ ꯍꯟꯗꯛꯀꯤꯁꯤꯅ ꯕ꯭ꯔꯣ 2,100 ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯁꯤ 2,200 10A ꯀ꯭ꯋꯥꯂꯤꯇꯤꯅꯤꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯒ ꯃꯥꯟꯅꯗꯕꯅꯤꯀꯣ ꯍꯣꯏ ꯃꯃꯥꯡꯒꯤꯗꯣ 7A ꯍꯟꯗꯛꯀꯤꯁꯤꯅ 10Aꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯐꯩ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯀꯤꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯐꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯃꯃꯥꯡꯒꯤꯁꯦꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯌꯣꯜꯂꯝꯕꯁꯦ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄ ꯌꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯌꯣꯟꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯃꯌꯥꯝ ꯖꯣꯔꯗꯟꯁꯦ 2,200 ꯄꯤꯕ ꯂꯩ 2,200 ꯄꯤꯕ ꯂꯩꯀꯣ ꯍꯣꯏ ꯖꯣꯔꯗꯟ ꯑꯗꯨꯒ ꯀꯣꯔꯇꯦꯁꯁꯨ 2,200 ꯃꯌꯥꯝ ꯂꯩꯀꯣ ꯃꯥꯏꯅ ꯃꯈꯥ ꯊꯥꯕꯅꯦ ꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯁꯨꯃꯥꯏꯅꯒ ꯐꯒꯠꯂꯛꯄ ꯈꯣꯠꯂꯛꯄ ꯀꯩꯀꯩ ꯌꯥꯎꯔꯛꯄꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯇꯧꯈꯤꯗ꯭ꯔꯦꯕ ꯁꯥꯎꯟ ꯌꯥꯝ ꯇꯞꯄꯦ ꯍꯥꯏꯀꯣ ꯁꯥꯎꯟ ꯂꯩꯈꯠꯂꯛꯀꯦ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯐꯛꯑꯁꯨ ꯆꯠꯇꯕꯤ 10A ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇꯧꯔꯛꯄꯁꯦ ꯕ꯭ꯔꯣ ꯈꯨꯠꯅ ꯐꯁꯨ ꯀꯩꯝ ꯆꯠꯂꯣꯏꯕꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯕꯅꯤꯀꯣ ꯁꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯝ ꯃꯃꯜꯁꯨ ꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯗꯦꯕ ꯆꯥꯝ ꯈꯛꯇꯅꯦꯕ ꯑꯗꯨꯝ ꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯁꯤꯗ ꯍꯦꯟꯅ ꯋꯥꯡꯕ ꯂꯩꯇ꯭ꯔꯦꯕꯀꯣ ꯕ꯭ꯔꯣ ꯀꯣꯄꯤꯗ ꯑꯩꯅ ꯍꯟꯗꯛ ꯂꯧꯔꯤꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯗꯤꯗꯥꯁꯇ ꯑꯩꯈꯣꯏꯒꯤ ꯀꯤꯠꯀ ꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯠ ꯀ꯭ꯂꯥꯁꯤꯛꯀ ꯑꯗꯨꯝ ꯄꯨꯟꯕ ꯀꯣꯂꯦꯞ ꯇꯧꯕ ꯑꯗꯨꯝ ꯂꯩꯀꯣ ꯃꯌꯥꯝꯁꯤꯗ
ปกติไปเอาแต่ข้างไงแต่ยามที่เพย์ปกติก็ดูสมัยนะสิดนะบรอลูปาลิชิงมากี่ตัวนี้บรอสิ ลิชิงมาตะกว่าโอเคได้ที่พัดมาจะยาวนี่บรอสิดก็เลยสิลูปาลิชิงขัดนี่ก็ลิชิงมาอีดาสุเลยลิชิงมาโอเคลิชิงนุปีกิชาสุเลยยาวนี่ก็บรอ Skechers เลยนุปีกิกว่าไม่เลยสิดก็เลยสิลูปาลิชิงขัดนี่ก็บรอนุ่ม price มันท่าบนี่ก็บรอสิจ่อลิชิงมาบาสเกตบอลชูสเลยกันราไฮวีบาสเกตบอลชูสที่เขาจะมาคิดเลยทริปไว้ตุ้มหาปากเก็บาสเกตบอลจะปั๊มจะนี่ตุ้มหาปากเก็บโอเคPegasus ก็สิเลย Balisium ka tangoy doon eh bro. Balisium ka tangoy doon si sila iba miyam sila mo balisium sila pachamapan giyaw sorry ko bro. Pachamapan gi som na kasing isa sinay dali ko kasing isa koy ro ni sina lupa chanipan chamapan oy debo ko chanipan gi loy doon edo sila makha dis mana pumai ka chanti phajam ni ko bro si je po che u da dum u da pam na da i pam da na miyam da pining da hong na pining na roi ni ba ado ma si sina lupa ka do lising mo price da makha ni ko bro si phajai yam na le si ko sikki je ko bro original mali dum ging mo khung si pa da lo yang mo ni ko tong mo lo yang tong mo yam nungai ni miyam si se ado miyam Chelsea boot size 5 lai ga da hai lai bra size anam man 6 day oi bro 6 day oi bro yaw su yenge ko bro okay ado size dum 5 ka 6 dum changa dong ma le yam kana khenga dong ma de ko handak ki lai si jing je lomba ana ubang aduga sida original khal lai se original je roi po je khare yorok tri ba original je edi ne puma ne na kini yorok kadang ne puma ga ri bo kadang si yorok kadang ne do yorok tri ba ko si jing ge dum percentage se mai MRP lupa lising ahum ne ba ko bro ahum ga mari ga oiba ne ba mai offer price lupa lising chatre to lupa lising amaga chahum na traga ani ga chahum jadum ta de ne bro okay si jing ge lomba mai le jing si original nga ta ne ko bro yam ti phasai poti ko original nga ta ni si se lupa lising chatre khatang oi do ni ko singam chatre Crocs to kya orino hai ko mam Crocs seng sai khoi na haiji gi bodo ma gi khoi na edida ka ba khoi gi hiker de ore ga di mam lupa lising amaga changa oi de ko du ko normal khoi na classic Crocs ta lupa chani pa oi de ba smile loi lai dune bro but che sida jo nam dum loi lai adum sila ko mari ki mi ko adum yaw re original nga tani original dei man edum hela kani ko man policing ani biba ani jahum mai lai ba yaw ka duni ko original oi ta ga di aduga original na ta boi ta ga di koina pacha tu chate dum mai la ka de ko yare aduga moza myam lai ko moza dum myam la makhan myam lai re kalen chang pan bro tupi kitang ulam je tupi yaye tupi shum tupi ga okay sigi se dum koina nungsa chappada aduga nga pha chappa da ya ubda tupi oi de ko si khoi jo pagi ada magi price ti ya oi de no si pachama khatang pachama si kitang na de ko bro smile lak pa adagi smile na ngaki keno ga mask ke abu do bro ai si nga ka thek na ba nga ka thek na ko chin gi loi mask khum yam ne ko bro mam Crocs to lupa Crocs on the hybrid price to kya na hybrid Crocs karam bo de no Crocs se dum akhoi normal Crocs to na mam lupa chani pa ni ko hai kan lupa lising sama oi de ko ya si hybrid si lupa chama khatang oi de ne lupa chama maning yaw si lupa chama oi de ni ko an to ko view ne try to yum te ying se naw sim do sal smile ga de ba maning do ko mask ka dum da padal ne naw Marks yaw bra Marks yaw oh smile oi de ba Yang lupa sama kata ni ko. Oh sa saya memang Converse lupa kya oi brother. Converse ama chatre bro. Ama chatre ko. Smana ka Converse oi ga ama chatre. Ai sidi nungsa ka thiro si sidi. Maning mamang, smana mamang ga sulu smana ha ga di. Si lupa sama kata ni ko ba si. Ya dong ai akoi sunglasses se. Sunglasses kina mai price kya no. Sunglasses lo lupa sama ga to. Lupa sama oi de ko. Okay. 시기 제 bro. 시기 하나 lupa 200 yo madu ne ko bro. 한dak de 시지 150 kitang thaduk chara kani ko bro. 시기 smana to do. Okay. 시기 tang hana di akoi cycling gi sin aba ya ba akoi adum oi de ko si sa. lupa cham khai da ma lupa chahum yo lam da lupa cham khai da oi de cham khai da ba da jina san ga da jina lupa cham pa na lupa cham ga da oi de ko yare adu ga khoi gi kiep myam am le ko tupi makhan myam am le bro sida le iba kiep sing ge kun lupa cham khai da lupa cham khai da cham khai da ko nge ko adu ga sida khoi gi bel ko khoi fi gi le ko quality wang ud ne ko bro si ja si jina lupa 150 na usi kya no 200 to offer le oi de 200 to offer de ko lu simana sida mani be ano ko khala ko ne ko mana Armani ga lai je bro si jin lomba masai mana politin ga lo yaw jara kani ko carry bag lo yaw kani ba okay carry masa ju yaw masa pe me oi hain ta ini ko si sa ani si je bro lupa 350 de katang offer ta do ja kani ko bro handa ki wena okay Armani gi sem Armani ga leather dum phabo de ni ko Levi's ki US polo gi le Louis Philippe ki le ko dum bel ke ge ju lo ni bel jing ju bro si gi 2-in-1 ga je palishing ama chahum le ba ga je Leatherwood ki ko sil palishing chahum le ni ba si ga je lupa changwa da lo offer le ko okay adang thopi ro ni yeng sem man dum black when smana black when phage su ya do ne ko bro
ꯑꯗꯨꯒ ꯁꯤ ꯃꯀꯣꯛ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯑꯒ ꯂꯩꯊꯣꯛꯄꯤꯔꯦꯗꯅ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯕ꯭ꯔꯥꯎꯟ ꯊꯥꯁꯨ ꯌꯥꯗꯦꯕꯀꯣ ꯌꯥꯝ ꯅꯩ ꯁꯤꯁꯤꯗꯤ ꯃꯌꯥꯝ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯦ 500 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯣ ꯁꯤ ꯌꯥꯔꯦ ꯑꯗꯨꯝ ꯁꯟꯒ꯭ꯂꯥꯁ ꯃꯌꯥꯝ ꯂꯨꯄꯥ 100 ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯇꯨꯄꯤꯁꯦ ꯂꯨꯄꯥ 100 ꯈꯛꯇꯅꯤꯀꯣ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕ꯭ꯔꯣ ꯇꯨꯄꯤꯁꯤ ꯌꯥꯝ ꯄꯤꯁ ꯌꯥꯝꯗꯕꯅꯦꯕ ꯄꯤꯁꯦ ꯑꯗꯨꯝ ꯄꯤꯁꯦ 200 ꯃꯨꯛꯇ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯑꯅꯧꯕ ꯑꯗꯨꯝ ꯍꯦꯟꯅ ꯄꯨꯔꯛꯈꯤꯅꯤꯀꯣ ꯕ꯭ꯔꯣ ꯁꯤ ꯇꯨꯄꯤꯁꯦ ꯑꯩꯅ ꯌꯣꯜꯂꯒꯦꯅ ꯌꯥꯝ ꯍꯣꯡꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯇꯨꯄꯤ ꯂꯩ ꯃꯌꯥꯝꯁꯦ ꯂꯨꯄꯥ 150 ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯥꯏꯠ ꯕꯦꯛ ꯂꯩ ꯃꯌꯥꯝꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯥꯏꯠ ꯕꯦꯛꯁꯦ ꯕ꯭ꯔꯣ 400ꯒ 500 ꯒ ꯂꯣꯏ ꯄꯤꯊꯣꯛ ꯍꯥꯟꯅ 600 ꯄꯤꯔꯝꯕꯗꯨꯅ 500 ꯄꯤꯔꯅꯤ ꯕ꯭ꯔꯣ ꯑꯗꯨ ꯍꯥꯟꯅ 500 ꯄꯤꯔꯝꯕꯗꯨꯅ 400 ꯄꯤꯊꯣꯛꯆꯔꯅꯤ ꯄꯤꯔꯛꯀꯗꯣꯏꯕꯀꯣ ꯌꯥꯔꯦ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯌꯥꯔꯦ ꯃꯌꯥꯝ ꯃꯊꯛ ꯀꯥꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯃꯊꯛ ꯀꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯗꯛ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯛꯀꯦ ꯃꯊꯛꯇꯀꯣ ꯀꯦꯞ ꯌꯦꯡꯒꯦ ꯃꯔꯣꯜ ꯑꯃ ꯍꯥꯏꯀꯣ ꯀꯦꯞꯇꯣ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦ ꯍꯣꯔꯦꯟ ꯀꯨꯝꯃꯛꯄ ꯀꯥꯟꯗ ꯃꯊꯛ ꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯃꯊꯛꯇ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯃꯊꯛꯇ ꯄꯐꯔ ꯖꯦꯀꯦꯠ ꯍꯥꯐꯀꯤꯀꯣ ꯍꯣꯏ ꯍꯥꯟꯅ 1,400 1,500 ꯌꯣꯜꯂꯝꯕꯁꯤꯡꯗꯣ ꯁꯤꯅ ꯂꯨꯄꯥ 1,100 ꯈꯤꯇꯪ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯗ ꯁꯤ ꯄꯤꯁꯁꯨ ꯌꯥꯝꯗ꯭ꯔꯦ ꯕ꯭ꯔꯣ ꯄꯤꯁꯁꯤꯗ ꯑꯅꯤ ꯈꯤꯇꯪ ꯂꯩꯖꯦ ꯄꯤꯁ ꯑꯅꯤ ꯑꯣꯀꯦ ꯁꯤꯅ ꯂꯣꯏꯔꯕꯅꯦ ꯑꯗꯨꯝ ꯂꯣꯏꯔꯦꯕ ꯁꯥꯏꯖꯇꯤ ꯀꯩ ꯀꯩ ꯑꯣꯏꯒꯦ ꯃꯥꯒꯤ ꯁꯥꯏꯖ ꯑꯅꯤꯗꯣ ꯁꯥꯏꯖ L XL L ꯒ double XL ꯑꯗꯨ ꯁꯤꯒꯤ ꯂꯨꯄꯥ 2,200 2,400 ꯄꯤꯔꯝꯕꯁꯤꯡꯗꯣ ꯕ꯭ꯔꯣ ꯁꯤꯅ ꯂꯣꯏ ꯂꯨꯄꯥ 2,200 ꯊꯥꯗꯣꯛꯆꯔꯅꯤꯀꯣ ꯂꯨꯄꯥ 2,200 ꯁꯤꯁꯦꯀꯣ ꯑꯗꯨ ꯖꯤꯟꯁꯇꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯨꯄꯥ 1,900 ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯩꯒ꯭ꯔꯦ ꯖꯤꯟꯁ ꯑꯃꯅꯤ ꯂꯧꯊꯣꯛꯄꯤꯔꯣ ꯖꯤꯟꯁꯁꯦ ꯀꯥꯔꯄꯦꯟꯇꯔ ꯄꯦꯟꯁꯦꯀꯣ ꯑꯃꯅꯤ ꯂꯧꯊꯣꯛꯄꯤꯔꯣ ꯀꯥꯔꯄꯦꯟꯇꯔ ꯄꯦꯟꯁꯦ ꯍꯟꯗꯛ ꯀꯂꯔ ꯑꯅꯧꯕꯁꯨ ꯂꯥꯛꯄꯅꯤꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯁꯤ ꯂꯥꯛꯑꯦ ꯐꯖꯩ ꯀꯂꯔꯗꯤꯀꯣ ꯑꯗꯨꯝ ꯁꯤꯗ ꯂꯨꯄꯥ 900 ꯄꯤꯕ ꯑꯃꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ ꯑꯗꯨꯅ ꯐꯤꯗꯥꯁꯦ ꯈꯤꯇꯪ ꯄꯥꯊꯔꯛꯑꯅꯤꯕꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 900 ꯄꯤꯕꯗꯨꯁꯨꯂꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯗ ꯊꯦꯜꯁꯤꯡ ꯂꯨꯄꯥ 1,500 ꯄꯤꯕ ꯉꯥꯛꯇꯅꯦ 1,500 ꯄꯤꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯕꯀꯣ ꯌꯥꯔꯦ ꯑꯗꯣ ꯁꯣꯝꯗ ꯖꯤꯟꯁ ꯃꯌꯥꯝ ꯂꯩꯀꯣ ꯖꯤꯟꯁꯁꯨ ꯃꯌꯥꯝ ꯂꯩ sida lay jeans singje sida lay riba coloring je ko bro lomol pa chani pa ngata ni sida handa anobu jeans khara yaw gane ko bro adu mo ade color guarantee piyo kana haire bo ko adu na mathang de adu jeans lom du lor ni color guarantee pirani ko mathang de ko hana jidi color guarantee pi bungam gi da hoi haidi machu sidrak ba ke no tongam de ko do handak la ka doi sidi machu su si sidar ro ha ko ko 100% mo chai amo ge ni ge color guarantee piyo kholo kana patana yam kana tong na mong ta na haire ba chani pa ka tang ju work ni ko bro du chani pa ka tang work ka de ba adri price di yam ho ga phi yam afabo ga de ni ko la ka doi se यार अदुगा सोम द लेबा कोई की केनो से रिपोर्टर जैकेट काहिना बदो खसी ब्रो लुपा चंगा खतंग ओबा थादो लुपा चंगा खतंग को सिजा मचु दुम लई को मचु ग्रे मचु लई रे सिदि कालेन जंगा मने वेन नुआरनी सिसे लुपा चंगा खतंग मैम सिसे एडिडास सिसे लई सिना क्या पे चमना ब्रो सिजना ब्रो लुपा लिसिंग अमगा चनी पिबदुने बा सिन लुपा लिसिंग अमदा थादो गे ब्रो स्ट्रेचेबल गे आवदो ओके सि ओजि दुम फजन पाम लौनरिबनि को होय सिम लई रे मथकी से मथकी ना खोइना सिसे सिजु लुपा चंगा थादो गे लुपा चंगा को सिसे यारे दुगा सिदा लईबा सुम जैकेट से नाइकी की परफेक्ट जैकेट को अथाबा से si lupa lising ani ke chomuk le ma le ko bro si amaga chatre khatang tha do amaga chatre khatang ko si ko ya khagi khoina g star gi si pesa mai trama le si ko di last piece or ma le si lupa lising chongwa ni dana bro lising am tha do ge lising am da ko ya re duga si ani ga kar hat ki ko pa jacket aphaba yam ti post ta ni ko ma si se ma price am ti ngi to ani ga chatruk ne ko bro si je adu si je lupa lising ani ga chani da tha do lising am chani da lising ani chani da lising ani chani da mam si kar hat ki se ko mathak su lai re kar hat ki si se chama ni ko north face ki sumaina chama na se si lupa lising ani ga chani le ko bro si chani le ko adu lising amaga chatre da tha do ge amaga chatre da mam si se ko ya re amaga chatre ka tang si china agi du ni ko bro china agi do okay china agi na ta ba kan do amaga chonga bi du na te ko amaga chonga bi du di loiraba to sigi phida de chama de na chonga pi ado adi yeng ma dawdi sina dum phaba ma da si da din phra ka ne ko china gi ne import o de fabric che do sium sigi lupa lising chonga pi ram je bro si lupa lising chan si ama chonga ne ba ha be se do si lupa lising chan ni khatang thado lising chan ni da sigi khoi zara gi buffer jacket half se ko do sigi 2 in 1 oi ba ma buffer jacket half ta ko hang biram do do si le ko bro 2 in 1 oi ba do manipur gi wang da mem delivery ya de delivery manipur gi ne su ya de ko mem hoji delivery se lakpi ra ka kan ge thal lakpi ra ga lobi ga doi ni mem do अखोई लाइव सिंग विचार सिंग दमकता अखोइना गिफ्ट अवे थमजबनी को गिफ्ट अवे से अखोइना मागी प्राइस से दुकान से लाकपिरगा अपाम पोट खनबि यागदो लिसिंग अमगी मनुंग लेबा पोट खनबि यागदो को विनर अहुम खनजगदोनी दाव याबा मी अहुम खनजगदोनी मी अहुम सिगी मनुंगदा adum lakpiraga adum lobbi yare kanan oigedum habdu yingminasi akoina giveaway ki live sibiraga de bro khoi gi page se follow to ya okay aduga akoina kana khanjabam lebo ko bro page se 10k he hobo ne 10k gi mana ma pithoken khan bo ko okay lising taragi okay adu tagadi ma'am kanai thelgi instagram page amani facebook page se ma'am 10k yahon biro 10k hek yong matam da adum instagram gi 10k yoroga su 10k gi pira kadai ni facebook gi yoroga da facebook gi yong ta ga su ma'am 10k gi offer pira kadai ni ko adum 10k yobo ga dum adu chel lab thara ko bro adu 10k gi offer pira ke tawba adu followers ma'am gi khoi gi follow to bi bai chin long ma'am gi oina amai taw jegen taw yai aduna ma'am live share option biro aduga kanai thelgi facebook page amani instagram page follow to san bi ko ma'am mane de bro si je lupa man sina mapa ne ko bro
ꯃꯅꯨꯡꯗ ꯅꯪ ꯁꯨꯃꯥꯏꯅ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ 2-in-1 ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯂꯨꯄꯥ 1,000 ꯈꯛꯇꯪ ꯊꯥꯗꯣꯛꯑꯒꯦꯕ ꯂꯤꯁꯤꯡ ꯑꯃ ꯈꯛꯇꯪꯗ ꯃꯌꯥꯝ ꯁꯤꯁꯤꯅꯀꯣ ꯒꯤꯐ ꯑꯋꯦ ꯀꯥꯏꯗ ꯑꯦꯅꯥꯎꯟꯁ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝ ꯒꯤꯐ ꯑꯋꯦꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ 60ꯒꯤ ꯄꯦꯖꯇ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯀꯅꯤꯌꯦ ꯂꯥꯏꯚ ꯊꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯧꯊꯣꯛ ꯑꯃꯒ ꯇꯧꯔ ꯊꯥꯕꯗꯣ ꯑꯗꯨ ꯊꯥꯔꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯃꯦꯝ ꯍꯥꯏ ꯁꯤ ꯐꯖꯔꯦ ꯁꯤꯁꯨꯀꯣ ꯁꯨꯃꯥꯏꯅꯁꯨ ꯃꯥꯒꯤ ꯕ꯭ꯂꯦꯖꯔꯗꯣ ꯂꯩꯕ ꯑꯝꯇ ꯍꯪꯕꯤꯌꯨ ꯍꯥꯏ ꯕ꯭ꯂꯦꯖꯔ ꯂꯩꯔꯤꯕ ꯕ꯭ꯂꯦꯖꯔ ꯂꯩꯇ꯭ꯔꯦꯕ ꯕ꯭ꯂꯦꯖꯔꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯕ꯭ꯂꯦꯖꯔꯁꯦ ꯑꯥꯗ ꯂꯩꯗꯤ ꯂꯩꯍꯧꯋꯦꯕꯀꯣ ꯑꯩꯅ ꯑꯃꯨꯛ ꯁꯤꯠꯂꯔꯣꯏꯗ꯭ꯔꯅ ꯇꯧꯕ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯍꯪꯕꯤꯔꯛꯄꯅꯤꯅ ꯄꯤꯁ ꯈꯔꯗꯤ ꯂꯧꯕ ꯌꯥꯏꯀꯣ ꯍꯣꯏ ꯕ꯭ꯔꯣ ꯑꯩ ꯌꯦꯡꯒꯦ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯐꯦꯁꯀꯤꯀꯣ 2-in-1ꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯨꯄꯥ 1,000 ꯈꯛꯇꯪꯗꯣ ꯂꯨꯄꯥ 1,000 ꯈꯛꯇꯪ ꯁꯤꯁꯤꯀꯣ 2-in-1ꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯑꯗꯨꯒ ꯁꯤꯗ ꯀꯥꯔꯒꯣ ꯂꯩꯔꯦ ꯕ꯭ꯔꯣ ꯀꯥꯔꯒꯣꯁꯤꯡꯁꯤꯅ ꯂꯨꯄꯥ 1,000ꯒ 1,100 1,100 ꯃꯦꯝ ꯀꯥꯔꯒꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯂꯣꯏ ꯊꯦꯠꯂ ꯊꯝꯕꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯟꯐ꯭ꯌꯨꯖ ꯆꯠꯇꯅꯕꯅ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯀꯔꯝꯕꯅꯣ ꯃꯃꯜ ꯍꯦꯟꯖꯅ ꯂꯧꯕ ꯃꯥꯟꯅꯤꯅꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯄ꯭ꯔꯥꯏꯁ ꯂꯣꯏ ꯊꯦꯠꯂ ꯑꯗꯨꯝ ꯊꯝꯖꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯖꯤ ꯁ꯭ꯇꯥꯔꯒꯤꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯂꯨꯄꯥ 1,100 ꯄꯤꯕ ꯌꯥꯎꯔꯦ ꯖꯤ ꯁ꯭ꯇꯥꯔꯒꯤꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯊꯦꯠꯂꯦ 1,000 ꯊꯦꯠꯂꯦꯀꯣ ꯃꯦꯝ ꯁꯨꯃꯥꯏꯅ ꯀꯣ ꯄ꯭ꯔꯥꯏꯁ ꯊꯦꯠꯂ ꯑꯗꯨꯝ ꯊꯝꯕꯅꯦꯕꯀꯣ 1,000 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯄꯨꯡ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯚ ꯊꯥꯕꯒꯤ ꯍꯥꯏ ꯄꯨꯡꯗꯤ ꯍꯥꯏꯕ ꯉꯝꯗꯤ ꯃꯌꯥꯝ ꯄꯨꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯄ ꯀꯥꯟꯗꯣ ꯑꯗꯨꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯀꯅꯤꯕꯀꯣ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦ ꯋꯤꯅꯔꯁꯤꯡ ꯈꯨꯗꯣꯜ ꯄꯣꯠ ꯌꯦꯟꯊꯣꯛꯆꯕ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯕꯅꯦꯕꯀꯣ ꯁꯤꯒꯤ ꯖꯤꯞꯄꯔꯁꯦ ꯕ꯭ꯔꯣ ꯑꯦꯗꯤꯗꯥꯁꯀꯤ ꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯋꯥꯡꯕꯁꯦ ꯕ꯭ꯔꯣ ꯄ꯭ꯔꯤꯃꯤꯌꯝꯒꯤꯁꯦ ꯁꯤ 1,500 ꯂꯩꯗꯅ ꯕ꯭ꯔꯣ ꯁꯤ 1,100ꯗ ꯄꯤꯊꯣꯛꯆꯔꯅꯤꯀꯣ ꯑꯣꯀꯦ ꯂꯨꯄꯥ 1,100ꯗ ꯀꯣꯗ꯭ꯔꯣꯏ ꯖꯣꯒꯔ ꯄꯦꯟ ꯂꯩꯕ꯭ꯔꯣ ꯀꯣꯗ꯭ꯔꯣꯏꯒꯤ ꯖꯣꯒꯔ ꯄꯦꯟ ꯑꯗꯨ ꯌꯦꯡꯒꯦ ꯕ꯭ꯔꯣ ꯂꯩꯔꯤꯕ ꯃꯈꯥꯗ ꯌꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯑꯩꯈꯣꯏꯅ ꯂꯨꯄꯥ 400 ꯒꯟ ꯂꯩꯇꯤ ꯃꯌꯥꯝ ꯒꯟꯗꯤ ꯂꯩꯇꯦ ꯂꯥꯏꯇꯔ ꯒꯟꯗꯤ ꯂꯩꯀꯣ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯒꯟꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯋꯤꯟ ꯆꯤꯇꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯀꯣꯗ꯭ꯔꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤ ꯁꯤꯅ 8 ꯄꯣꯀꯦꯠꯅꯦꯕ 8 ꯄꯣꯀꯦꯠ ꯑꯣꯏꯕꯀꯣ ꯑꯣꯀꯦ 8 ꯄꯣꯀꯦꯠ ꯑꯣꯏꯕ ꯃꯌꯥꯝ ꯀꯣꯗ꯭ꯔꯣꯏ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠꯇꯤ ꯊꯤ ꯌꯥꯝꯃꯦ ꯁꯤꯗꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯀꯣ ꯃꯌꯥꯝ ꯀꯣꯗ꯭ꯔꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯣ ꯍꯥꯏ ꯌꯥꯔꯦ 8 ꯄꯣꯀꯦꯠꯇ 8 ꯄꯣꯀꯦꯠ ꯁꯤ ꯂꯣꯏ ꯂꯩꯔꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯃꯌꯥꯝꯅ ꯍꯪꯕꯤꯔꯦ ꯇꯤ ꯁꯥꯔꯠ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯪꯕꯤꯔꯦ ꯇꯤ ꯁꯥꯔꯠ ꯂꯥꯛꯑꯦꯀꯣ 500ꯒꯤ ꯉꯁꯥꯏꯒꯤ 500 ꯇꯧꯕ ꯇꯤ ꯁꯥꯔꯠ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯇꯤ ꯁꯥꯔꯠ 500ꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯀ꯭ꯋꯥꯂꯤꯇꯤ 500 ꯄꯤꯕꯗꯣ ꯕ꯭ꯔꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯩ ꯂꯣꯏ ꯍꯣꯡ ꯊꯥꯗꯣꯛꯆꯔꯒꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ 500ꯒꯤ ꯑꯅꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯕ ꯊꯦꯠꯐꯝꯗꯣ ꯂꯩꯇꯕꯩ ꯐꯔꯛ ꯇꯥꯕꯩꯅꯤ ꯃꯥꯅꯦ ꯑꯗꯨꯅ ꯊꯦꯠꯐꯝ ꯂꯩꯇꯕꯒꯤ ꯀ꯭ꯂꯤꯌꯔꯦꯟꯁ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯄꯣꯠ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯊꯦꯠꯀꯠꯂꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯁꯝꯃꯔꯒꯤ ꯑꯣꯏꯕꯀꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦꯟꯒꯤ ꯊꯦꯠꯅꯤꯡꯉꯝꯅꯤ ꯊꯦꯠꯐꯝꯗꯣ ꯂꯩꯇꯕꯅꯤꯅꯅꯦꯕ ꯑꯗꯨ ꯐꯔꯛ ꯇꯥꯔ ꯂꯩꯕꯩꯅꯦꯕ ꯄꯣꯠꯇꯤ ꯂꯥꯛꯑꯒ ꯃꯌꯥꯝ ꯂꯩꯔꯕꯅꯦꯕ ꯃꯈꯥꯗ ꯀꯩꯀꯩ ꯂꯩꯒꯦ ꯌꯦꯡꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯃꯌꯥꯝ ꯃꯈꯥꯗꯤ ꯉꯁꯥꯏ ꯎꯠꯄ ꯂꯣꯏꯈ꯭ꯔꯦ ꯉꯁꯥꯏ ꯍꯣꯔꯦꯟ ꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒꯅꯦ ꯃꯀꯣꯛꯇ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯔꯥꯎꯟ ꯑꯃ ꯆꯠꯊꯣꯛꯑꯁꯦꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯋꯤꯟ ꯆꯤꯇꯔꯁꯤꯡꯁꯦꯀꯣ ꯕ꯭ꯔꯣ ꯁꯤ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯤꯡꯁꯤꯗꯒꯤ ꯂꯨꯄꯥ 200 ꯅꯠꯇ꯭ꯔꯒ 300 ꯂꯣꯏꯅꯃꯛ ꯇꯥꯔꯛꯑꯅꯤꯀꯣ ꯑꯣꯀꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ 1,500 ꯁꯤ ꯁꯦꯝꯗꯣꯛꯃꯁꯤ 1,500 1,500 ꯕ꯭ꯔꯣ 1,200 1,200 ꯂꯥꯛꯀꯗꯣꯏꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯨꯄꯥ 1,900ꯒꯨꯝꯕ ꯄꯤꯕꯗꯗꯤꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 200ꯒꯨꯝꯕ ꯇꯥꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯦꯟꯅ ꯋꯥꯡꯉꯤꯕ ꯑꯣꯏꯇꯥꯔꯗꯤ ꯂꯨꯄꯥ 300 ꯇꯥꯔꯛꯀꯦ 300ꯐꯥꯎꯗꯤ ꯂꯣꯏ ꯀꯝꯄꯜꯁꯔꯤ ꯇꯥꯔꯅꯤ ꯁꯤꯗ 2-in-1ꯒꯤ ꯂꯩꯖꯕ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯂꯣꯏ ꯇꯥꯔꯛꯑꯅꯤꯀꯣ ꯁꯤꯗ ꯂꯨꯄꯥ 1,900 ꯂꯩꯖꯕ꯭ꯔꯣ ꯁꯤꯗ ꯂꯨꯄꯥ 400ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯀꯦ ꯑꯣꯀꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ 8 ꯄꯣꯀꯦꯠ ꯅꯠꯇꯕ ꯅꯣꯔꯃꯦꯜ ꯖꯣꯀꯔꯗ 900ꯒꯤ ꯑꯅꯤ ꯇꯧꯕꯗꯣ ꯂꯩꯕ꯭ꯔꯣꯅꯦ ꯑꯗꯨ 900ꯒꯤ ꯑꯅꯤ ꯇꯧꯕꯗꯣ ꯂꯣꯏꯈ꯭ꯔꯦꯕ꯭ꯔꯣ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯨꯄꯥ 1,900 ꯄꯤꯕ ꯀꯥꯔꯒꯣꯁꯤꯡꯗꯣ ꯂꯣꯏ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤ ꯄꯦꯟ ꯇꯦꯔꯤ ꯀꯥꯔꯒꯣ ꯀꯇꯟ ꯀꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯗ ꯑꯗꯨꯝ ꯁꯤ ꯂꯨꯄꯥ 1,900 ꯈꯛꯇꯅꯤꯀꯣ 1,900 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ 1,900 ꯈꯛꯇꯅꯤ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯗꯨꯝ ꯑꯄꯥꯝꯕ ꯃꯆꯨ ꯌꯥꯎ ꯇꯥꯔꯒꯗꯤ ꯂꯥꯛꯄꯤꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯑꯗꯨ ꯄꯣꯀꯦꯠ ꯌꯥꯎꯗ ꯇꯥꯔꯗꯤ ꯁꯤ ꯂꯨꯄꯥ 400 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯣ ꯄꯣꯀꯦꯠ ꯌꯥꯎꯗꯕꯤ ꯑꯣꯏꯔꯒꯗꯤ ꯄꯣꯀꯦꯠ ꯌꯥꯎꯕꯤ ꯑꯣꯏꯔꯒꯗꯤ ꯄꯣꯀꯦꯠ ꯑꯌꯥꯎꯕꯤ ꯑꯣꯏꯔꯒꯗꯤ 1,900 ꯑꯣꯏꯗꯣꯏꯕ ꯑꯌꯥꯎꯕꯤ ꯑꯣꯏꯔꯒꯗꯤ 1,900 ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯌꯥꯎꯗꯕꯤ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯦꯟ ꯑꯣꯏꯔꯒꯗꯤ ꯂꯨꯄꯥ 400 ꯑꯣꯏꯗꯣꯏꯕꯀꯣ ꯍꯣꯏ ꯕ꯭ꯔꯣ ꯁꯤ ꯃꯃꯥꯡꯒꯤ ꯄꯨꯃꯥ 2-in-1 ꯌꯥꯝ ꯄꯥꯝꯅꯈꯤꯕꯗꯣ ꯁꯤꯁꯨ ꯂꯩꯔꯦꯀꯣ ꯁꯤꯅ ꯂꯣꯏꯔꯕꯅꯦ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯨꯄꯥ 1,000 ꯑꯣꯐꯔ ꯄꯤꯊꯣꯛꯆꯔꯅꯤ 1,000 ꯑꯣꯐꯔ ꯄꯤꯒꯗꯕꯀꯣ ꯑꯣꯀꯦ ꯃꯌꯥꯝꯅ ꯅꯣꯔꯠ ꯐꯦꯁꯀꯤ ꯕꯐꯔ ꯖꯦꯀꯦꯠꯇꯣ 2,000ꯒ ꯑꯅꯤꯒ 1,200 ꯂꯩꯕ ꯑꯗꯨ ꯂꯨꯄꯥ 1,700 ꯂꯨꯄꯥ 1,700 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯂꯨꯄꯥ 1,900 ꯄꯤꯕꯗꯨꯁꯨ ꯂꯩꯀꯣ ꯕ꯭ꯔో 1,900 ꯄꯤꯕꯗꯤ ꯄꯤꯁ 1-2 ꯈꯛꯇꯪ ꯉꯥꯏꯍꯧꯕꯗꯣ ꯕ꯭ꯔꯣ ꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯣꯀꯦꯁꯟ ꯍꯪꯕꯤꯔꯛꯑꯦ ꯂꯣꯀꯦꯁꯟꯁꯦ ꯋꯥꯡꯖꯤꯡꯒꯤ ꯑꯍꯥꯟꯕ ꯊꯣꯡ ꯍꯥꯏꯔꯒꯀꯣ ꯋꯥꯡꯖꯤꯡ ꯋꯦꯜꯀꯝ ꯇꯨ ꯋꯥꯡꯖꯤꯡ ꯑꯩꯈꯣꯏꯅ ꯋꯥꯡꯖꯤꯡ 1 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯔ ꯊꯥꯕꯗꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯧ ꯇꯥꯔꯒꯗꯤ ꯑꯗꯨ ꯋꯥꯡꯖꯤꯡ ꯌꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯨꯒꯜ ꯃꯦꯞꯇ ꯀꯪꯂꯩ ꯀꯩꯊꯦꯜ ꯍꯥꯏꯅ ꯁꯔꯆ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯐꯪꯒꯅꯤ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯁꯤꯗ ꯂꯩꯔꯤꯕ ꯕ꯭ꯔꯣ ꯍꯥꯟꯅꯒꯤ ꯂꯨꯄꯥ 1,100ꯒ 1,200 ꯄꯤꯔꯝꯕ ꯂꯣꯏꯅꯃꯛ ꯁ꯭ꯋꯦꯇꯔ ꯃꯌꯥꯝꯁꯦ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯤꯅ ꯂꯣꯝꯕ ꯂꯨꯄꯥ 1,900ꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯔꯦꯀꯣ 1,900 ꯂꯣꯏ ꯑꯣꯐꯔ ꯂꯩꯔꯦ ꯑꯗꯨꯒ ꯂꯨꯄꯥ 1,900 ꯄꯤꯔꯝꯕꯁꯤꯅ ꯂꯨꯄꯥ 400ꯇ ꯂꯨꯄꯥ 1,900 ꯄꯤꯔꯝꯕꯗꯨꯅ 400ꯇ ꯑꯗꯨꯒ ꯂꯨꯄꯥ 1,000ꯒ 1,000 ꯄꯤꯔꯝꯕ 1,000 ꯄꯤꯔꯝꯕꯗꯨꯅ ꯑꯗꯨ ꯂꯨꯄꯥ 1,900ꯗ ꯂꯨꯄꯥ 1,900ꯗ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯂꯣꯏ ꯊꯥꯔ ꯂꯩꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯨꯄꯥ 1,100 ꯊꯥꯔꯦꯗꯅ ꯁꯤ ꯂꯨꯄꯥ 1,900ꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯂꯨꯄꯥ 1,900 ꯁꯨꯃꯥꯏꯅ 1,900 ꯊꯥꯔ ꯂꯩꯖꯦ ꯕ꯭ꯔꯣꯁꯤꯅ ꯂꯨꯄꯥ 400ꯇ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯨꯄꯥ 400 ꯄꯤꯕꯁꯦ ꯕ꯭ꯔꯣ ꯁꯤꯅ ꯂꯨꯄꯥ 500ꯗ ꯑꯣꯐꯔ ꯂꯥꯛꯇꯦꯕ ꯕ꯭ꯔꯣ ꯑꯣꯀꯦ ꯁꯤꯗ ꯂꯩꯁꯤꯅ ꯂꯣꯏꯔꯦꯀꯣ ꯄꯤꯁ ꯁꯥꯏꯖ ꯑꯣꯀꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯐꯥꯔꯁ ꯀꯞ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯁꯤꯗꯤ ꯁꯤꯗ ꯂꯩꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯒ ꯀꯣꯗ꯭ꯔꯣꯏ ꯇ꯭ꯔꯥꯎꯖꯔꯁ ꯂꯩꯀꯣ ꯃꯌꯥꯝ ꯀꯣꯗ꯭ꯔꯣꯏ ꯄꯦꯟ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯂꯨꯄꯥ ꯑꯗꯨꯝ ꯂꯨꯖ ꯐꯤꯠ 1,900ꯗ ꯀꯣ ꯑꯣꯐꯔ ꯂꯨꯄꯥ ꯑꯣꯏꯗꯣꯏꯅꯤ 1,900ꯗ ꯃꯇꯣꯟ ꯑꯔꯥꯎꯕꯤ ꯔꯦꯒꯨꯂꯔ ꯐꯤꯠ ꯀꯣ ꯂꯨꯖ ꯐꯤꯠ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯀꯣꯗ꯭ꯔꯣꯏꯒꯤ ꯀꯣ ꯑꯗꯨꯒ ꯐꯣꯔꯃꯦꯜ ꯇ꯭ꯔꯥꯎꯖꯔꯁ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯁꯤꯗ ꯀꯣ
formal trouser ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝ formal ꯖꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯈꯥꯗ ꯈꯔ ꯍꯦꯟꯅ ꯍꯣꯡꯕ ꯂꯩꯍꯧꯏꯗꯅꯀꯣ ꯕ꯭ꯔꯣ ꯑꯗꯨ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯨꯄꯥ 700ꯗ ꯂꯣꯏ ꯑꯣꯐꯔ 700 ꯀꯣ per piece ꯅ ꯃꯌꯥꯝ ꯂꯨꯄꯥ 700 ꯑꯣꯏꯒꯗꯣꯏꯅꯦ ꯁꯤꯁꯤꯅ ꯑꯅꯤ ꯂꯧꯕꯤ ꯇꯥꯔꯒꯗꯤ 650 ꯑꯅꯤ ꯂꯧ ꯇꯥꯔꯒꯅ 650 ꯑꯗꯨ ꯑꯣꯐꯔ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏꯅꯦ ꯅꯠꯇ꯭ꯔꯥꯅꯦ ꯑꯗ ꯁꯤꯗꯗꯤ ꯃꯌꯥꯝ ꯀ꯭ꯂꯤꯌꯔꯦꯟꯁ ꯍꯥꯏꯖꯕ ꯋꯥꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯚ꯭ꯔꯤꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯝꯃꯔ ꯑꯣꯏꯔꯣ ꯋꯤꯟꯇꯔ ꯑꯣꯏꯔꯣ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯤꯗ ꯁꯥꯏꯖ ꯈꯥꯏꯗꯣꯛ ꯊꯝꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯒꯤꯐ ꯑꯋꯦꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯀꯣ ꯃꯌꯥꯝ ꯒꯤꯐ ꯑꯋꯦꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯃꯦꯟꯇ ꯑꯩ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯐꯣꯂꯣ ꯇꯧꯁꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦꯁꯤ ꯌꯥꯎꯔꯦ ꯍꯥꯏꯅ ꯂꯧꯒꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯋꯤꯟ ꯆꯤꯇꯔ ꯃꯌꯥꯝꯁꯦ ꯆꯤꯇꯔꯁꯤ ꯑꯅꯝꯕꯅ ꯂꯨꯄꯥ 500ꯒꯤ ꯉꯥꯛꯇ ꯂꯨꯄꯥ 500 ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯋꯤꯟ ꯆꯤꯇꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯨꯄꯥ 500 ꯉꯥꯛꯇꯅꯦ ꯂꯨꯄꯥ 1,000ꯒ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯂꯨꯄꯥ 700ꯗ ꯂꯣꯏ ꯑꯣꯐꯔ 700 ꯄꯤꯔꯅꯦꯕ ꯁꯤꯁꯤꯅ ꯁꯤ ꯂꯨꯄꯥ 1,000ꯒ ꯂꯩꯕ ꯀꯥꯖꯦ ꯕ꯭ꯔꯣ 1,000 ꯂꯩꯕꯁꯤꯅ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯀꯥꯠꯃꯟꯗꯨꯒ ꯊꯥꯕ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯤꯅ ꯂꯨꯄꯥ 300ꯅꯦꯕꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 500ꯗ ꯄꯤꯔꯅꯤ 500ꯗ ꯄꯤꯔꯛꯀꯗꯣꯏꯕꯀꯣ ꯑꯣꯀꯦ ꯃꯈꯥꯒꯤꯗꯨꯒ ꯄꯨꯟꯈꯤꯗꯧꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯅꯥꯏꯀꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯃꯈꯟ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯐꯣꯔꯃꯦꯜ ꯄꯦꯟꯁꯤꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯏꯖ ꯂꯩꯒꯅꯤꯀꯣ ꯅꯥꯏꯀꯤꯒꯤ ꯀꯩꯅꯣ ꯍꯪꯕꯤꯔꯝꯕꯗꯣ ꯕ꯭ꯔꯣ ꯁꯤ ꯂꯨꯄꯥ ꯅꯥꯏꯀꯤꯒꯤ ꯇ꯭ꯔꯦꯛ ꯁꯨꯠꯀꯣ 1,000 ꯈꯛꯇꯅꯤꯀꯣ ꯁꯨꯠꯇ ꯍꯣꯏ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯨꯄꯥ 1,500 ꯄꯤꯔꯝꯕ ꯁꯨꯠꯇꯨꯁꯨ ꯁꯣꯝꯅꯥꯀꯟ ꯂꯩꯔꯤꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯂꯩꯔꯤꯕ ꯖꯤꯟꯁꯤꯡꯁꯤꯅ ꯕ꯭ꯔꯣ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯔꯤꯒꯨꯂꯔ ꯐꯤꯠꯇꯤꯡ ꯉꯥꯛꯇꯅꯦꯕ ꯔꯤꯒꯨꯂꯔ ꯐꯤꯠꯇꯤꯡ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯅꯣ 700 ꯉꯥꯛꯇ ꯂꯣꯏ ꯑꯣꯐꯔ ꯉꯥꯛꯇ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯐꯣꯔꯃꯦꯜ ꯁꯥꯏꯖꯁꯦ ꯕ꯭ꯔꯣ ꯂꯨꯄꯥ 450ꯅꯤꯗꯅꯀꯣ ꯕ꯭ꯔꯣ ꯁꯤ ꯂꯣꯏ 450 ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯁꯤꯁꯦ ꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯣꯏꯅ ꯁꯤꯁꯦ ꯂꯨꯄꯥ 500ꯒꯤ ꯑꯅꯤ ꯇꯧꯊꯣꯛꯆꯔꯦꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 500ꯒꯤ ꯑꯅꯤꯀꯣ ꯁꯤꯁꯦ ꯑꯣꯀꯦ ꯁꯤꯗ ꯂꯩꯔꯤꯕ ꯐꯣꯔꯃꯦꯜꯁ ꯈꯨꯗꯤꯡꯃꯛꯀꯣ ꯂꯨꯄꯥ 500ꯒꯤ ꯑꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯗ꯭ꯔꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯠ ꯂꯩꯁꯦ ꯁꯤꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 1,000 ꯕ꯭ꯔꯣ ꯁꯨꯠꯁꯤꯗ 1,000 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯁꯨꯠꯇ ꯑꯗꯨꯒ ꯁꯤꯒꯤ ꯅꯥꯏꯀꯤꯒꯤ ꯋꯤꯟ ꯆꯤꯇꯔ ꯍꯥꯏꯗꯣꯏꯔꯥ ꯁꯤꯁꯨ ꯂꯨꯄꯥ 500ꯗ ꯂꯣꯏ ꯄꯤꯊꯣꯔꯛꯑꯒꯦ 500ꯀꯣ ꯁꯤꯁꯨꯀꯣ ꯑꯗꯨꯝ ꯀꯂꯔꯁꯨ ꯌꯥꯝ ꯐꯖꯩꯕ ꯁ꯭ꯇ꯭ꯔꯦꯆꯦꯕꯜꯒ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕ ꯕ꯭ꯔꯣ ꯑꯗꯨ ꯁꯤ ꯂꯨꯄꯥ 500ꯗ ꯂꯣꯏ ꯑꯣꯐꯔ ꯄꯤꯊꯣꯔꯛꯑꯒꯦ ꯑꯣꯀꯦ ꯌꯥꯔꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯁꯤꯌꯔ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯗꯥꯎ ꯌꯥꯕ ꯃꯤ 3 ꯈꯟꯒꯠꯆꯒꯗꯣꯏꯅꯤ ꯃꯤ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ 3 ꯈꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜ ꯂꯥꯛꯄꯤꯔꯕ ꯃꯇꯨꯡꯗ 1,000ꯒꯤ ꯑꯣꯏꯕꯀꯣ ꯑꯗꯨꯝ ꯄꯣꯠ ꯄ꯭ꯔꯗꯛ ꯈꯟꯕꯤꯕ ꯌꯥꯒꯗꯣꯏꯅꯤ ꯐ꯭ꯔꯤꯗ ꯋꯤꯅꯔꯗꯨꯅ ꯑꯗꯨꯝ ꯑꯗꯨꯒ 1,500ꯒꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁꯤ ꯑꯗꯨꯝ ꯂꯨꯄꯥ 1,300ꯗ ꯑꯣꯐꯔ 1,300 ꯑꯣꯏꯗꯣꯏꯕꯀꯣ ꯄꯨꯃꯥꯒꯤ ꯑꯗꯨꯒ ꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯀꯂꯝꯕꯤꯌꯥꯒꯤꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯀꯇꯟꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯁꯤꯅ ꯂꯨꯄꯥ 1,200 ꯂꯨꯄꯥ 1,200 ꯂꯩꯕ ꯂꯨꯄꯥ 1,000ꯗ ꯑꯣꯐꯔ ꯂꯨꯄꯥ ꯄꯤꯊꯣꯛꯆꯔꯦ 1,000 ꯑꯣꯐꯔ ꯄꯤꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯀꯂꯝꯕꯤꯌꯥꯒꯤ ꯁꯨꯠꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯅꯥꯏꯀꯤꯒꯤ ꯁꯨꯠ ꯁꯤꯁꯤꯅ ꯂꯨꯄꯥ 1,100ꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯕ꯭ꯔꯣ 1,100ꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕꯀꯣ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯌꯥꯔꯦ ꯃꯆꯨꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯒ꯭ꯔꯤꯟ ꯃꯆꯨ ꯂꯩꯔꯦ ꯑꯗꯨꯝ ꯗꯥꯔꯛ ꯕ꯭ꯂꯨ ꯃꯆꯨ ꯂꯩꯔꯦ ꯁꯤꯗ ꯖꯤꯟꯁꯁꯨ ꯀꯂꯔ ꯐꯖꯕ ꯃꯌꯥꯝꯁꯨ ꯂꯩꯔꯅꯤ ꯖꯤꯟꯁꯇ ꯑꯣꯀꯦ ꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯦꯀꯣ ꯕꯦꯁ ꯃꯆꯨ ꯍꯥꯏꯗꯣꯏꯅꯤꯀꯣ ꯁꯤ ꯂꯨज ꯐꯤꯠ ꯑꯣꯏꯗꯣꯏꯔꯥ ꯔꯤꯒꯨꯂꯔ ꯐꯤꯠ ꯑꯣꯏꯗꯣꯏꯔꯥ ꯔꯤꯒꯨꯂꯔꯅꯦ ꯕ꯭ꯔꯣ ꯁꯤꯁꯦ ꯔꯤꯒꯨꯂर ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯗ ꯂꯩꯁꯤꯡꯁꯦ ꯁꯤꯅ ꯑꯅꯝꯕ ꯔꯤꯒꯨꯂꯔ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤ ꯂꯨꯄꯥ 1,900 ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯂꯨꯄꯥ 1,900 ꯉꯥꯛꯇ 800 ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯁꯤꯌꯔ ꯇꯧꯁꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯑꯣꯏꯕ ꯃꯤ 3 ꯈꯟꯒꯠꯆꯒꯗꯣꯏꯅꯤꯀꯣ ꯃꯤ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯪꯂꯩ ꯀꯩꯊꯦꯜ ꯂꯥꯛꯄꯤꯔꯒ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯂꯨꯄꯥ 1,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠ ꯐ꯭ꯔꯤꯗ ꯂꯧꯕꯤꯕ ꯌꯥꯒꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯁꯟꯕ ꯀꯥꯎꯕꯤꯒꯅꯨ ꯀꯃꯦꯟꯇ ꯑꯩ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯗꯥꯎ ꯌꯥꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯣ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯥ ꯀꯝꯖꯔꯛꯀꯦ ꯅꯣꯔꯠ ꯐꯦꯁꯀꯤ ꯑꯩꯈꯣꯏ ꯖꯦꯀꯦꯠ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯨꯄꯥ 2,200 ꯄꯤꯕꯗꯣ ꯂꯨꯄꯥ 1,000ꯒ ꯀꯌꯥ ꯄꯤꯔꯛꯀꯗꯣꯏꯕ 1,300 ꯇꯧ 1,300 ꯄꯤꯔꯛꯀꯗꯣꯏꯕꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯀꯥꯔꯍꯠꯀꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ 2,200ꯗ ꯄꯤꯔꯛꯑꯒꯦ ꯕ꯭ꯔꯣ 2,200 ꯄꯤꯗꯣꯏꯕꯀꯣ ꯁꯤꯁꯤꯅ ꯀꯥꯔꯍꯠꯀꯤꯁꯤꯅꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤꯁꯤꯅ ꯕ꯭ꯔꯣ 2,000ꯗ 2,200 ꯁꯤꯁꯤꯅ ꯍꯥꯟꯅ ꯂꯨꯄ 2,200 ꯄꯤꯔꯝꯕꯁꯦ ꯂꯨꯄ 2,200ꯀꯣ 2,300 ꯌꯥꯎꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯍꯣꯏ ꯁꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥꯗ 2,200 ꯕ꯭ꯔꯣ 2,200 ꯁꯤ ꯃꯈꯥꯏꯁꯤꯁꯨ ꯁꯤꯁꯤꯅ ꯂꯨꯄꯥ 1,100 ꯂꯨꯄꯥ 1,100ꯀꯣ ꯌꯥꯔꯦ ꯁꯤꯒꯤ ꯑꯦꯗꯤꯗꯥꯁꯀꯤꯁꯤꯅ ꯂꯨꯄꯥ 1,100 ꯑꯣꯏꯗꯣꯏꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯁꯤ ꯀꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯐ꯭ꯂꯤꯁ ꯍꯥꯏꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯤꯠꯄ ꯃꯈꯥ ꯀꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯂꯥꯛꯄꯤꯔꯣ ꯍꯌꯦꯡ ꯄꯨꯡ 9 ꯅꯠꯇ꯭ꯔꯒ 9:30 ꯗꯨꯀꯥꯟ ꯍꯥꯡꯒꯅꯤꯀꯣ ꯀꯩꯅꯣꯁꯦ ꯍꯥꯏꯐꯦꯠ ꯎꯠꯂꯝꯖꯔꯣ ꯌꯥꯏ ꯍꯥꯏꯗꯤ ꯁ꯭ꯇꯣꯛꯇꯣ ꯌꯥꯏ ꯁꯤꯗ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠ ꯁ꯭ꯇꯣꯛꯁꯦ ꯍꯥꯏꯐꯦꯠ ꯎꯠꯂꯝꯃꯒ ꯒꯣꯗꯥꯎꯟꯗꯔꯣ ꯒꯣꯗꯥꯎꯟ ꯌꯥꯏꯌꯦ ꯒꯣꯗꯥꯎꯟ ꯍꯥꯡꯒꯦ ꯆꯪꯗ꯭ꯔꯤꯌꯦ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯁꯥꯡꯅ ꯆꯪꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯕ꯭ꯔോ ꯅꯦꯠ ꯐꯪꯗꯕꯅꯦꯕ ꯃꯌꯥꯝ ꯒꯣꯗꯥꯎꯟ ꯆꯪꯖꯔꯒꯦꯀꯣ ꯒꯣꯗꯥꯎꯟꯁꯦ ꯁꯤ ꯂꯩꯔꯦ ꯒꯣꯗꯥꯎꯟꯗ ꯄꯣꯠꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯒꯣꯗꯥꯎꯟꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯅꯍꯥꯟꯒꯩ ꯎꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯎꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯁꯤꯗꯤ ꯄꯨꯔꯥ ꯍꯥꯏ ꯗꯨꯀꯥꯟ 2-3 ꯐꯝꯕ ꯌꯥꯅꯤ ꯁꯤ ꯂꯩꯁꯤꯗꯤꯀꯣ ꯑꯗꯨꯝ ꯆꯝꯄꯜ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯂꯤꯠ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯔꯣꯛꯁ ꯂꯩꯔꯦ ꯗꯕꯜ ꯀ꯭ꯔꯣꯛꯁ ꯂꯩꯔꯦ ꯆꯪꯕꯗꯤ ꯌꯥꯔꯣꯏ ꯕ꯭ꯔꯣ ꯅꯦꯠ ꯐꯪꯗꯕꯅꯦꯕ ꯅꯦꯠ ꯐꯪꯗꯦꯕꯀꯣ ꯑꯗꯨꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯪꯕꯗꯤ ꯌꯥꯔꯣꯏ ꯆꯪꯉꯦ ꯑꯩ ꯖꯨꯝ ꯇꯧꯔꯛꯀꯦ ꯂꯩꯀꯣ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯦ ꯁꯝꯕꯥ ꯂꯩꯔꯦ ꯋꯥꯠꯇꯅꯕ ꯂꯣꯏ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀꯣ ꯄꯣꯠ ꯁ꯭ꯇꯣꯛ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯄꯥꯈꯠꯄꯤꯕ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯝ ꯁ꯭ꯇꯣꯛ ꯂꯩꯒꯗꯣꯏꯅꯦ ꯄꯔꯦꯡ ꯁꯥꯟꯅ ꯂꯩꯒꯗꯣꯏꯅꯦ ꯄꯐꯔ ꯖꯦꯀꯦꯠ ꯍꯥꯏꯔꯒꯁꯨ ꯄꯩꯒ ꯂꯩꯔꯤꯀꯣ ꯁ꯭ꯋꯥꯏꯗ ꯈꯣꯡꯎꯞ ꯍꯥꯏꯔꯒꯁꯨ ꯂꯩꯔꯦ 2,300 ꯇꯧꯈꯤꯕ ꯇꯤ ꯁꯥꯔꯠ 2,300 ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯔꯦ ꯐꯤꯒꯔ ꯁꯥꯔꯠ ꯁꯤ ꯂꯩꯀꯣ ꯁꯤꯗꯒ ꯂꯩꯔꯤꯁꯦ ꯁꯤꯗꯒ ꯑꯗꯒꯤ ꯁ꯭ꯋꯦꯠ ꯁꯥꯔꯠ
ยาเลยแม่มาดูอาศัยแก๊สไว้ด้วยสินะมาเนี่ยโอเคแก๊สเลยก็แม่ต้องปีโอสิเลยสิแม่แก๊สเลยก็สิแก๊สเลยปะแกปีเดียวลูกปัจจัยนี้ก็ต้องลูกปัจจัยนี้ก็ต้องไว้เดี๋ยวก็แก๊สไลท์ตระกี้ตัวนี้ก็โอเคหันไปยากกันตัวนี้ก็โอเคสมัยนั้นเขาจะตัวนี้แม่สิโอเคสิลูกปัจจัยนี้ก็ต้องไว้เดี๋ยวแม่สิก็ยาเลยดูก็มาถ้าเก็บตัวต้องลำเสร็จดูเลยเฉลยสิเก็บต้องปีโอนะให้บุก็คงสู้คงยามไปเนี่ยบรอนได้กี่คงที่มาขันสุดไปกี่เลยดีกว่าคุยกี่เลเดอร์บุตสุดแม่เลยดีคงเอามาเลเดอร์บุตเก็บรับสู้นะด้วยเลยเก็บสิได้เก็บลำเสร็จนะเก็บเอามันนี่ลงทบไปหรอหรือว่าจ้าแม่ใครนี่ก็ไม่ใช่เสียเก็บเสียมัน FCB ก็เลยป่ะสิเลยเนี่ยคือภาษาไม่ใช่กันแต่นี่ก็ไม่ใช่ปีนอุปชาวันสุดเลยนุปานอุปยาวันสุดเลยก่อนเพลทกี่จุดไม่เอาหนิกูหรอมันเลยจริงๆช่วยเพลทนั่นเลยสมัยนะน้ำชิลภาษาไม่ใช่ภาษาไม่ใช่ตัวเดินโอเคชุ่มมากาเจกูชิจุนภาษาวันนี้อันเนี่ยน้ำวันนี้ก็ชิลไม่ใช่นะชิลภาษาไม่ใช่เดี๋ยวบอกอย่างนี้ดูก็คุ้มเสียมลำเสียบุญเจ้าก่อนแม่สิคุยเลเดอร์บุตรแม่เลยดีกว่าสักบุตรจะคุยกี่ดมสวีทกี่บุตรเลยเลเดอร์บุตรแม่เลยดีกว่าสักออริจินัลกันนี้มากี่ไพรซ์ออริจินัลนั้นขัดต่างกันนี้ดูก็อัตโตปะเซอร์พลัสคิวมาปวดอะไรกันนี่แม่ลูกปัจจุบันดมหลักกันนี้มาขันจัดทุกเตะดมเขาเรียกว่าบุกันดูก็สิ่งนั้นเลยบอกคุ้มสิ่งนั้นลูกปัลิซิงเอามาโอ้ยตัวนี้ก็แม่ซีสนะดมไพรซ์ล้วนทาร์เลยเป็นนี่ก็รู้ลิซิงกี่เลยนี่จะมาเป็นกี่เลยนี่จัดทุกกี่เลยนี่แล้วมึงมาทำใช้ไพรซ์ล้วนใครนะมาข้ามกันนั่นมันปลาช่วยท่ามันนี่ต้องท่าแต่ว่าอันนี้ก็กันต้องบุยอมมันก็สู้กับอันนั้นมันได้ผลท่ามันนี่99%นี่ท่า99%ท่าตัวนั้นต้องหลักวิโรต้องยิงมากันด่ะแล้วเขาประกาศตัวนั้นเลยมันนี่สมัยนะไทยใช่ก็สมัยนะก่อนสมัยแล้วมันท่ามันก็บุกี้กุมบะช่วยมาตัวกุมบะกันตัวกุมบะอันกุมบะนี่กุมบะไม่เอาเดียวยามนุ่งไงว่าก็ไม่น้ำลายบุกก็ไอเชียต้องจะเรียนอะไรบ้างเลยบ้างแต่พังเราสู้รีลิฟเกมแต่เลยว่าสิ่งตัวนี้ต้องถูกให้เจเลยให้ดีมากนะพาวตายกันสุกอ่ะตัวรีลิฟเกมตัวนี้ต้องถูกสิเนี่ยมาให้เสีย thank you brother thank you อดมพาวว่าอีบีโนก่อนเชื่อรู้ฉันบีเราวันนี้นะพาวบุกจังสุดเลยเนี่ยยอมบุกจังสุดเลยก่อนแล้วก็เลยได้จะเกิดเสียสิเลยเนี่ยสิลูกลิซิงอามากะจะนี่ปันจะมาปันจะมาเดี๋ยวก่อนแล้วก็สิลิซิงอันนี้ก่อนสินะดีทรอยจะเกิดเลยเนี่ยฮุดิสเลยเนี่ยลูกจะนี่ปันขัดนี้ก็สิเสียฮุดิสก่อนฮุดิสน่ากันต้องลิซิงเกี่ยวหุ่มตัวสุดเลยลิซิงเกี่ยวหุ่มปีว่าฮุดิสเลยเนี่ยสิดาแล้วก็ลูกลิซิงเกี่ยวหุ่มตัวบ้าสวยๆเลยก่อนจีนส์เลยเนี่ยสิดาแล้วก็ทีเชิ้ตลูกจังหวะกี่มาดีตัวบุกว่าสิเลยก่อนสิเลยทีเชิ้ตสิ่งเกี่ยวจังหวะมาดีจังหวะมาดีกันตัวนี้สิเลยสิภาษาแบบยาวนี่ก็สิอาจจะต้องภาษาเนี่ยละภาษาสิจะภาษานี่แป๊บนึงไงนี่สิลูกลิซิงเอามากี่มาดีอุดเดี๋ยวบุกว่าสิไหมแล้วลูกจังหวะมาดีจังหวะมาดีอุดเดี๋ยวโอเคสิดามารักแต่ดูไม่ค่อยหาในกิสตุกจุดมีอันนั้นกับเนี่ยก็บรอันดูสิจะข้าลอยกีตาร์ดีเคลียร์เช่นลอยกีตาร์เดี๋ยวตีชาร์จไม่อันเลยดิไม่อันลอยอะไรตัวนี้บ่ดูเขาจะคิดยันบัมเลยแต่ว่าตัวนี้ไม่อันทุนเลเวลกี่โลปวดเห็นอะไรยันหลักน้ำไว้ตาดีกว่าอันนั้นไม่เอายันหลักวันนี้ฮุดิสลูกปัจจัยนิปันกันตอนนี้ไม่ใช่เลยไม่ใช่ฮุดิสตั้งมาก่อนลูกปัลิซิงกันเช่นนี้พี่น้องฮุดิสคุ้มไม่ใช่ลูกปัจจัยนิปันกันตอนนี้ซิกี้นอร์เฟย์ยามภาษาว่าคุยกี่ฟลิสเซลูกปัจะทุกคนตัวนี้ก่อนลูกปัจะมาเป็นพี่น้องบุตรลูกปัชิลูกปัจังหวะก็รวยแบบชิลูกปัชิลูกปัจังหวะอะไรเนี่ยโอเคเราเชื่อเลยว้าดีงานกันอ่ะดูแม่คุยกี่ไลฟ์ซิงวิดีโอเจ้าซิงคุยกี่ไลฟ์เชียร์ต้องเชิญบิดามอกับเป็นแต่ไอเชียร์ต้องไปให้นะกับเป็นต้องเชิญบิดามอก่อนอ่ะดูก็ดาวยาวว่ามีหุ่มขังกันสักตัวนี้คุยนะมีหุ่มดูกี่มันต้องดาดมหลักปีละก็มีหุ่มโดนหลักปีละก็อ่ะดูดูการนี้สิเด็กดูพลิซิงอามากี่มันต้องดาเลยมาปวดดูฟีดเราวิวอย่างนี้เห็นทำจังแกอ่ะดูก็โปรชิเจชิเจมันต้องบอกจีโปรชิกี่ซิลิโคนกี่เจ้าสต๊อกมันเลยโปรชิเจดูลูกจามตัวพอตัวจามตัวก็โอเคซิลิโคนกี่ไอโฟนกี่ไอ้แบบซิลิโคนกี่สักตัวนี้ก็ไม่ใช่เลยไอโฟนดูXR ดกี้ฮอร์ก็15 16บอกยาวนี่บุกบล็อกลูกปัจจามันตัวเลยลูกปัจจามันตะกว่าอันนี้เราเดี๋ยวเดี๋ยวเดี๋ยวบุกอันนี้เราเดี๋ยวเดี๋ยวโอเคจันนี่เกี่ยนี่เดี๋ยวบุกโอเคอย่าเลยดูก็คุยเลนส์กัดเลยกว่าเลนส์กัดช่วยเลยก็บล็อกเชื่อดูอันนี้เดี๋ยว150อันมาตะจามเลนส์กัดเชื่อโอเคอันนี้เดี๋ยว150อันนี้เดี๋ยว150ดูก็อันมาตะจามปะดูก็เนโนดกี้XR ดกี้โน้15 Pro Max พอเก็ต15 Pro Max พอเลยบุกโอเคอย่าเลยดูก็โมซาแมมเลยก่อนโมซาแมมเลยอินดับดาวไปนี่นะคุยกลุ่มช่วยเลยแมวมากว่าประจามาปีไปยังใครปีเลยสกุมสุดเลยก็บอลปัตตุ50ก็ตั้งได้50ก็ตั้งได้กว่าอันนี้เราตัดเด้งมันต้องตัดกันนี่ก็บอลโมซาเลยเนี่ยดูการ์ดฟุตเลยมันชุกอ่ะชินประจามากี่โมซาเลยก็บอลดูชินะส่วนนักกันตัว150เลยก็ใช้หน้ากี่150ชินะใช้หน้ากี่ไม่รับตัวเนี่ยบุกโอเคสกุมมาเลยชิงเจ้าก็ essential กี่ได้กี่ NBA กี่สมัยเลยเจ้
ꯁꯤꯁꯨ ꯑꯗꯨꯝ ꯂꯨꯄꯥ 100 ꯉꯥꯛꯇꯅꯤꯀꯣ ꯃꯥꯏꯀ꯭ꯔꯣꯋꯦꯚꯒꯤꯅ ꯃꯥꯒꯤ ꯑꯣꯐꯔ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁ ꯂꯥꯛꯑꯅꯤ ꯁꯤꯗ ꯃꯥ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁꯇꯤ ꯇꯥꯅꯤꯀꯣ ꯂꯨꯄꯥ 135 ꯄꯤꯕꯁꯦ ꯕ꯭ꯔꯣ ꯑꯗꯨꯝ 100ꯗ ꯄꯤꯔꯛꯀꯅꯤ 100ꯗ ꯂꯨꯄ 100ꯗꯀꯣ 180ꯒꯨꯝꯕ ꯄꯤꯕꯁꯦ 150 160 ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯍꯣꯏ ꯑꯗꯨꯒ ꯁꯤ ꯀꯦꯜꯚꯤꯟ ꯀ꯭ꯂꯦꯟꯒꯤ ꯑꯐꯕ 500ꯒꯤ ꯑꯅꯤ ꯁꯤꯅ 150ꯒꯤ ꯑꯅꯤ ꯀꯣ ꯁꯤꯁꯨ 150ꯒꯤ ꯑꯅꯤ ꯃꯣꯖꯥꯁꯤꯅ ꯂꯨꯄꯥ 50 ꯀꯣ ꯌꯥꯔꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ 900 ꯄꯤꯕ ꯁꯤ 900 ꯄꯤꯕ ꯁꯨꯁꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅ ꯑꯣꯀꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯚ ꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯀꯂꯦꯟ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯤꯗ ꯂꯥꯛꯄꯤꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯖꯕ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜ ꯀꯣ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯍꯧꯖꯔꯦ ꯋꯤꯟꯇꯔ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯦꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯋꯤꯟꯇꯔ ꯁ꯭ꯇꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯌꯦꯡꯍꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯋꯤꯟꯇꯔꯒꯤꯁꯨ ꯌꯥꯎꯔꯦ ꯁꯝꯃꯔꯒꯤꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯀꯃꯦꯟꯇ ꯑꯩ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯗꯥꯎ ꯌꯥꯕ ꯂꯛꯀꯤ ꯑꯣꯏꯕ ꯃꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ 16 ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯀꯂꯦꯟ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯁꯦ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯑꯦꯀꯥꯗꯃꯤ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯃꯌꯥꯝ ꯑꯥꯗ ꯂꯩꯔꯦꯀꯣ ꯑꯁꯤꯒꯤ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩꯁꯦ ꯃꯌꯥꯝ ꯋꯥꯡꯖꯤꯡꯒꯤ ꯊꯣꯡ ꯍꯥꯏꯔꯒꯗꯤ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯍꯧꯔꯛꯄꯩ ꯊꯣꯡꯁꯦ ꯁꯤꯗꯒꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯈꯤꯇꯪ ꯆꯪꯉꯛꯄ ꯑꯗꯨꯝ ꯎꯔꯅꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯨꯃꯥꯏꯅ ꯊꯥꯔ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯣꯏꯜꯒꯤ ꯑꯣꯏꯜꯐꯝ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯁꯣꯝꯗ ꯑꯁꯣꯝꯒꯤ ꯀꯛꯆꯤꯡꯔꯣꯝꯗ ꯍꯥꯏꯒꯠꯄꯤꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯤ ꯌꯧꯕꯒ ꯑꯗꯨꯝ ꯌꯧꯔꯦ ꯍꯥꯏꯅ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯑꯁꯣꯝ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯂꯣꯝꯗꯒꯤ ꯍꯥꯏꯊꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯤꯕꯒ ꯑꯗꯨꯝ ꯎꯔꯅꯤ ꯁꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡꯁꯦꯀꯣ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯛꯅꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ